ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯆꯧꯕ ꯄꯥꯠ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯂꯨ ꯂꯥꯡꯊꯥꯛꯇꯨꯅ ꯉꯥ ꯐꯥꯅꯔꯝꯃꯤ꯫ ꯉꯥ ꯐꯥꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯑꯁꯤꯅ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯂꯩ꯫ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯃꯈꯣꯏ ꯑꯅꯤꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯝꯐꯥꯅ ꯇꯨꯝꯂꯤꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ꯫ ꯏꯃꯥꯅꯦ ꯄꯥꯠꯇ ꯆꯠꯂꯗꯕꯅꯤꯀꯣ." ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯃꯤꯟꯅꯕꯅꯤ꯫ ꯂꯥꯡꯂꯦꯟ ꯆꯍꯤ 10-11 ꯁꯨꯔꯦ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯧꯗꯣꯛꯄꯗꯨꯗ, "ꯏꯃꯥ, ꯑꯩꯁꯨ ꯂꯥꯛꯇꯣꯏꯅꯤ." "ꯅꯪꯕꯨ ꯇꯨꯝꯅꯤꯡꯉꯗꯤ ꯑꯗꯨꯝ ꯇꯨꯝꯍꯧꯔꯒꯦꯔꯣ?" "ꯇꯜꯂꯤ, ꯑꯩꯁꯨ ꯂꯥꯛꯇꯣꯏꯅꯤ." "ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯍꯧꯒꯠꯂꯣꯁꯦ." ꯂꯥꯡꯂꯦꯟ ꯍꯧꯒꯠꯂꯤ꯫ "ꯏꯃꯥ, ꯑꯩ ꯉꯥꯏꯔꯝꯃꯨꯀꯣ, ꯑꯩ ꯃꯩ ꯇꯥꯔꯨꯒꯦ." "ꯍꯣꯏ ꯍꯣꯏ, ꯇꯥꯖꯔꯨꯔꯣ." ꯇꯝꯐꯥꯅ ꯃꯆꯥꯅꯨꯄꯤ ꯃꯊꯟꯇ ꯃꯌꯨꯝꯗ ꯊꯝꯂꯝꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯥꯅ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯠꯄꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯩ꯫ ꯃꯄꯨꯔꯣꯏꯕꯅ ꯉꯟꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯆꯍꯤ 2-3 ꯍꯥꯏꯔꯛꯄꯗ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯂꯩꯈꯤꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯝꯕ ꯁꯤꯟꯐꯝ ꯑꯗꯨꯗ ꯍꯟꯖꯤꯟꯗꯨꯅ ꯉꯥ ꯐꯥꯈꯤꯕꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕ ꯂꯣꯏꯔꯗꯨꯅ, "ꯏꯃꯥ, ꯑꯩ ꯃꯥꯏ ꯃꯤꯠ ꯇꯥꯕ ꯂꯣꯏꯔꯦ." ꯇꯝꯐꯥ ꯇꯨꯡꯒꯣꯟ ꯑꯗꯨꯃ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯁꯤꯜꯂꯤ, ꯐꯤꯗꯨꯃ ꯏꯟꯗꯨꯅ ꯂꯩꯔꯤ꯫ "ꯂꯥꯎ ꯂꯥꯎ, ꯑꯗꯨꯗꯤ ꯆꯠꯂꯁꯤ." ꯃꯈꯨꯠꯇ ꯍꯤ ꯍꯣꯟꯅꯕ ꯅꯧ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯃꯆꯥ ꯂꯥꯡꯂꯦꯟꯕꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯠ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯄꯥꯠ ꯑꯁꯤꯗ ꯂꯣꯏꯅ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯅꯩ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯄꯥꯠ ꯑꯁꯤ ꯃꯤꯅ ꯄꯨꯝꯌꯣꯝ ꯌꯣꯝꯃꯤ, ꯃꯤꯅ ꯁꯧ ꯁꯥꯏ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯤꯊꯥꯡꯐꯝ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯤꯗꯨ ꯀꯥꯈꯠꯂꯤ꯫ "ꯂꯥꯡꯂꯦꯟ, ꯐꯖꯅ ꯐꯝꯃꯨꯀꯣ, ꯏꯃꯥꯅꯦ ꯍꯤ ꯍꯣꯟꯕ ꯍꯧꯔꯒꯦꯀꯣ." ꯑꯁꯨꯝ ꯇꯧꯅ ꯃꯍꯥꯛꯅ ꯍꯤ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯨ ꯂꯥꯡ ꯊꯨꯝꯕ ꯃꯐꯝ ꯑꯗꯨꯝꯗ ꯍꯤ ꯍꯣꯜꯂꯝꯃꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯍꯤ ꯍꯣꯟꯕ ꯌꯥꯎ, ꯂꯥꯡ ꯀꯥꯏꯕ ꯌꯥꯎ ꯇꯧꯅꯔꯤ꯫ ꯅꯨꯄꯥ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯂꯥꯡꯂꯦꯟ ꯃꯈꯣꯏꯁꯤꯡꯗꯨ ꯌꯦꯡꯂꯨꯔꯒ ꯃꯥꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣ? ꯏꯃꯥꯅ ꯄꯥꯕ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅꯗꯤ ꯑꯗꯨꯝ ꯍꯥꯏ, ꯍꯟꯕꯗꯤ ꯁꯨꯛꯍꯟ ꯍꯜꯂꯛꯇꯦ." ꯇꯝꯐꯥ ꯃꯆꯥꯅꯨꯄꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯃꯤꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ "ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣꯕ? ꯑꯩꯒꯤ ꯂꯥꯏꯗꯤ ꯐꯖꯕꯒ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯏꯃꯥ ꯅꯪꯕꯣ?" ꯇꯝꯐꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯃꯆꯥꯒꯤ ꯃꯄꯥꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯗꯦ, ꯊꯕꯛ ꯁꯨꯕ ꯂꯪꯐꯩꯗ ꯆꯠꯈꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯨꯝꯃꯤ, "ꯏꯆꯥꯒꯤ ꯏꯄꯥꯗꯣ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯅꯤ꯫ ꯍꯌꯦꯡ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯆꯥꯒꯤ ꯐꯖꯕ ꯂꯩꯗꯤꯁꯨ ꯐꯤꯔꯣꯜ ꯐꯨꯔꯤꯠꯁꯨ ꯑꯌꯥꯝꯕ ꯑꯃ ꯂꯩꯔꯛꯀꯗꯣꯏꯅꯤ꯫ ꯑꯗꯣ ꯄꯥꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯗꯣꯏꯅꯣꯕ? ꯑꯩ ꯄꯥꯕꯒꯤ ꯃꯁꯛꯇꯣ ꯌꯥꯝ ꯎꯅꯤꯡꯉꯦꯕ ꯏꯃꯥ." ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯇꯝꯐꯥ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯍꯦꯛ ꯀꯥꯏ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯐꯝꯗ ꯃꯄꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯍꯟꯅꯤꯡꯗꯦ꯫ ꯉꯝꯂꯤꯕ ꯃꯈꯩ ꯃꯍꯥꯛ ꯃꯆꯥꯒꯤ ꯃꯐꯝꯗ ꯋꯥ ꯂꯣꯠꯇꯨꯅ ꯂꯥꯛꯂꯤ꯫ "ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤꯁꯦ, ꯄꯥꯕꯅꯁꯨꯅꯦ ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯣ ꯂꯩꯗꯤ ꯂꯩꯔꯣ ꯍꯥꯏꯌꯨꯀꯣ." "ꯍꯣꯏ ꯍꯣꯏ, ꯍꯥꯏꯗꯣꯏꯅꯤ." ꯇꯝꯐꯥ ꯃꯈꯥ ꯇꯥꯅ ꯍꯤ ꯍꯣꯜꯂꯤ꯫ ꯃꯍꯥꯛꯅ ꯂꯨ ꯂꯥꯡ ꯊꯨꯡꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯍꯤ ꯈꯥꯝꯃꯤ꯫ ꯃꯈꯨꯅ ꯊꯥꯛꯂꯤꯕ ꯂꯥꯡꯗꯨ ꯆꯤꯡꯈꯠꯇꯨꯅ ꯉꯥ ꯆꯪꯕ꯭ꯔꯥ ꯌꯦꯡꯉꯤ꯫ ꯉꯥ ꯈꯔ ꯆꯪꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏ, "ꯏꯃꯥ, ꯇꯨ ꯉꯥ ꯆꯪꯉꯦ, ꯑꯩ ꯉꯥ ꯐꯥꯒꯦ ꯏꯃꯥ, ꯑꯩ ꯐꯥꯒꯦꯕ." "ꯍꯩ, ꯅꯪꯗꯤ ꯐꯥꯕ ꯍꯩꯔꯣꯏꯌꯦ, ꯏꯁꯤꯡꯗ ꯇꯥꯈꯤꯅꯤ." ꯇꯝꯐꯥꯅ ꯉꯥ ꯐꯥꯏ꯫ "ꯏꯃꯥ, ꯑꯩ ꯁꯤ ꯃꯊꯛꯇ ꯁꯥꯟꯅꯒꯦ." "ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯊꯥꯡꯊꯕꯤꯒꯦꯁꯦ." ꯇꯝꯐꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯨꯝꯗꯤ ꯃꯊꯛꯇ ꯊꯥꯡꯊꯩ꯫ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯊꯣꯛꯄ ꯆꯣꯡꯗꯨꯅ ꯁꯥꯟꯅꯩ꯫ ꯇꯥꯟꯖꯥꯁꯤꯗ ꯈꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯇꯝꯐꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯍꯤ ꯍꯣꯟꯖꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯍꯤꯗꯨ ꯈꯥꯝꯗꯨꯅ, "ꯇꯝꯐꯥ, ꯅꯪꯕꯨ ꯉꯥ ꯐꯥꯔꯤꯔꯣ?" ꯇꯝꯐꯥ ꯍꯥꯏꯐꯦꯠ ꯃꯃꯤꯠꯇꯨ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯈꯣꯝꯕ ꯑꯣꯏꯔꯝꯕꯗꯨꯗ, "ꯑꯧ, ꯅꯪꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯒꯦꯅꯦ?" ꯈꯣꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯝꯐꯥꯅ ꯃꯨꯟꯅ ꯃꯁꯛ ꯈꯪꯏ꯫ ꯇꯝꯐꯥꯅ ꯈꯣꯝꯕꯒꯤ ꯂꯤꯆꯠ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯂꯝꯗꯦ, ꯍꯩꯅꯔꯝꯗꯦ꯫ ꯇꯞꯅ ꯈꯨꯝꯃꯤ, "ꯀꯔꯤ ꯋꯥꯅꯣ ꯇꯥꯈꯣꯝꯕ?"
ꯍꯦꯔꯥ ꯅꯪꯁꯨ ꯀꯥꯎꯒꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝ ꯑꯗꯨꯕꯨꯅꯤ ꯑꯩ ꯋꯥꯈꯜ ꯑꯃ ꯑꯣꯏꯗ꯭ꯔꯤꯕꯣ ꯃꯔꯤꯡꯅ ꯁꯥꯕ ꯁꯪꯕꯥꯏꯗꯤ ꯅꯥ ꯃꯍꯥꯡꯗ ꯍꯥꯏꯅꯩꯗꯣ ꯄꯥꯈ꯭ꯔꯥ ꯌꯨꯝꯕꯥꯜ ꯑꯣꯏꯗꯨꯅ ꯏꯊꯟꯇ ꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯅꯕꯨ ꯑꯩ ꯅꯉꯣꯟꯗ ꯊꯃꯣꯏꯒꯤ ꯋꯥꯐꯝ ꯑꯃ ꯍꯥꯏꯖꯈ꯭ꯔꯤꯕꯗꯨꯅꯤ ꯀꯝꯗꯧꯕ ꯇꯝꯐꯥ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯇꯥꯈꯣꯝꯕ ꯋꯥꯒꯤ ꯋꯥꯁꯨꯝꯅ ꯑꯁꯨꯃꯛ ꯉꯥꯡꯅꯁꯤꯀꯣ ꯑꯍꯦꯟꯕ ꯋꯥꯗꯤ ꯍꯥꯏꯅꯒꯨꯝꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯨꯟꯅ ꯑꯩꯈꯣꯏꯅ ꯀꯣꯏ ꯍꯤꯡꯃꯤꯟꯅꯔꯤꯕꯅꯤ ꯂꯩꯀꯥꯏ ꯄꯨꯜꯂꯕꯁꯨ ꯌꯨꯝꯗꯤ ꯄꯨꯟꯕ ꯅꯠꯇꯦꯗꯅ ꯅꯪꯁꯨ ꯅꯪ ꯅꯊꯟꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯑꯗꯨꯛ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯇꯝꯐꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯕꯨ ꯌꯥꯝꯅ ꯀꯥꯏꯔꯕ꯭ꯔꯅꯦ ꯇꯝꯐꯥꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯡꯂꯦꯟ ꯂꯥꯛꯏ ꯍꯤꯗꯨꯗ ꯀꯥꯈꯠꯂꯤ ꯇꯝꯐꯥ ꯅꯧꯗꯨ ꯄꯥꯏꯗꯨꯅ ꯍꯤ ꯍꯣꯟꯗꯣꯛꯄ ꯍꯧꯏ ꯈꯣꯝꯕꯅ ꯍꯤꯒ ꯊꯧꯈꯤꯅꯦ ꯉꯥꯏꯈꯣꯅꯦ ꯇꯝꯐꯥ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤꯅꯦ ꯋꯥꯁꯤ ꯑꯝꯇ ꯂꯩꯈꯥꯏ ꯇꯥꯟꯅꯈꯤꯁꯤꯅꯦ ꯇꯝꯐꯥ ꯇꯥꯔꯕꯁꯨ ꯇꯥꯗꯕ ꯁꯥꯗꯨꯅ ꯍꯤꯗꯨ ꯁꯨꯝ ꯍꯣꯜꯂꯤ ꯈꯣꯝꯕꯅ ꯃꯥꯁꯨ ꯍꯤ ꯍꯣꯟꯗꯨꯅ ꯇꯝꯐꯥꯕꯨ ꯇꯥꯟꯅꯩ ꯇꯝꯐꯥ ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯗꯧꯒꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯈꯤꯁꯦ ꯍꯤꯗꯨ ꯍꯣꯡꯒꯠꯇꯨꯅ ꯃꯈꯨꯠꯇꯨꯅ ꯇꯝꯐꯥꯒꯤ ꯍꯤ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏ ꯃꯁꯤꯗ ꯇꯝꯐꯥꯅ ꯀꯩꯅꯣ ꯇꯥꯈꯣꯝꯕ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯤꯅ ꯈꯔꯒ ꯐꯖꯗꯦ ꯂꯩꯕꯤꯍꯧꯔꯣ ꯈꯟꯅꯤꯡꯕ ꯈꯟꯁꯅꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯅꯤ ꯑꯩꯕꯨ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯇꯥꯈꯣꯝꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯝꯕꯤꯗꯁꯨ ꯑꯁꯨꯝꯅ ꯈꯛ ꯇꯧꯕꯤꯒꯅꯨ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯄꯥꯈꯣꯡꯕ ꯇꯥꯗ꯭ꯔꯤꯈꯩ ꯑꯩꯗꯤ ꯏꯟꯅꯈꯤꯅꯤ ꯀꯌꯥꯔꯛ ꯍꯥꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯂꯩꯕꯤꯍꯧꯔꯣ ꯌꯥꯔꯦ ꯃꯇꯨꯡꯗ ꯈꯛ ꯏꯟꯅꯕꯤꯔꯛꯀꯅꯨ ꯇꯝꯐꯥ ꯍꯤꯗꯨ ꯈꯔ ꯀꯜꯂꯞꯅ ꯍꯣꯟꯈ꯭ꯔꯦ ꯈꯣꯝꯕ ꯃꯍꯥꯛ ꯇꯞꯊꯍꯧꯏ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯗ ꯃꯥꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯍꯥꯏꯅ ꯑꯩꯗꯤ ꯍꯥꯏꯖꯕꯅꯤ ꯃꯥꯒꯤꯁꯤꯕꯨ ꯇꯁꯦꯡꯅ ꯑꯩꯕꯨ ꯍꯩꯅꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯃꯍꯥꯛ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯦ ꯑꯩꯁꯨ ꯄꯥꯈ꯭ꯔꯥꯅꯤ ꯑꯃꯔꯣꯝꯗ ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯃꯠꯇꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯃꯥꯅꯁꯨ ꯁꯨꯃꯥꯏꯅ ꯄꯥꯗꯒ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕꯁꯦ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯇꯝꯐꯥꯅ ꯊꯃꯣꯏ ꯃꯅꯨꯡꯗ ꯍꯥꯏꯖꯩ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯨꯛ ꯌꯦꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯥ ꯊꯦꯡꯅꯒꯅꯤ ꯈꯟꯕꯗ ꯑꯩ ꯇꯁꯦꯡꯅ ꯄꯥꯗ ꯀꯨꯝꯅꯤꯡꯗ꯭ꯔꯕꯅꯤ ꯇꯝꯐꯥ ꯃꯆꯤ ꯑꯃꯗ ꯍꯥꯏꯖꯤꯟꯗꯨꯅ ꯂꯨ ꯑꯃꯨꯛ ꯀꯥꯏꯔꯤ ꯉꯥ ꯈꯔ ꯆꯪꯂꯝꯃꯤ ꯃꯗꯨꯕꯨ ꯄꯨꯗꯨꯅ ꯍꯤꯗꯨ ꯍꯤꯊꯥꯡꯐꯝ ꯇꯝꯅ ꯑꯃꯨꯛ ꯍꯣꯟꯗꯣꯔꯛꯂꯤ ꯍꯤꯗꯨ ꯐꯖꯅ ꯈꯝꯂꯝꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯥꯈꯠꯂꯛꯂꯤ ꯃꯌꯨꯝ ꯇꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯜꯂꯛꯏ ꯂꯝꯕꯤꯗꯅꯤ ꯀꯕꯣꯛ ꯂꯩꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯍꯦꯛ ꯊꯦꯡꯅꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯝꯐꯥ ꯅꯪꯕꯨ ꯄꯥꯠꯇꯩ ꯀꯥꯔꯛꯂꯕ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯛꯀꯦ ꯅꯪꯕꯣ ꯈꯔꯗꯤ ꯐꯥꯔꯦ ꯑꯩꯁꯦ ꯉꯥ ꯐꯥꯕ ꯃꯤ ꯊꯤꯔꯛꯄꯅꯤ ꯅꯪꯒꯤꯗꯨꯕꯨ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯏꯆꯦ ꯑꯝꯇ ꯌꯦꯡꯒꯦ ꯅꯪꯒꯤ ꯇꯨꯡꯒꯣꯜꯗꯣ ꯑꯝꯇ ꯂꯧꯊꯣꯔꯛꯑꯣ ꯇꯝꯐꯥ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯩꯕꯨ ꯊꯣꯡꯅꯕꯁꯤꯡꯁꯨ ꯌꯥꯝ ꯂꯩꯍꯧꯗꯦ ꯉꯥꯁꯤ ꯌꯣꯟꯊꯣꯛꯂꯝꯕꯅ ꯐꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯣꯏꯗ ꯌꯣꯟꯊꯣꯛꯂꯝꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯍꯥꯏ ꯏꯆꯦ ꯌꯥꯅꯤ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯕꯤꯌꯨ ꯍꯣꯏ ꯑꯗꯨꯗꯤꯅꯦ ꯑꯩꯈꯣꯏ ꯐꯥꯎꯗ ꯆꯪꯂꯨꯁꯤ ꯍꯣꯏ ꯌꯥꯏ ꯏꯆꯦ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯃꯤꯟꯅꯩ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯕꯣꯛ ꯂꯩꯅ ꯇꯝꯐꯥꯒꯤ ꯇꯨꯡꯒꯣꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯕꯥꯛꯇ ꯍꯩꯗꯣꯛꯏ ꯉꯥꯃꯨꯒ ꯌꯥꯎꯏꯅꯦꯍꯦ ꯉꯥꯁꯦ ꯃꯈꯜ ꯂꯣꯏꯅꯕꯨ ꯁꯨꯔꯤꯅꯦ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯊꯣꯡꯕꯁꯦ ꯆꯥꯅꯤꯡꯗꯨ ꯂꯩꯕ ꯀꯨꯏꯔꯕꯅꯤ ꯍꯥꯎꯔꯅꯤꯗ ꯑꯣꯟꯊꯣꯛꯅ ꯇꯝꯐꯥ ꯁꯤꯕꯨ ꯁꯦꯜ ꯀꯌꯥ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯣ ꯏꯆꯦ ꯂꯨꯄꯥ 10 ꯄꯤꯌꯨ 10 ꯍꯥꯏꯕ ꯌꯥꯝꯃꯜꯂꯤꯗ ꯑꯗꯨꯗꯤ ꯏꯆꯦ ꯆꯦꯡꯁꯨ ꯌꯥꯝꯅ ꯂꯩꯍꯧꯗꯦ ꯃꯊꯪꯗ ꯈꯔ ꯇꯥꯅ ꯂꯧꯕꯤꯔꯣ ꯉꯁꯤꯒꯤꯗꯤ ꯂꯨꯄꯥ 10 ꯁꯨꯅ ꯄꯤꯕꯤꯔꯣ ꯍꯣꯏ ꯏꯆꯦ ꯄꯤꯔꯒꯦ ꯀꯕꯣꯛ ꯂꯩꯅ ꯃꯥꯒꯤ ꯐꯤꯖꯤꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯁꯦ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯨꯔꯦ ꯏꯆꯦ ꯑꯗꯨꯗꯤ ꯏꯆꯦ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯍꯣꯏ ꯇꯨꯡꯒꯣꯜꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯏ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯀꯩꯒꯤꯅꯣ ꯉꯥ ꯌꯣꯟꯊꯣꯛꯏꯗꯣ ꯑꯩꯅꯗꯤ ꯍꯣꯔꯦꯟ ꯊꯣꯡꯉꯒ ꯆꯥꯒꯅꯦꯅ ꯍꯔꯥꯎꯖꯔꯒ ꯃꯆꯥꯒꯤ ꯋꯥꯍꯩꯁꯤꯗ ꯇꯝꯐꯥ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯖꯗꯦ ꯏꯃꯥ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯏꯆꯥꯕꯨ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯕ꯭ꯔꯅꯦ ꯆꯥꯅꯤꯡꯉꯦ ꯏꯆꯥꯅ ꯆꯥꯅꯤꯡꯂꯒꯅꯅꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯍꯌꯦꯡꯁꯨ ꯉꯥ ꯐꯥꯗꯣꯏꯁꯤꯗꯤ ꯂꯥꯛꯑꯣꯁꯦ ꯌꯨꯝꯁꯤ ꯌꯧꯒꯗꯧꯔꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯜꯂꯤ ꯃꯌꯨꯝ ꯌꯧꯔꯤ ꯅꯪ ꯏꯃꯨꯡꯗ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥꯅꯦ ꯑꯃꯨꯛꯇ ꯏꯔꯨꯖꯔꯨꯈꯤꯒꯦ ꯑꯗꯨꯒ ꯏꯆꯥꯅ ꯆꯥꯅꯅꯕ ꯆꯥꯛ ꯊꯣꯡꯕꯤꯔꯗꯣꯏꯅꯤ ꯍꯣꯏ ꯏꯃꯥ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯝꯐꯥꯁꯨ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈꯤꯕꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯤ
ꯃꯇꯝ ꯑꯁꯤꯗ ꯄꯥꯠ ꯑꯁꯤꯒꯤ ꯏꯌꯥꯏꯗ ꯍꯤ ꯑꯃꯈꯛ ꯃꯊꯟꯇ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯏꯊꯛ ꯏꯄꯣꯝ ꯑꯗꯨꯗ ꯃꯊꯟꯇ ꯊ꯭ꯔꯣꯛ ꯊ꯭ꯔꯣꯛ ꯅꯣꯝꯗꯨꯅ ꯍꯤ ꯑꯗꯨ ꯇꯥꯎꯔꯤ 이칸 강하우다나 히도 마탄도 홀람미 히에도나 품디 ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯝꯃꯤ 히 ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯑꯉꯧꯕ ꯃꯩꯈꯨ ꯑꯃ ꯄꯥꯏꯊꯣꯔꯛꯏ ꯑꯗꯨꯒ ꯐꯨꯝꯗꯤ ꯃꯊꯛ ꯑꯗꯨꯗ ꯄꯥꯏꯈꯠꯂꯛꯂꯝꯃꯤ ꯑꯉꯧꯕ ꯃꯩꯈꯨ ꯑꯗꯨꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯄꯥꯠ ꯑꯁꯤꯗ ꯂꯥꯏ ꯃꯈꯜ ꯈꯔ ꯂꯩ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯁꯨ ꯑꯃꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯇꯝꯐꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ ꯃꯁꯤ ꯇꯝꯐꯥꯅꯗꯤ ꯈꯪꯗꯦ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯨ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ ꯑꯩꯅ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯍꯥꯠꯄꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯔꯛꯂꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯃꯔꯝꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯃꯊꯤ ꯐꯣꯡꯗꯨ ꯂꯩꯔꯤꯉꯩ ꯇꯝꯐꯥ ꯑꯃꯗꯤ ꯁꯥꯖꯧꯅ ꯊꯦꯡꯅꯈꯤ ꯃꯁꯤꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯁꯥꯖꯧꯕꯨ ꯍꯥꯠꯈꯤꯕꯅꯤ ꯃꯇꯝꯗꯨ ꯁꯥꯖꯧ ꯑꯃꯗꯤ ꯇꯝꯐꯥꯅ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯂꯕ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯁꯥꯖꯧ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗꯒꯤ ꯃꯝꯁꯤꯡꯈ꯭ꯔꯕ ꯐꯥꯎꯕ ꯄꯥꯠꯇꯒꯤ ꯀꯥꯈꯠꯂꯛꯂꯝꯗꯦ ꯃꯁꯤꯗ ꯇꯝꯐꯥꯗꯤ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯋꯥꯖꯔꯝꯃꯤ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯀꯥꯔꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯥꯕꯨ ꯄꯥꯠꯇ ꯆꯠꯈꯤꯕꯅꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯃꯥꯕꯨ ꯉꯥꯏꯍꯥꯛ ꯑꯃꯁꯨ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗꯤ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯩꯕꯨ ꯄꯥꯠ ꯐꯥꯎꯗ ꯆꯠꯂꯒ ꯌꯦꯡꯂꯨꯕꯅ ꯆꯨꯝꯒꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯑꯃꯝ ꯃꯔꯛ ꯑꯗꯨꯗ ꯄꯥꯠ ꯇꯝꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯆꯠꯄꯅ ꯄꯥꯠ ꯃꯄꯥꯜꯗꯨ ꯌꯧꯔꯦ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯀꯅꯥꯝꯇ ꯂꯩꯕꯗꯤ ꯎꯗꯦ ꯃꯥꯕꯨ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯇꯝꯐꯥ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤ ꯉꯥꯏꯍꯥꯛ ꯃꯐꯝꯗꯨꯗ ꯉꯥꯏꯔꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯠꯇ ꯍꯤ ꯍꯣꯜꯂꯛꯄ ꯑꯃ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨꯗ ꯂꯦꯞꯈꯠꯇꯨꯅ ꯑꯁꯤꯗ ꯍꯤ ꯍꯣꯜꯂꯛꯂꯤꯕꯁꯤꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯑꯣꯏꯔꯕꯖꯥꯠꯂꯥ ꯃꯍꯥꯛ ꯑꯣꯏꯔꯝꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯃꯄꯨꯛꯅꯤꯡꯗꯨ ꯂꯥꯡꯇꯛꯅꯅ ꯉꯥꯏꯖꯩ ꯁꯥꯖꯧ ꯍꯤ ꯍꯣꯜꯂꯛꯏ ꯍꯤꯗꯨ ꯈꯥꯝꯂꯤ ꯇꯝꯐꯥꯅ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯛ ꯊꯦꯡꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪ ꯉꯥꯏꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯁꯥꯖꯧ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤ ꯍꯦꯛ ꯌꯦꯡꯕꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯤ ꯐꯨꯝꯗꯨ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯉꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯏ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯕ ꯁꯥꯖꯧꯅ ꯇꯞꯅ ꯇꯝꯐꯥ ꯌꯨꯝ ꯌꯧꯅꯕ ꯍꯥꯟꯅ ꯆꯠꯁꯤꯜꯂꯣ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯒꯤ ꯃꯊꯃꯣꯏ ꯑꯗꯨ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯤ ꯃꯌꯨꯝ ꯌꯧꯔꯦ ꯏꯃꯨꯡꯗ ꯆꯪꯉꯤ ꯁꯥꯖꯧ ꯐꯃꯨꯡꯗ ꯐꯝꯃꯤ ꯇꯝꯐꯥꯅ ꯍꯪꯉꯤ ꯁꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯑꯁꯦꯡꯕꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯁꯥꯖꯧꯅ ꯁꯣꯔ ꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯄꯥꯎ ꯇꯝꯃꯤ ꯑꯩ ꯉꯁꯤꯗꯤ ꯄꯥꯠꯇ ꯂꯝꯃꯨꯛꯅꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯤ ꯍꯣꯜꯂꯤꯕ ꯃꯥꯏꯀꯩꯗꯣ ꯏꯊꯟꯇ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯕꯒꯨꯝꯅ ꯀꯣꯏꯄꯨ ꯄꯨꯏ ꯑꯩ ꯃꯐꯝ ꯃꯔꯥꯡ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯄꯥꯠ ꯑꯁꯤ ꯂꯩꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯁꯥꯖꯧꯕꯨ ꯃꯀꯣꯛ ꯉꯥꯎꯍꯟꯗꯨꯅ ꯄꯥꯠꯀꯤ ꯃꯐꯝ ꯑꯃꯗ ꯅꯥꯎꯊꯦꯝꯗꯨꯅ ꯄꯨꯕꯅꯤ ꯀꯣꯟꯅ ꯊꯪꯗ ꯁꯥꯖꯧ ꯋꯥꯈꯜ ꯇꯥꯔꯛꯄꯅꯤ ꯇꯝꯐꯥꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯂꯝꯕꯤ ꯂꯝꯃꯨꯛꯅꯕ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯅꯤꯗꯅ ꯄꯥꯠꯁꯦ ꯂꯥꯏ ꯀꯌꯥ ꯂꯩ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯩ ꯍꯌꯦꯡꯈꯩꯗꯤ ꯄꯥꯠꯇ ꯀꯨꯝꯂꯝꯗꯥꯏꯗ ꯂꯥꯏ ꯍꯥꯟꯅ ꯈꯨꯔꯨꯝꯕꯤꯌꯨꯀꯣ ꯑꯩ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯃꯗꯤ ꯇꯁꯦꯡꯅ ꯉꯛꯈ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯉꯛꯈ꯭ꯔꯦ ꯁꯤ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯐꯖꯅ ꯄꯣꯊꯥꯕꯤꯔꯣ ꯑꯩꯅ ꯏꯁꯤꯡ ꯈꯔ ꯀꯜꯂꯛꯀꯦ ꯇꯝꯐꯥꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯀꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯄꯤꯊꯛꯏ ꯁꯥꯖꯧ ꯏꯁꯤꯡꯗꯨ ꯀꯨꯠ ꯀꯨꯠ ꯊꯛꯆꯤꯜꯂꯤ ꯇꯝꯐꯥꯅ ꯐꯃꯨꯡꯁꯤꯗ ꯐꯖꯅ ꯄꯣꯊꯥꯕꯤꯔꯣ ꯁꯥꯖꯧ ꯐꯃꯨꯡꯗ ꯍꯤꯞꯊꯩ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯤ ꯃꯃꯤꯠꯇꯨ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯄꯥꯠ ꯃꯌꯥꯏꯗ ꯂꯝꯕꯤ ꯉꯥꯎꯈꯤꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯗꯨ ꯍꯧꯖꯤꯛꯇꯗ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯝꯐꯥꯗꯨ ꯊꯥ ꯂꯦꯞꯂꯛꯏ ꯄꯥꯎ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯗ ꯇꯝꯖꯩ ꯄꯥꯎꯁꯤ ꯇꯥꯕꯗ ꯁꯥꯖꯧ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯇꯝꯐꯥ ꯅꯪꯅ ꯇꯝꯅꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯣ ꯑꯁꯦꯡꯕꯅꯤ ꯁꯤꯗꯒꯤꯗꯤ ꯀꯨꯏꯔꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯃ ꯐꯪꯖꯒꯗꯕ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕꯒꯤ ꯏꯄꯥꯛꯇ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔꯗꯤ ꯇꯥꯎꯗꯨꯅ ꯆꯠꯂꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯤ ꯁꯥꯖꯧ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯃꯆꯥꯅꯨꯄꯤꯗꯨ ꯄꯝꯗꯨꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯂꯕ ꯇꯝꯐꯥ ꯏꯆꯥꯒꯤ ꯃꯁꯛꯁꯦ ꯀꯌꯥꯗ ꯐꯖꯔꯤꯕꯅ ꯌꯦꯡꯉꯨꯅꯤ ꯏꯄꯥꯒꯤ ꯏꯃꯣ ꯏꯆꯥꯒꯤ ꯀꯂꯣꯏꯃꯤꯡꯅ ꯅꯄꯥ ꯄꯟꯊꯧ ꯑꯩꯅ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯊꯣꯟꯒꯦꯀꯣ ꯑꯁꯨꯝ ꯇꯧꯅ ꯆꯍꯤ 2 ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟ
ꯃꯔꯣꯟ ꯃꯔꯤ ꯈꯔꯗꯤ ꯊꯣꯛꯂꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯥꯖꯧ ꯄꯥꯠꯇ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ ꯇꯝꯐꯥ ꯃꯥꯒꯤ ꯃꯤꯍꯨꯜꯗꯨ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯉꯔꯥꯡ ꯑꯍꯤꯡ ꯃꯪꯈꯤꯕ ꯃꯪ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯁꯥꯖꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯇꯝꯐꯥ ꯇꯨꯡꯒꯣꯜ ꯒꯥꯏꯗꯨ ꯄꯨꯊꯣꯔꯛꯎꯅꯦ ꯅꯪꯕꯣ ꯇꯝꯐꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯇꯨꯡꯒꯣꯜꯗꯨ ꯄꯤꯗꯨꯅ ꯁꯤꯗ ꯂꯩꯔꯤ ꯉꯁꯤꯗꯤ ꯑꯩ ꯉꯥ ꯊꯣꯡꯕꯗꯣ ꯐꯖꯅ ꯆꯥꯅꯤꯡꯉꯤ ꯑꯩꯅꯦ ꯉꯥ ꯈꯔ ꯌꯥꯝꯅ ꯐꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯪꯅꯦ ꯃꯔꯣꯏ ꯃꯄꯥꯡꯒ ꯐꯖꯅ ꯁꯦꯝꯖꯤꯜꯂꯝꯃꯨꯀꯣ ꯇꯝꯐꯥꯅ ꯇꯞꯅ ꯃꯈꯣꯏ ꯃꯄꯥ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯤꯍꯨꯜꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ ꯄꯥꯠ ꯆꯠꯄꯗꯣ ꯉꯁꯤꯗꯤ ꯆꯠꯄꯤꯈ꯭ꯔꯅꯨꯕ ꯑꯦ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯈꯪꯗꯦ ꯏꯄꯥꯗ ꯄꯥꯈꯠꯄꯒꯨꯝ ꯅꯍꯥꯟꯈꯩꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯅꯥꯔꯝꯗꯥꯏꯒꯤ ꯑꯣꯏꯔꯝꯒꯅꯤ ꯇꯝꯐꯥ ꯅꯥꯍꯟꯕ ꯌꯥꯗꯦ ꯍꯣꯔꯦꯟꯅꯦ ꯑꯩ ꯍꯜꯂꯛꯂꯒ ꯍꯤꯗꯥꯛ ꯁꯦꯝꯒꯦ ꯑꯩꯈꯣꯏ ꯃꯄꯥ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯪ ꯑꯗꯨꯗ ꯅꯪꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ ꯇꯝꯐꯥ ꯃꯪꯒꯤ ꯋꯥꯕꯨ ꯀꯔꯤꯅꯣ ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯅꯤꯡꯕꯗ ꯃꯪꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯒꯅꯨ ꯉꯁꯤꯁꯤꯃꯗꯤ ꯄꯥꯠꯇ ꯆꯠꯄꯤꯈ꯭ꯔꯅꯨꯕ ꯑꯩ ꯀꯩꯁꯨ ꯀꯨꯏꯔꯛꯂꯣꯏ ꯐꯠ ꯑꯗꯨꯝ ꯂꯥꯛꯀꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯔꯣꯏ ꯃꯄꯥꯡꯗꯣ ꯁꯦꯝꯖꯤꯜꯂꯝꯃꯨ ꯏꯆꯥ ꯂꯥꯡꯂꯤꯟꯗꯤ ꯃꯥꯕꯨ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂꯣ ꯃꯥꯗꯤ ꯍꯧꯒꯠꯇ꯭ꯔꯤ ꯇꯨꯝꯂꯤ ꯏꯆꯥꯒꯅꯦ ꯐꯖꯅ ꯂꯩꯔꯝꯃꯨ ꯑꯩ ꯀꯨꯏꯔꯣꯏ ꯐꯠ ꯂꯥꯛꯀꯦ ꯁꯥꯖꯧ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯥꯝꯂꯤꯕꯗꯨ ꯌꯥꯗꯕ ꯃꯈꯩ ꯄꯥꯠ ꯇꯝꯅ ꯉꯥ ꯐꯥꯕ ꯆꯠꯈ꯭ꯔꯦ ꯇꯝꯐꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯈꯜꯍꯧꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ ꯍꯦ ꯏꯁꯣꯔ ꯐꯠꯇ ꯅꯨꯡꯗꯗꯤ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ ꯏꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯏ ꯁꯣꯝꯗꯅ ꯁꯥꯖꯧ ꯄꯥꯠ ꯌꯧꯔꯤ ꯃꯥꯒꯤ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯃꯍꯥꯛꯅ ꯂꯨ ꯂꯥꯡ ꯊꯨꯡꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯃꯗ ꯈꯣꯝꯕ ꯂꯩꯔꯝꯃꯤ ꯈꯣꯝꯕꯅ ꯁꯥꯖꯧꯗ ꯌꯦꯡꯗꯨꯅ ꯈꯣꯝꯕ ꯉꯥ ꯐꯥꯕ ꯀꯨꯝꯂꯛꯂꯤꯔꯣ ꯍꯣꯏ ꯍꯣꯏ ꯃꯥꯅꯦ ꯅꯪꯁꯨ ꯉꯥ ꯐꯥꯔꯝꯃꯤꯔꯣ ꯍꯣꯏ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦ ꯅꯪꯕꯣ ꯑꯩꯒꯤ ꯂꯨꯁꯦ ꯃꯤꯅ ꯀꯥꯏꯊꯣꯛꯂꯝꯕ꯭ꯔꯥ ꯀꯔꯤꯅꯣ ꯉꯥꯕꯨ ꯏꯆꯪ ꯆꯪꯉꯝꯗꯦꯗ ꯉꯥ ꯍꯨꯔꯥꯟꯕ ꯃꯤ ꯂꯩꯔꯦ ꯍꯥꯏꯅꯕꯅꯤꯀꯣ ꯑꯗꯨꯅꯤꯅꯦ ꯀꯅꯥꯕꯨ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯗꯦꯗ ꯃꯤꯒꯤ ꯂꯨ ꯂꯥꯡꯗꯒꯤ ꯂꯣꯟꯅ ꯉꯥ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯦ ꯐꯔꯦ ꯑꯩ ꯍꯥꯏꯗꯣꯛꯂꯦꯀꯣ ꯃꯐꯝ ꯑꯃꯔꯣꯝꯗ ꯃꯍꯥꯛ ꯍꯥꯏꯗꯣꯛꯈꯤ ꯈꯣꯝꯕꯅ ꯍꯥꯏꯍꯧꯏ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯐꯥꯗꯣ ꯃꯁꯛ ꯃꯇꯧꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯕꯅꯤꯗ ꯃꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯤ ꯍꯣꯟꯈ꯭ꯔꯦ ꯁꯥꯖꯧ ꯐꯨꯝꯗꯤ ꯑꯗꯣꯝꯗ ꯊꯩꯖꯤꯟꯗꯨꯅ ꯃꯥꯒꯤ ꯂꯥꯡꯗꯨ ꯆꯤꯡꯈꯠꯂꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯡ ꯑꯗꯨꯗ ꯉꯥ ꯃꯌꯥꯝ ꯃꯊꯨꯗꯨ ꯂꯩꯔꯝꯃꯤ ꯉꯌꯥꯝꯕꯁꯤꯗꯤ ꯀꯝꯗꯧꯔꯤꯕꯅꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯃꯍꯥꯛꯅ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯗꯨꯅꯒ ꯂꯩꯕꯒ ꯂꯥꯡꯗ ꯉꯥ ꯃꯌꯥꯝ ꯑꯃꯒ ꯆꯪꯂꯝꯕꯒ ꯃꯄꯥ ꯆꯞ ꯍꯦꯛ ꯆꯥꯅꯔꯦ ꯃꯍꯥꯛ ꯍꯔꯥꯎꯖꯩ ꯂꯥꯡꯗ ꯊꯨꯔꯤꯕ ꯉꯥꯗꯨ ꯂꯧꯊꯣꯛꯇꯨꯅ ꯇꯣꯡꯒꯣꯜꯗ ꯍꯥꯞꯆꯤꯜꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯔꯦꯟꯕꯤꯅ ꯑꯣꯟꯕ ꯑꯆꯧꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯍꯤꯗꯨ ꯏꯟꯊꯨꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯍꯤꯗꯨ ꯂꯣꯡꯉꯤ ꯁꯥꯖꯧ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯁꯤꯜꯂꯤ ꯁꯥꯖꯧ ꯉꯥꯏꯍꯥꯛ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯈꯣꯡ ꯃꯈꯨꯠ ꯀꯥꯎꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯃꯤ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯍꯥꯛ ꯑꯁꯨꯝ ꯇꯧꯅ ꯁꯥꯖꯧ ꯁꯤꯈꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯗꯨꯕꯨ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯇꯝꯐꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯂꯛꯏ ꯃꯈꯣꯏ ꯃꯄꯥ ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ ꯏꯃꯥ ꯏꯆꯥ ꯑꯅꯤꯒꯤ ꯃꯇꯧꯁꯤꯕꯨ ꯅꯪꯕꯨ ꯎꯔꯤꯕ꯭ꯔꯣ ꯏꯆꯥꯁꯤꯒ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯃꯈꯣꯏ ꯃꯄꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯥꯠꯇ ꯂꯩꯕꯤ ꯂꯩꯔꯦꯝꯕꯤ ꯑꯁꯤꯅ ꯑꯃꯨꯛ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯅ ꯍꯥꯠꯄ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯄꯨꯟꯅ ꯍꯥꯠꯂꯤ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯅꯣꯡꯃ ꯅꯪꯅ ꯄꯥꯠꯁꯤꯗ ꯉꯥ ꯐꯥꯕ ꯀꯨꯝꯂꯛꯄꯗ ꯑꯩꯅ ꯄꯥꯠꯁꯤꯗ ꯏꯔꯨꯖꯔꯤꯉꯩ ꯅꯪꯅ ꯎꯈꯤ ꯑꯩꯒꯤ ꯁꯛꯇꯝꯕꯨ ꯎꯈ꯭ꯔꯕꯅꯤꯅ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯑꯩꯅ ꯍꯥꯠꯀꯅꯤ 이칸 강하우다나 땀파 얌나 까나 나도 레이람미 빅리 빌랑레나 마마기 낙다 링다 레이람미 마나 마마다 하이 이마 난 그려라기 시하우가노 나랑수 싹 통비디 에이 짝람미 땀파 마사누 삐기 마타와두다 이사부 싹 람나 해봐 파문다기 하우가뚜나 잣바 마학 ngamtri 마옹 아마다 마학 나도 레이람미 랑레나 마카타레 이마 ꯅꯪꯅ ꯄꯥꯕ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯍꯜꯂꯛꯇꯦ ꯅꯪꯅ ꯆꯤꯟꯊꯤ ꯄꯥꯕꯁꯨ ꯁꯨꯛꯍꯟ ꯍꯜꯂꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯄꯥꯕꯗꯣ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯀꯣ ꯏꯃꯥ ꯑꯩ ꯄꯥꯕꯒꯤ ꯃꯁꯛꯇꯣ ꯌꯥꯝ ꯎꯅꯤꯡꯉꯦꯕ
Imagi Langlen, Imabu kari haina kumlasige. Imana sumna kananadu leikibuna. Pada kumduna ngaso amada paba ngamche. Silsu amada leitri. Thongningai gi sengsu leitri. Imana hujik tawgadori masibu karino. Ima, ai chak lami. Tampha masanupigi matawduda kapsari asumna mama masanidu wana leli numidangni Langlen chak lami haiduna ningai tubu yaba tawramnaga tumthakre. Masanupibu yengtuna haisai. Imagi Langlen. Oh, isase. Onthok na barayabak tirida ko. Kasi di isa sarahiyala ba? Henong dama, karigino. Nang naibu asum na nahanduna tabli ba? Ichagi, aram karang mana yung lama matawse. Ay yengtuna lay pagamchi. Ay isagi mataw ba yung pagamchi. Amok so haisay. Imagi Langlen. Tumlo. Hayang di soida na ima. Padat sa lagi. Imane. Nga pagi. Isama sa akputan na bisag. Kasi di kahit na tumlo ko. Imagi Langlen. Tanza sida tampagi mayumda komba mahak matanda lai. Manggol adada kakalay mamang tongdu makuna kokok tindu na kawi. Tampa. Ilay. Tampa. Mapaldagi khonjal do tabada masado swai lawi mamaidu mamanglomda yengthoi. Thongsangdo Tampa ai khomani nangi ta khomani. Tampa makhoida lakliba misaksi khomani haiba khangli masado pakhatba phawi mahangna hai. Nuwidang sida karigi laklibano chaikro. Nang nara haiba pautai adugi lakpani si thongsim thangdo ai changlaki. Ai nani ai kaisu tawde chaipikro mafamsi lakbigano. Nangi sa udabu kuirene ainadi nang ude haiduna patda kuyengi aduga nangdi pata sulaktraboy. Nangbu kayam kana hakjang ngamjibano ai maiba kobiyuro. Ta khoma numidang sida nangna tawraklibase yamna phasane. Phasana hairingai sida yam thuna sapikro. Hoini ai sakigene ado nang amutangdi thongsangdo pa yaidana. Nangi saktamna uningduna ai laklibani ngakta oirabasu ai yengkigeba. Nangi se yumsida imai sai khoi anita lei haidna usitribra. Yam thuna chatlawbana nangi pab oini. Nangdi aina haibasu yade do. Ai hinakta nungai leijaro law haibada nangna asuk yam yaningdribasibu nati asibu karigino. Tampa makha tana khumlubana karisu kanare khanduna mahak tumina leiri khombana hairi. Nangna thongsangdo haiba yadrabanida ai thongsekta namkhairagiko. Asi haiduna thongdo namkhainabu hotni thongdu namkhaiduna imungda phat changli. Tampa aini nangi ta khomani kaidoragi. Tampa masado akiba pakhatpa phawi khombana tapna. Nangi se ai changlakpasida pakhatliro. Tampa karinta pakhatkano ai nangonda karisu tawroi ai sumini nangi punsibu nuksibagi nangidamakta ai lepchage haibani. Aigi punsidi aina thokpa hingsage kanamtagi minungsi ai pamde. Maduna nangi wani aina haiba wasisu nang tabadai. Ai lukrabini takhomana aingonda yenglimi yengdubu mi ataina khangkraga ai sibu karina haina bikini. Makoina nangi na tengbu kari pangmirabagi. Ai kanamtagi mateng pamsane chapikro yari. Nangna tandrabasu ai chatkani adubu nang aigi wadi taw aisu pakrani aina nang munusi haribase nang wakhalamtadi muna khalo. Asumna hairamduna khomba mapalda thokre. Tampa jonglamba magi mihuldu khara makhaidi phari mathanta haisai. Ai thanta asum hingjabasibu kayamuk yamna kairabage. Ai punsidi ipuroibana thambiramba malaba yumasida adamak loisagi. Ai ahen wokal karisu khanba papsane. Isa asiga ai adamak leisagi. Mamituna amanglamdamu yengi. Mahabu chatlamladrane. Amuk lumdu leiramlabadi kamdauba. Thongse amuk talon sindaba yani. Tapna hugatuna mamang thongdulun sili mahak pakhatpadi khara phari. Mathangi namitni Tampa ngantana hugatli. Magi anabadu khara phakidaboi ningi adubu phaba kauba leite. Aibu anabase kaisu handine.
ꯑꯩꯅꯗꯤ ꯉꯁꯤ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯕꯨ ꯄꯥꯠꯇ ꯆꯠꯄ ꯉꯝꯈꯤꯒꯗ꯭ꯔꯅꯦ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ ꯍꯣꯏꯗ ꯏꯁꯥꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯅ ꯀꯔꯝꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯁꯤꯗ ꯀꯨꯟꯗꯨ ꯂꯩꯔꯨꯒꯅꯤ ꯑꯩ ꯅꯥꯕ ꯌꯥꯗꯦ ꯅꯥꯔꯕꯁꯨ ꯑꯅꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯈꯥꯡꯕ ꯇꯥꯏ ꯑꯩ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯐꯥꯗꯕ ꯌꯥꯗꯦ ꯂꯥꯡꯂꯦꯟꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ ꯇꯝꯐꯥꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯏꯆꯥ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯤꯗꯅ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤꯅꯦ ꯏꯃꯥ ꯄꯥꯠꯇ ꯆꯠꯂꯨꯒꯦ ꯉꯥ ꯐꯥꯔꯛꯀꯦ ꯏꯆꯥꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯕꯗꯣ ꯏꯃꯥ ꯊꯣꯡꯕꯤꯒꯦ 이마, 아두디 아이수 라게. 이사 라가노. 이마 이탄다 쌀루게. 낭네, юм시다 띵다 레라모. 이마 투나 라가니다. 달리 아이수 라가니. 나한 마카이 이마나 나무 우리바두디. ngasi디 낭 레람노. 이사디 마람 먹바니. 이마 나이바 인바니. 호렌네 짝 마얌 마 통비가도이니. 담파 마기 오리바 마토두다 마사누피부 파타 푸두나 ꯆꯠꯅꯤꯡꯗꯕꯅꯤ ꯑꯁꯨꯝ ꯇꯧꯅ ꯃꯆꯥꯅꯨꯄꯤ ꯃꯌꯨꯝꯗ ꯊꯝꯂꯝꯗꯨꯅ ꯇꯣꯡꯒꯣꯜꯒ ꯅꯧꯒꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯊꯧꯔꯛꯏ ꯂꯥꯡꯂꯦꯟꯅ ꯃꯪꯒꯣꯜꯗꯨ ꯂꯦꯞꯇꯨꯅ ꯃꯥꯅ ꯆꯠꯈꯤꯕꯗꯨꯕꯨ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯇꯝꯐꯥ ꯆꯠꯂꯤ ꯂꯝꯕꯤꯗꯅꯤ ꯀꯕꯣꯛ ꯂꯩꯒꯃꯨꯛ ꯊꯦꯡꯅꯩ ꯀꯕꯣꯛ ꯂꯩꯅ ꯇꯝꯐꯥꯕꯨ ꯀꯧꯗꯨꯅ ꯇꯝꯐꯥ ꯅꯪꯕꯨ ꯄꯥꯠꯇ ꯆꯠꯂꯤꯕ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯥꯏꯅꯦ ꯅꯪꯕꯨ ꯅꯁꯥ ꯈꯔ ꯐꯔꯕ꯭ꯔꯣ ꯈꯔꯗꯤ ꯐꯔꯦ ꯏꯆꯦ ꯉꯥꯏꯈꯣꯅꯦ ꯅꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗꯤ 마디 юм다 레하오이 나도 파락보다 얌 따라디 에코이데 장lâm 무고 에이 레이게 호이 이제 아도 가이코니 땀파 에이 신난가 와리 마 사는 닝두나 레람리버니네 야니 이제 헥다 하이비요 낭네 라나디 카노 숨 와시 이시나 하이버니 낭부 아두금나 좀 레라게 하이리브로 이제 에이부 와칼라마 ꯄꯤꯛꯂꯤꯕꯅ ꯆꯥꯁꯤꯒ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤꯗꯣ ꯏꯆꯦꯅ ꯍꯥꯏꯗꯤ ꯅꯆꯥꯁꯤ ꯈꯜꯂꯒ ꯅꯪ ꯌꯨꯝ ꯑꯃꯨꯛ ꯄꯥꯟꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯁꯤꯅꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕ ꯏꯆꯦ ꯑꯩ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯂꯩꯖꯗꯦ ꯅꯃꯥ ꯅꯆꯥ ꯑꯅꯤꯇꯅ ꯂꯩꯔꯤꯕ ꯅꯪ ꯍꯥꯏꯔꯦ ꯅꯍꯥꯁꯨ ꯐꯅ ꯑꯣꯏꯔꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯌꯥꯅꯤꯗ ꯏꯆꯦ ꯑꯩꯅ ꯊꯣꯛꯄ ꯍꯤꯡꯖꯒꯦ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯇꯝꯐꯥ ꯋꯥꯔꯤꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯕꯒꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯠꯅ ꯈꯜꯂꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯍꯤꯡꯕ ꯌꯥꯗꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯃꯤꯠꯌꯦꯡ ꯂꯥꯅ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯊꯃꯣꯏ ꯄꯥꯜꯂꯤ ꯑꯩꯈꯣꯏꯕꯨꯁꯨ ꯏꯅꯤꯡꯇꯝꯅ ꯍꯤꯡꯍꯟꯕꯤꯌꯨ ꯍꯤꯊꯥꯡꯐꯝ ꯌꯧꯔꯦ ꯃꯥꯒꯤ ꯍꯤꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛ ꯍꯤ ꯍꯣꯜꯂꯤ ꯃꯤ ꯈꯔꯁꯨ ꯄꯥꯠꯇꯨ ꯂꯩꯅꯔꯤ ꯑꯇꯣꯞꯄ ꯀꯅꯥ ꯍꯟꯅ ꯌꯦꯡꯗ ꯃꯍꯥꯛ ꯆꯨꯝꯗ꯭ꯔꯤꯡ ꯍꯤ ꯍꯣꯜꯂꯤ ꯃꯥꯅ ꯂꯨ ꯂꯥꯡꯊꯥꯛꯄ ꯃꯐꯝ ꯑꯁꯤ ꯃꯤ ꯀꯌꯥ ꯆꯪꯅꯗꯦ ꯈꯔꯗꯤ ꯁꯣꯛꯇꯛ ꯇꯧꯏ ꯃꯍꯥꯛ ꯍꯤ ꯍꯣꯟꯖꯤꯜꯂꯤ ꯐꯨꯝꯗꯤ ꯃꯄꯥꯗꯨ ꯌꯧꯔꯗꯨꯅ ꯍꯤ ꯈꯥꯝꯃꯤ ꯑꯗꯨꯒ ꯂꯥꯡ ꯑꯗꯨ ꯆꯤꯡꯈꯠꯂꯤ ꯂꯥꯡ ꯑꯗꯨꯗ ꯉꯥ ꯑꯃꯇ ꯌꯥꯎꯔꯝꯗꯦ ꯉꯥꯕꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯤꯅꯦ ꯃꯤꯅ ꯁꯣꯏꯗꯅ ꯀꯥꯏꯊꯣꯛꯂꯝꯂꯒꯅꯤ ꯑꯩꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯛꯆꯥꯡ ꯑꯁꯦ ꯅꯥꯗꯨꯅ ꯄꯥꯗ ꯀꯨꯝꯗꯕꯁꯤꯗ ꯀꯥꯏꯊꯣꯛꯂꯝꯂꯦꯅꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯅꯗꯤ ꯉꯥ ꯈꯔ ꯐꯥꯔꯒ ꯏꯆꯦ ꯀꯕꯣꯛꯂꯩꯗ ꯌꯣꯟꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯌꯨꯝꯗ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯍꯧꯕ ꯅꯠꯇꯦ ꯑꯩꯕꯨ ꯃꯍꯥꯛ ꯋꯥꯈꯜ ꯋꯥꯏ ꯃꯐꯝ ꯑꯃꯗ ꯍꯤꯗꯨ ꯍꯣꯟꯖꯤꯜꯂꯤ ꯂꯨ ꯊꯨꯝꯕꯗꯨꯗ ꯉꯥ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗꯁꯨ ꯉꯥ ꯑꯃꯠꯇ ꯆꯪꯂꯝꯗꯦ ꯁꯤꯗꯁꯨ ꯉꯥ ꯑꯃꯇ ꯆꯪꯗꯦꯅꯦ ꯏꯃꯥ ꯏꯆꯥ ꯉꯁꯤꯁꯨ ꯄꯨꯟꯅ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯤꯗ꯭ꯔꯅꯦ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯋꯥꯕꯅ ꯂꯣꯏꯔꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯤ ꯑꯇꯩꯒꯤ ꯂꯨꯂꯥꯡ ꯑꯣꯏꯅ ꯀꯥꯏꯗꯨꯅ ꯑꯩ ꯌꯦꯡꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯍꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯀꯦ ꯍꯥꯏꯅ ꯈꯖꯤꯛ ꯍꯦꯛ ꯂꯦꯡꯕꯒ ꯃꯥꯒꯤ ꯍꯤꯗꯨ ꯏꯁꯤꯡꯗ ꯎꯞꯁꯤꯟꯈꯤꯔꯝꯃꯤ ꯇꯝꯐꯥ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯏ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯃꯍꯥꯛ ꯏꯔꯥꯛꯅꯩ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯐꯖꯪ ꯀꯥꯎꯏ ꯇꯝꯐꯥ ꯉꯥꯏꯍꯥꯛꯇꯤ ꯂꯥꯎꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯀꯥꯎꯗꯨꯅ ꯏꯔꯣꯏ ꯑꯗꯨꯕꯨ ꯁꯣꯜꯂꯕꯤ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯏꯁꯤꯡꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯀꯥꯎꯕ ꯉꯝꯂꯨꯒꯅꯤ ꯐꯠꯇ꯭ꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯝꯐꯥꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯍꯥꯠꯂꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯍꯥꯠꯂꯤꯗꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯅꯥꯃꯨꯠ ꯇꯥꯏꯕꯨꯡ ꯃꯤ ꯀꯅꯥꯝꯇꯅ ꯃꯈꯣꯏꯗ ꯎꯕ ꯌꯥꯔꯣꯏ ꯍꯦꯛ ꯎꯈꯤꯕꯗ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯇꯥꯎꯈꯠꯂꯛꯂꯤ ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨꯗ ꯇꯥꯎꯗꯨ ꯂꯩꯔꯝꯃꯤ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯀꯞꯆꯩ ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯕꯨ ꯑꯩꯅ ꯆꯠꯈ꯭ꯔꯕꯗꯤ
ꯑꯩꯒꯤ ꯄꯤꯛꯂꯤꯕꯤ ꯏꯆꯥꯅ ꯀꯔꯝꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯍꯧꯒꯅꯤ? ꯑꯩ ꯁꯤꯕ ꯉꯝꯂꯣꯏꯌꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯤꯡꯍꯟꯕꯤꯌꯨ. ꯑꯩ ꯁꯤꯕ ꯉꯝꯂꯣꯏꯌꯦ, ꯑꯩ ꯁꯤꯕ ꯉꯝꯂꯣꯏꯌꯦ. ꯏꯊꯛ ꯅꯥꯏꯕ ꯏꯄꯣꯝ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯇꯥꯎꯗꯨꯅ ꯂꯩꯔꯤ. ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯇꯝꯐꯥꯒꯤ ꯊꯋꯥꯏꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯩ. ꯁꯣꯝꯗꯅ ꯃꯇꯝꯅ ꯐꯅ ꯊꯦꯡꯖꯤꯟꯈ꯭ꯔꯕ ꯐꯥꯎꯕꯗ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯨꯗ ꯄꯤꯛꯂꯤꯕ ꯂꯥꯡꯂꯦꯟꯒꯤ ꯃꯊꯃꯣꯏꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ. ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯉꯥꯊꯗꯨꯅ ꯂꯦꯞ, ꯃꯃꯤꯠ ꯑꯗꯨꯅ ꯈꯔꯥꯏ ꯊꯣꯡꯒꯥꯜꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ. ꯃꯃꯥꯕꯨ ꯍꯜꯂꯛꯄ ꯃꯍꯥꯛ ꯉꯥꯏꯔꯤ. ꯏꯃꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ. ꯉꯥ ꯐꯥꯕ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ. ꯑꯩꯕꯨ ꯄꯥꯠꯇ ꯆꯠꯇꯨꯅ ꯏꯃꯥꯕꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤꯔꯥ? ꯏꯃꯥ, ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯎꯕ. ꯉꯥꯏꯍꯥꯛ ꯑꯃꯁꯨ ꯉꯥꯏꯔꯦ, ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯔꯦ. ꯃꯍꯥꯛ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ. ꯂꯥꯡꯂꯦꯟ ꯃꯌꯨꯝꯗꯒꯤ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯗꯣꯔꯛꯏ. ꯃꯃꯥꯕꯨ ꯊꯤꯕ ꯃꯍꯥꯛ ꯊꯣꯛꯂꯛꯂꯤ. ꯆꯔꯥ ꯀꯌꯥ ꯍꯦꯜꯂꯛꯄꯒꯤ ꯃꯁꯥꯒꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯛꯊꯅꯁꯨ ꯎꯏ. ꯃꯈꯣꯡ ꯃꯁꯥꯗꯨ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯄꯥꯠꯂꯣꯝꯗ ꯆꯠꯂꯤ. ꯀꯕꯣꯛ ꯂꯩꯅ ꯂꯥꯡꯂꯦꯟꯕꯨ ꯍꯦꯛ ꯎꯔꯗꯨꯅ, ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯅꯊꯟꯗ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ? ꯃꯥꯕꯣꯛ, ꯑꯩ ꯏꯃꯥ ꯊꯤꯕ ꯆꯠꯂꯤꯕꯅꯤ. ꯅꯃꯥ ꯊꯤꯕ ꯆꯠꯂꯤꯅꯤ ꯍꯥꯏꯕ? ꯅꯠꯇꯦ, ꯅꯪꯒꯤ ꯏꯃꯥꯗꯨꯕꯨ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ? ꯍꯜꯂꯛꯇ꯭ꯔꯤ. ꯃꯥꯕꯨ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕ? ꯍꯩ, ꯑꯁꯦꯡꯕꯒꯤꯔꯅꯤ ꯅꯪꯒꯤꯁꯤꯕꯣ? ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ. ꯑꯩ ꯆꯥꯛ ꯂꯥꯝꯕꯗꯁꯨ ꯂꯣꯏꯔꯦ. ꯑꯩꯗꯣ ꯏꯃꯥ ꯂꯩꯕ꯭ꯔꯥ ꯌꯦꯡꯕ ꯂꯥꯛꯄꯅꯤ. ꯂꯥꯡꯂꯦꯟꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯀꯕꯣꯛ ꯂꯩ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯤ. ꯀꯩꯅꯣꯗ, ꯑꯩꯅ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕꯗꯗꯤ ꯇꯝꯐꯥꯗꯣ ꯌꯥꯝꯅ ꯉꯟꯅ ꯄꯥꯠꯇꯅꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯀꯥꯔꯛꯇꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯃꯥꯕꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ. ꯃꯥꯕꯣꯛ ꯈꯣꯏꯗ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ. ꯅꯪꯒꯤ ꯏꯃꯥꯗꯣ ꯃꯥꯅ ꯄꯥꯠꯇꯒꯤ ꯀꯥꯔꯛꯄꯒ ꯑꯩꯈꯣꯏꯗ ꯁꯣꯏꯅ ꯂꯥꯛꯇꯣꯏꯅꯤ. ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯁꯤ. ꯀꯕꯣꯛ ꯂꯩꯅ ꯂꯥꯡꯂꯦꯟꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯈꯣꯏꯗ ꯄꯨꯁꯤꯜꯂꯤ. ꯅꯪ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯕꯗꯣ ꯆꯥꯛ ꯆꯥꯁꯤꯀꯣ. ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯆꯥꯛ ꯊꯤꯔꯤ. ꯏꯟꯁꯥꯡ ꯍꯩꯊꯕꯤꯗꯨꯅ ꯆꯥꯛꯇꯨ ꯄꯤꯖꯩ. ꯂꯥꯡꯂꯦꯟ ꯅꯣꯡꯃ ꯅꯤꯅꯤ ꯆꯔꯥ ꯍꯦꯜꯂꯨꯔꯒ ꯆꯥꯕ ꯐꯪꯕꯁꯤꯗ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯀꯤꯛ ꯀꯤꯛ ꯅꯝꯗꯨꯅ ꯆꯥꯔꯝꯃꯤ. ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯀꯕꯣꯛ ꯂꯩ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ. ꯆꯥꯔꯣ ꯆꯥꯔꯣ, ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯣꯀꯣ. ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ, ꯇꯝꯐꯥꯗꯨꯕꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯩꯗ ꯑꯣꯏꯅ ꯄꯥꯠ ꯐꯥꯎꯗ ꯆꯠꯂꯒ ꯌꯦꯡꯂꯨꯕꯅ ꯐꯒꯅꯤ. ꯂꯥꯡꯂꯦꯟꯗ ꯍꯥꯏ. ꯂꯥꯡꯂꯦꯟ, ꯅꯪꯅꯦ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ. ꯇꯨꯝꯅꯤꯡꯂꯕꯁꯨ ꯃꯕꯣꯛꯀꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒꯅꯦ ꯍꯦꯛꯇ ꯇꯨꯝꯂꯝꯃꯨ. ꯃꯕꯣꯛꯅꯦ ꯅꯪꯒꯤ ꯅꯃꯥꯗꯣ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯨꯒꯦꯀꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯄꯥꯠ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ. ꯀꯕꯣꯛꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤ ꯉꯔꯥꯡꯗ ꯂꯥꯛꯈꯤꯕꯤ ꯇꯥꯊꯣꯠꯅ ꯃꯊꯟꯇ ꯍꯥꯏꯖꯩ. ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯑꯃꯨꯛ ꯌꯨꯝꯁꯦ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯥꯛꯀꯁꯨ ꯄꯤꯖꯔꯤꯕꯁꯤꯕꯣ? ꯀꯔꯤ ꯍꯅꯨꯕꯤꯅꯣ ꯍꯥꯏꯕꯅꯤ ꯃꯁꯤꯕꯣ? ꯇꯥꯊꯣꯠ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯃꯥꯒꯤ ꯐꯃꯨꯡ ꯇꯝꯅ ꯆꯠꯂꯤ. ꯐꯃꯨꯡ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯃꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯤ. ꯇꯥꯊꯣꯠꯅ ꯍꯪꯉꯤ. ꯍꯩ, ꯅꯪꯕꯨ ꯀꯅꯥꯏ ꯃꯆꯥꯅꯣ? ꯇꯝꯐꯥꯒꯤ ꯃꯆꯥꯅꯤ. ꯇꯝꯐꯥ ꯍꯥꯏꯕꯗꯤ ꯑꯁꯣꯝꯒꯤꯗꯨꯔꯣ? ꯅꯪꯒꯤꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕ. ꯀꯅꯥꯅ ꯅꯉꯣꯟꯗ ꯐꯃꯨꯡꯁꯤꯗ ꯐꯝꯃꯨ ꯍꯥꯏꯔꯤꯕ? ꯃꯕꯣꯛꯅ ꯍꯥꯏꯕ. ꯀꯔꯤ ꯍꯅꯨꯕꯤꯅꯣ ꯍꯥꯏꯕꯅꯤ? ꯃꯣꯝꯄꯥꯛꯐꯤꯒꯁꯦ ꯋꯥꯠꯄꯅ ꯂꯣꯏꯔꯅꯤ. ꯍꯌꯦꯡ ꯁꯨꯔꯝꯗꯥꯏꯗꯗꯤ ꯑꯩꯗꯅꯦ ꯁꯨꯗꯣꯏꯁꯦ. ꯍꯩ, ꯂꯥꯎ, ꯃꯄꯥꯟꯗ ꯑꯣꯏꯅ ꯂꯩꯔꯨ. ꯂꯥꯎ, ꯂꯥꯎꯑꯣ. ꯂꯥꯡꯂꯦꯟꯗꯤ ꯅꯨꯄꯤꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯤ. ꯇꯥꯊꯣꯠꯅ, ꯂꯥꯎ ꯍꯥꯏꯕꯅꯤꯅꯦ, ꯃꯄꯥꯟꯗ ꯑꯣꯏꯅ ꯂꯩꯔꯨ. ꯂꯥꯎ. ꯇꯥꯊꯣꯠꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯤꯡꯊꯣꯛꯏ. ꯁꯤꯗ ꯐꯝꯃꯨ. ꯂꯥꯡꯂꯦꯟ ꯇꯨꯃꯤꯟꯅ ꯙꯥꯔꯤꯗꯨꯗ ꯐꯝꯊꯩ. ꯇꯥꯊꯣꯠ ꯃꯃꯥꯏꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯁꯣꯝꯗꯅ ꯀꯕꯣꯛ ꯂꯩ ꯄꯥꯠ ꯃꯄꯥꯜꯗꯨ ꯂꯦꯞꯇꯨꯅ ꯄꯥꯠꯇꯨꯗ ꯌꯦꯡꯂꯤ. ꯇꯝꯐꯥꯗꯨꯕꯨ ꯎꯗꯦꯅꯦ. ꯃꯥꯕꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯉꯥꯏꯍꯥꯛ ꯀꯣꯌꯦꯡ ꯌꯦꯡꯉꯤ. ꯈꯣꯝꯕ ꯂꯥꯛꯏ. ꯈꯣꯝꯕꯕꯨ ꯌꯦꯡꯗꯨꯅ, ꯍꯩ, ꯈꯣꯝꯕ, ꯅꯪꯕꯨ ꯄꯥꯠꯇꯒ ꯇꯝꯐꯥꯒ ꯎꯔꯝꯕ꯭ꯔꯣ? ꯏꯆꯦ, ꯇꯝꯐꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯉꯁꯥꯏ ꯑꯌꯨꯛ ꯄꯥꯠꯇ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦ ꯃꯥꯕꯨ. ꯃꯆꯥꯅꯨꯄꯤꯅ ꯇꯝꯕꯅꯤ. ꯅꯪꯕꯨ ꯎꯔꯝ ꯂꯥꯛꯂꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤ. ꯑꯩꯗꯤ ꯎꯔꯝꯗꯦꯕꯨ ꯏꯆꯦ. ꯎꯔꯝꯗꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯀꯕꯣꯛ ꯂꯩ ꯃꯁꯥꯗꯨ ꯍꯦꯟꯅ ꯄꯥꯈꯠꯂꯤ. ꯇꯝꯐꯥꯒ ꯃꯥꯒ ꯀꯔꯤꯁꯨ ꯃꯔꯤ ꯊꯣꯛꯅꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯃꯥꯅ ꯇꯝꯐꯥꯒꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯤ. ꯈꯣꯝꯕꯁꯨ ꯃꯌꯨꯝꯗ ꯍꯟꯅ ꯍꯟꯅ ꯈꯜꯂꯤ. ꯇꯝꯐꯥꯗꯨꯕꯨ ꯑꯁꯦꯡꯀꯤ ꯄꯥꯠꯇ ꯆꯠꯄ ꯖꯥꯠꯂꯅꯦ? ꯑꯩꯕꯨ ꯉꯁꯤꯒꯤꯗꯤ ꯃꯥꯕꯨ ꯄꯥꯠꯇ ꯎꯔꯝꯗꯦꯗ. ꯃꯥꯕꯨ ꯍꯥꯏꯐꯝ ꯈꯪꯗ ꯃꯍꯥꯛꯁꯨ ꯆꯠꯂꯤ. ꯀꯕꯣꯛ ꯂꯩ ꯃꯐꯝꯗꯨꯗ ꯉꯥꯏꯍꯥꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯇꯝꯐꯥꯗꯤ ꯎꯕ ꯀꯧꯕ ꯂꯩꯇꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ.
ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯤ ꯗꯥꯏꯔꯤꯗꯨꯗ ꯂꯥꯡꯂꯦꯟ ꯐꯝꯗꯨꯅ ꯂꯩꯔꯤ ꯀꯕꯣꯛ ꯂꯩꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯃꯄꯥꯟꯗ ꯑꯣꯏꯅ ꯂꯩꯔꯕ꯭ꯔꯣ ꯃꯕꯣꯛ ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯥ ꯀꯥꯏꯗ ꯂꯩꯍꯧꯒꯦ ꯀꯕꯣꯛ ꯂꯩ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯨꯝꯐꯝ ꯈꯪꯖꯗꯦ ꯅꯃꯥꯗꯣ ꯊꯤꯕꯅꯤ ꯂꯩꯕ ꯎꯗꯦ ꯃꯁꯥꯁꯦ ꯊꯅꯝꯂꯒ ꯃꯥꯕꯨ ꯀꯗꯥꯏꯗꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯃꯕꯣꯛ ꯑꯩ ꯏꯃꯥ ꯌꯥꯝ ꯎꯅꯤꯡꯉꯤ ꯑꯩꯕꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨ ꯁꯤꯁꯦ ꯅꯪꯒꯤ ꯏꯃꯥꯗꯣ ꯁꯣꯏꯗ ꯂꯥꯛꯀꯅꯤ ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯨꯀꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯥꯒꯤ ꯃꯃꯧ ꯇꯥꯊꯣꯛꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯏ ꯏꯃꯥꯕꯨ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯒꯦ ꯌꯨꯝꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯑꯃ ꯊꯅꯝꯂꯒ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯍꯥꯏꯕꯅꯤ 이비엠아, 안강식이 무마도 빠다짜기부터기 할락지 아도이 뒤로보니 미는 mayum다 할락자가 이만한 맛이 내시다 더오이는 타박 집어먹을 뒤리바 안강식이 무도시 앵망감되네 아도기니 타박나 씨용을 질러버시다 야도 예고네 미기 마사가이세 юм식 부시느나 짝기 비지 해보니 이마 레이바 강사 얌투는 mayum 잘한 거고 하이 마탄다 가람도 잘한 거도이노 마마도 라키서노 호 북설 자오부 얌나 사비렉라가 누워 아이는 짠그라이나 파산나 하리버시니 마마도기 레이밤 강지버니 юм두다 마마 마사마 거의 아니다 레이버니 가람도 마탄다 잘한가더리버노네 아두다이 가리임다 강네 얌나 투는 짠그라 하리버시니 아두나 저가나 아이는 오이나 딴기도이바 베마 나기 북질 시디버고 북질 하이부 그이노 아이나 하이부 와시부 나데 마시부 랑그라바 이몽다 마코이 아니 얌나 까나 라우나리 랑렌 마코이니 이몽다 라우나리부도 따이 마마이도 레이톡두나 이몽롬다 무나 예ing두나 레이 마코이나 하이나리부도 가리노 하이바 마학 로이나 칸기 아두부 안강 마학나 가리 하이자루가니 랑렌 팜람부도 하우갈레이 마코이나 딴중이 마사나 칸나 마학 마콩 탕두나 톡레이 통갈 마파 핵 여우바가 마마이도 아왕빵나 하이펫 예ing이 아두부 아두막 마기 마마부 할락부티 우데 랑렌 마윰롬다 마마이 온두나 마학 짤리 mabukningda khali aigi ima do yumda lagtuna leiramlabadi phanida ima nang yumda leiramuko aiga sai khai ima halakpa ngairamini ima magi wakhalda mahaki mamadu mayumda leiramba yai haina khanduna makhongdu khara thuna thangduna chatli mayumda prap changi suma hek yaubaga makhuldu thokna kawi ima ima hoi ma ima nang kaida leige Manggulda kakatuna imungda sangi kuyang-yengduna Ima, nang halabo Ima nang kai lege Ho ima Ima Langlen, mamabu ko'y kaw-kawi Adubu, imagi langlen haiba wahay simadi adu magtaba pangche Langlen, imungduda mamabu ko'y kaw-kawi Mamagi konsil taraktrabaduda mamitagi mapisintaduna mahakablay Kapna mamabu kawi Ima, nang kaday na legi ima Kaigino, hangsipaw yumda lagdrisibo, ima, nangalaw ba ima? Mapana tuy, ukong tinda nga thado na pami, langlen, magi tamoy tanikli, hene pakalagli. Ima, nang nasabo ng sitra po, nasa ay tanamlaga, ima, nang kaya chaliba no. Ima, ay tanalay magkijay, ay ginagdala o ima. Ima, nang lao ima. Mamsingtre, bungo mamsingtre, langlen hawgatuna imungda tapna sangi, pamungda mahak hiptay. Nahan makaisu pamungda mamaga punna tuminabani, ngasidi magi mamahalagtre, mahak amuk kablay, magi miluani dagi sintarag pirangdo atat akamlaytre. Ima, nagmukay na laike, ima yung dalo. Ma, ay tandalay magkijay, ma, nanghaloy, ma. Ay nga dumalanglen, kap na, mamamukaw doon lili. Matanggi ayuk ni, langlen, ayuk nga tahaw gali. Patam na mahak matanda jatli, hitangpam na kamlam bahi amada, mahak tongkali. Hiduhon bahay boy haytaboy, mahak makut masado na, naudupay doon na hiholi. Mamana he nga pamaduda, mahak hiholi. Asam na holak pa na mapamda yawsilagli matam masida ising imayda hiya muna tao doon layribado mahak uri mamito na madu muna yengi asida tao doon layriba hisa ako'y gihido ni hisa imanan tauba ni ay imado mo hido tam na honjili hana yeng lubada
ताउदु लरिबा हि अदुगी नकलदा करिगुम्बा अमना ताउदुना लरिबदुसु उरमी मदुबु उबदा माकी थमोय अदु चिंगनबा सुम फाउरक्लमी तंफागी थवा याउद्रबा हक्चांगना इसिंग मथक्तुदा ताउदुना लैरि लांगलेना हि होंजिंदुना यिंगलु मतमददि ताउदु लरिबदु माकी ममा ओइदु लैरमले इमा करी मतौदु इमा 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 ने तरमलिबसिबु करिनो इमा ममा की हक्चांगदु कोंदुना महक कपि इमा नचाइबु थादोक्तुना चल्लब्रदे इमा से मिट पागो इमा मिट पागो से नचाइबु नुंसिद्रबु इमा से इमा मिट पागो इमा थी बलाइने मा से हगलो इमा युमदलसी इमा इमा युमदलसी इमा अदुबु महाकी ममा तंफादी मसागी तेंथाकोल अदु करिसु तादमखै तुमिनदुमक लैरि इमा नचाइबु कनागा लेहवा इबनो इमाना आइगी पाबा हलकनी हाइबदसु ngasi फाउबा लगते इमा नंसु नचाइबु थादोक्तुना चल्लबरो इमा आई थंदा हिंगबा गमजरो नचाइसु इमागी मतुंग इंजरकी इमा नचाबु ngairamku इमा आइसु लाके इमा अंगांग ओइबा मागी थमोइदु खांगबा ngamlaktri ममा काइना मैसाकना मागी थमोइ लायुमदु लामैगुम चाकले लांगलेन इबाक इरेल अरुबदुदा सोंथदुना महाकसु थवाई थारगे हाइना चप युंगना खले लांगलेन हि मथक्तु लेपखली ममागी सक्तंबु नुसिनि येंगदुना इमा नसा लागलेको इमागी तंपांगता निगाइदना तुमसेबु फंगजेगेको इमा तंजासिदा कबुकले मागी हिदु यामना थुना होंजिले लांगलेन नंगौ तंगाइखो लांगलेन नंगना तौगे खलिबदो मदु लाले नंगाइखो लांगलेन हिदु जरजर होंजिली लांगलेनबु मखुतुना पाइ करिगिनो नंगना लुरुबे सिंगसिदा चोंथगे हाइना तौरिबा नंगमु गाउरब्रो लांगलेन माइथोंग अदुमा पीने पुंचोत चोली मखुतुना ममागी हक्चांग अदुदा थिंदुना हाइ आई मागी मनाक्ता चटके तौबने मापो आई मागी मनाक्ता चटसक्रेगी आई बु खामलगनु आई मागी मनाक्ता चटनिगे आई बु खामगनु कबुकले मासु हेक येंथोक्लुई तंफागी हक्चांगना ताउदु लैरिबदु महांगना उरुरे मदुबु उबदा महक इंगंगाई तंफा करी मतौनो नंगना तौरिमिबसिबो तंफा नंगना साबु नुंसिद्रबो करीनो तौरिबा मतौसिबो असुमना मफम अदुमा मिकप मिराव खोलतना थनख्रे पातंगा फाबो कुमनरबो मी मयाम अमा मफम अदुदा हि होंजिनरे महि महि कपनबा यावी कबुक लेदि यामना कपि नसा पिकपसिबु नंगबु कनादा सिनरबगे तंफा नंगना साबु नुंसिद्रबो से औ तावगलुने नंगबो नसाना इमा इमा हाइना कौरिबसे नंग करिसु ताद्रबरो तंफा नंगबु अमुक तावगलुने बेमा नपुरोइबसु असुमना लाइबक्तिगी नंगसु नपुरोइबगी नतुंग इल्लबरो नसागी मतौसिबु नंगबु येंगबा ngamlibrane तंफा असुम तौना निमित असि मौजिंख्रे लांगलेन मागी पुंसिदी यामना लाइबक्ति बाहाइबदु ओइहौरी लांगलेन पिकना लमजा सरा हाइबदु ओइरे कपना कपना ममागी हक्चांगना मैसाकबदु महक येंगली मैरीदुदिगी थोरकपा मैखु अदुना ममागी सक्तम अमा सेमदुना मागी मिटमांगदा लेपलबोय हाइना खलुई खंगहौदना मसिल अदुदा हाइदोक्री इमा इमा नंग काइदा चलिनो इमा मखोंदु थांगी कबुक लेना लांगलिंगबा फादुना लांगलेन नंगी मतौसी येंगमद्रेने हे लाइ नंगसु फटमने असिगुम मतौसिबु नंगबु येंगबा ngamliबरो मसिगी मतुंगदा कबुक लेना लांगलिंबु मखुत समदुना मागी मयुमदा पुरक्लमी सुमा हेक यौबगा इमुंदगी ताथोतु फथौलै अदुगा मखोलदु वांगलपना करिनो इमा आगा अदुबु अमुक पुसिबिरक्लिबदुबो नदे करिगिनो दुबो इबेमा आगांसे मथंदा करमना मयुमदा लेहलुगनी ए इमागी वासिदी आगांसी युमदा लेहलसि सिनिने मागिने हाइबदा कनासु लेत्रे पिसक पिकना ममा हम्पा अनिमक लोइना काइनख्रे आगांसिबु अइना युमसिदा थामलगे हाइना खल्ले
ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯇꯥꯊꯣꯠꯇꯨ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯉꯥꯡ ꯑꯁꯤꯕꯨ ꯌꯨꯝꯁꯤꯗ ꯊꯝꯒꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯩ ꯂꯩꯔꯤꯉꯩꯗ ꯌꯨꯝꯁꯤꯗ ꯃꯤꯇꯣꯞ ꯑꯃꯠꯇ ꯊꯝꯕ ꯌꯥꯔꯣꯏ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯤꯕꯣ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕꯒꯦ 이베마 낭기 ꯊꯃꯣꯏꯗꯨ ꯀꯟꯃꯜꯂꯤ ꯅꯪꯁꯨ ꯃꯤꯅꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕ ꯌꯥꯏꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯕꯨ ꯀꯌꯥꯝ ꯂꯥꯜꯂꯕꯒꯦ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯀꯌꯥ ꯂꯩꯒꯦ ꯍꯌꯦꯡ ꯏꯃꯥꯅ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯀꯅꯥꯅ ꯑꯉꯥꯡꯁꯦ ꯌꯣꯛꯍꯧꯒꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯈꯛꯀꯤ ꯉꯥꯛꯇ ꯈꯟꯕ ꯌꯥꯔꯣꯏ ꯏꯃꯥ ꯃꯗꯣ ꯆꯠꯅꯕ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ ꯅꯃꯧꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯊꯨꯅ ꯊꯤꯗꯣꯛꯂꯨꯁꯣ 이베마 ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯃꯁꯤꯗ ꯇꯥꯊꯣꯠꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯍꯥꯏ ꯅꯌꯨꯝꯗ ꯆꯠꯂꯨ ꯂꯥꯎ ꯅꯪ ꯌꯥꯝ ꯊꯨꯅ ꯅꯌꯨꯝꯗ ꯆꯠꯂꯨ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯏ ꯀꯕꯣꯛ ꯂꯩꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯏꯃꯥ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯄ ꯉꯝꯂꯣꯏ ꯍꯦ ꯅꯪ ꯅꯌꯨꯝꯗ ꯊꯨꯅ ꯆꯠꯂꯨ ꯂꯥꯎ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯃꯈꯛ ꯐꯥꯎꯈꯤꯗ꯭ꯔꯦ ꯂꯥꯡꯂꯦꯟꯕꯨ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯤꯡꯊꯣꯛꯏ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩꯈꯣꯏꯗꯅꯦ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯅꯌꯨꯝꯗ ꯂꯩꯔꯨꯁꯣ ꯂꯥꯡꯂꯦꯟ ꯃꯃꯥꯏ ꯑꯣꯟꯊꯣꯛꯏ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯇꯞꯅ ꯍꯥꯏꯖꯩ 이마 ꯅꯪ ꯌꯥꯝꯅ ꯐꯠꯃꯟꯗꯦ ꯀꯔꯤꯒꯤꯅꯣ ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯌꯨꯝꯁꯤꯗ ꯑꯩ ꯏꯊꯟꯇ ꯀꯔꯝꯅ ꯂꯩꯗꯣꯏꯅꯣ ꯏꯃꯥ ꯅꯪ ꯌꯥꯝ ꯐꯠꯃꯟꯗꯦ ꯏꯃꯥ ꯅꯪ ꯌꯥꯝ ꯐꯠꯃꯟꯗꯦ ꯏꯃꯥ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯗꯦ ꯃꯪꯒꯣꯜ ꯗꯥꯏꯔꯩꯗꯨꯗ ꯐꯝꯊꯩ 이마 ꯑꯩ ꯌꯥꯝꯅ ꯋꯥꯔꯤꯕ ꯅꯁꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯑꯣꯕ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯏꯃꯥ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣꯕ ꯏꯃꯥ ꯑꯩ 이마ꯕꯨ ꯌꯥꯝ 우닝기 이마 ꯑꯩ 우닝ꯗꯕ꯭ꯔꯣ 이마 이마 우닝해 ꯅꯪ ꯂꯥꯛꯑꯣ 이마 ꯅꯪ ꯂꯥꯛꯑꯣ ꯑꯁꯨꯝ ꯇꯧꯅ ꯊꯃꯣꯏꯒꯤ ꯃꯩꯁꯥꯀ ꯂꯣꯏꯅꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯤꯛꯂꯤꯕꯤ ꯂꯥꯡꯂꯦꯟ ꯃꯍꯥꯛꯅꯕꯨ ꯀꯔꯤ ꯊꯕꯛꯄꯨ ꯁꯨꯕ ꯉꯝꯂꯨꯒꯅꯤ ꯃꯍꯥꯛ ꯆꯔꯥ ꯀꯌꯥ ꯍꯦꯜꯂꯤ ꯊꯨꯅꯤꯡꯉꯥꯏ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯆꯥꯒꯅꯤ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯗꯤ ꯄꯤꯛꯂꯤꯕꯅꯤꯅ ꯊꯕꯛꯁꯨ ꯁꯨꯕ ꯑꯝꯇ ꯉꯝꯗꯦ ꯑꯩꯕꯨ ꯆꯥꯛꯇꯤ ꯌꯥꯝꯅ ꯂꯥꯝꯃꯤꯗ ꯃꯁꯥꯗꯨꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯁꯤꯅ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯀꯧꯏ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯏꯗꯣꯝꯆꯥ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯎꯕ ꯅꯨꯄꯤ ꯑꯃ ꯐꯠ ꯊꯣꯛꯂꯛꯏ ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯗꯣꯝꯆꯥ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯆꯥꯛ ꯈꯤꯇ ꯄꯤꯖꯕꯤꯌꯨ ꯅꯪꯕꯨ ꯍꯛꯆꯥꯡꯒꯗꯣ ꯏꯁꯣꯟ ꯁꯣꯟꯅ ꯎꯔꯤ ꯂꯥꯎ ꯂꯥꯎ ꯁꯤꯗ ꯐꯝꯂꯨ ꯂꯥꯎ ꯏꯗꯣꯝꯆꯥꯅꯦ ꯅꯪ ꯆꯥꯛ ꯄꯤꯖꯒꯦ ꯂꯥꯡꯂꯦꯟ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ ꯅꯨꯄꯤꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯊꯣꯔꯛꯏ ꯁꯤ ꯆꯥꯔꯣ ꯃꯕꯨꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕ ꯂꯥꯡꯂꯦꯟ ꯆꯥꯛꯇꯨ ꯎꯕꯗ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯈꯤꯕ ꯈꯪꯍꯧꯗꯦ ꯃꯈꯨꯠꯇꯨꯅ ꯆꯥꯛꯇꯨ ꯈꯣꯊꯗꯨꯅ ꯀꯤꯀꯤ ꯅꯝꯗꯨꯅ ꯃꯍꯥꯛ ꯆꯥꯏ ꯅꯨꯄꯤꯗꯨꯅ ꯌꯦꯡꯗꯨꯅ ꯍꯥꯎꯕ꯭ꯔꯣ ꯅꯪꯕꯣ ꯍꯥꯎꯏ ꯆꯥꯔꯣ ꯂꯣꯏꯅ ꯆꯥꯔꯣ ꯄꯨꯈꯝꯗ ꯌꯥꯎꯔꯤꯕ ꯆꯥꯛꯇꯨ ꯂꯣꯏꯅꯃꯛ ꯃꯍꯥꯛ ꯆꯥꯊꯣꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯆꯥꯅꯕ ꯆꯥꯛ ꯅꯤꯖꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯅ ꯆꯪꯂꯨꯕꯗꯗꯤ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯆꯥꯛ ꯄꯤꯖꯅꯤꯡꯉꯛꯇ꯭ꯔꯦ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯍꯤꯡꯕꯗ ꯍꯦꯟꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯕꯨꯛ ꯂꯥꯝꯂꯕ ꯃꯍꯥꯛꯅ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗ ꯆꯪꯂꯝꯃꯤ ꯂꯦꯞꯇꯨꯅ ꯃꯤ ꯀꯧꯏ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯇꯞꯅ ꯍꯥꯏꯖꯩ ꯏꯗꯣꯝꯆꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯈꯖꯤꯛꯇ ꯄꯤꯖꯧ ꯃꯁꯤꯗ ꯅꯨꯄꯤꯗꯨꯅ ꯁꯧ ꯂꯥꯎꯅ ꯈꯨꯝꯂꯛꯏ ꯍꯩ ꯃꯐꯝꯁꯤꯗ ꯆꯥꯛ ꯂꯩ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏ ꯍꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯁꯤꯕꯨ ꯅꯠꯇꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯃꯥꯔꯣ ꯍꯥ ꯆꯠꯂꯣ ꯊꯨꯅ ꯂꯩꯇꯦ ꯆꯥꯛ ꯑꯝꯇ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯆꯠꯈ꯭ꯔꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯂꯥꯡꯂꯦꯟꯅ ꯇꯞꯅ ꯑꯃꯨꯛ ꯏꯗꯣꯝꯆꯥ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯗꯨꯅ ꯇꯧꯕꯅꯤ ꯆꯥꯛ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯄꯤꯖꯧ ꯑꯩ ꯍꯌꯦꯡꯈꯩ ꯂꯥꯛꯑꯔꯣꯏꯒꯦꯕ ꯏꯗꯣꯝꯆꯥ ꯃꯁꯤ ꯑꯉꯥꯡꯁꯤ ꯃꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯅꯒꯗꯧꯔꯤ ꯃꯁꯦ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯤꯅꯦ ꯌꯨꯝꯁꯤꯗ ꯆꯥꯛ ꯂꯩꯇꯦ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯃꯇꯨꯡꯗꯅꯦ ꯑꯩꯈꯣꯏꯗꯒ ꯆꯥꯛ ꯅꯤꯕ ꯑꯃꯅ ꯂꯥꯛꯀꯅꯨꯀꯣ ꯂꯥꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯠꯇ꯭ꯔꯤꯕ꯭ꯔꯣ ꯁꯤꯕꯣ ꯂꯥꯡꯂꯦꯟ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯂꯝꯕꯤ ꯅꯥꯀꯜ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯂꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯕꯨ ꯀꯅꯥꯒꯤ ꯌꯨꯝꯗ ꯆꯪꯁꯤꯒꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯀꯅꯥꯝꯇꯅ
ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯆꯥꯛ ꯑꯝꯇ ꯄꯤꯖꯅꯤꯡꯗ꯭ꯔꯦ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯍꯥꯛ ꯆꯠꯂꯤ ꯃꯇꯥꯡꯁꯤꯗ ꯀꯕꯣꯛꯂꯩꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯏ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯆꯠꯂꯤꯕ ꯂꯥꯡꯂꯦꯟꯕꯨ ꯍꯦꯛ ꯎꯔꯗꯨꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯃꯕꯣꯛ ꯑꯩ ꯁꯨꯝ ꯆꯠꯄꯅꯤꯗ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯅꯪꯕꯨ ꯅꯍꯥꯟꯈꯩ ꯀꯗꯥꯏ ꯆꯥꯛ ꯆꯥꯕꯒꯦ ꯃꯤꯒꯤꯗ ꯆꯠꯂꯒ ꯆꯥꯏ ꯃꯤꯒꯤꯗ ꯆꯠꯂꯒ ꯆꯥꯏ ꯍꯥꯏꯕ ꯂꯥꯡꯂꯦꯟ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯑꯣ ꯑꯩ ꯇꯥꯜꯂꯤꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯥꯛꯎꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯨꯁꯤ ꯀꯕꯣꯛꯂꯩꯅ ꯂꯥꯡꯂꯦꯟ ꯄꯨꯁꯤꯟꯗꯨꯅ ꯃꯌꯨꯝꯗ ꯆꯪꯉꯤ ꯅꯪꯁꯤ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯆꯥꯛ ꯂꯧꯊꯣꯛꯈꯤꯒꯦ ꯀꯕꯣꯛꯂꯩ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯄꯨꯊꯣꯔꯛꯏ ꯁꯤꯁꯤ ꯆꯥꯔꯣ ꯉꯥ ꯊꯣꯡꯕ ꯌꯥꯎꯔꯕꯅꯤ ꯆꯥꯊꯣꯛꯑꯣ ꯂꯥꯡꯂꯦꯟ ꯆꯥꯛ ꯆꯥꯕ ꯍꯧꯏ ꯃꯇꯥꯡꯁꯤꯗ ꯏꯃꯨꯡꯗꯒꯤ ꯇꯥꯊꯣꯠꯇꯨ ꯐꯠ ꯊꯣꯛꯂꯛꯏ ꯃꯄꯥꯅ ꯂꯥꯡꯂꯦꯟꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯃꯍꯥꯛ ꯎꯔꯦ ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯏ ꯑꯃꯨꯛꯁꯨ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯄꯨꯁꯤꯟꯗꯨꯅ ꯆꯥꯛ ꯄꯤꯖꯔꯝꯃꯦ ꯇꯧꯔꯤꯁꯦ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯏ ꯑꯩꯅ ꯍꯣꯔꯦꯟ ꯋꯥꯏ ꯅꯨꯡꯊꯤꯟꯗ ꯆꯔꯥ ꯋꯥꯟꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯈꯪꯂꯝꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯕꯨ ꯃꯁꯤꯕꯨ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯑꯉꯥꯡꯁꯤꯗ ꯄꯤꯖꯕ ꯀꯩꯁꯨ ꯆꯥꯏ ꯏꯃꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯁꯤꯟꯕꯤꯔꯛꯀꯅꯣ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯏꯃꯧ ꯏꯕꯦꯝꯃ ꯑꯉꯥꯡꯁꯦ ꯂꯝꯕꯤꯗ ꯆꯠꯇꯨ ꯂꯩꯔꯝꯕ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯍꯥꯏꯌꯦ ꯈꯖꯤꯛꯇꯪ ꯄꯤꯖꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ ꯈꯖꯤꯛ ꯑꯣꯏꯔꯕꯁꯨ ꯄꯤꯖꯕ ꯌꯥꯗꯦ ꯑꯩꯅ ꯌꯥꯗꯦ ꯌꯥꯝ ꯄꯤꯖꯅꯤꯡꯂꯕꯅꯤꯅ ꯍꯧꯖꯤꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯂꯥꯡꯂꯦꯟꯅ ꯆꯥꯛ ꯆꯥꯔꯤꯕ ꯄꯨꯈꯝ ꯑꯗꯨ ꯇꯥꯞꯄ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗꯨ ꯂꯪꯏ ꯐꯔꯦꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯅꯤꯕ ꯆꯥꯔꯣꯗꯅ ꯆꯥꯛꯈꯨꯕ ꯆꯥꯛꯈꯨꯑꯣ ꯌꯥꯝꯅ ꯆꯥꯅꯤꯡꯕꯗꯥꯏꯅꯦ ꯆꯥꯔꯣꯕ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕꯁꯤꯕꯨ ꯀꯔꯤꯅꯣ 이모 이베마 낭길 람자세 이마 다시는 ngaiko nangbu nupiro nangbu nangsibu mamaro nangina nang sige hairibani namita nasa amata ubo pangloi ko nang hireima wagi wasumna sumngangbi kaisu leitaba ngangsiga aiga kakjangdamna bigano mahak asibu kanano haidi mamu masak khangde nangi thamoina tawjariba napal kayado nongmadi soidan tinglakhi nangna ngasi hundokliba saksarasi mamaldi nang soida nomudi nang nomudi khanglakini ha yo nobu no seningdra hoi ma aise ina kaira khunbei mudagi haurakpani mase maka kawbigano phamdun lairiba langlenda yengduna makha tai hey nang hausi phoba sida kaidori yam thunagono thuna salo aidi nangwanda mahumse lakpa yade haina haiba natro kari masana masibo chalo thuna asi haiduna langlengi makhodang nu paiduna singkhali langlen bu illi langlen yumdudagi thoglai mahak kapi mamitagi mapi tai ima na chaigi tausi uraba natro ima na chana suna lamja masa oiduna pamarang khangda leiba punsi sibu uraga nang penbo oyu ko ima na chagi punsi se yam dungai rega sidi na cha yam dungai ni hingle ima ayam dungai na hingi ma asi haiduna mahak pina kapsai asum chatpana hithangpa madu yori khamdo leiramba hi amada mahak kakhali hi honduna mama gi aksana tawdu leiram kiba mafam madu tamna hi holami mafam du ubada mahak hi kapi ima na chala ima phumdi adu da kakhatuna mahak lei mama bu halakini haina khanduna mahak mafam adu leiri mamituna munna ye mama bu lakpa mahak ngai ima bu halakpa na cha ingai ri mafam sidan engdana ima nang halakpa ngai ke ko nang halau ko ima nang halau ko ai nang ngai ri ima ai ngai ri ima pungza khra hujingkhre langlen mafamduda lengda leiri mama wo halakpa mahak ngairi tanja sida khombana magi hidu honji lei langlen bu leiba ubaduda langlen nangdi phamsida nathana kaidawram liba langlen mamai du leithore khombana sangsinduna nangmu nathanta sida leiba sibu karisu kidabra nangbo langlen yumda lasine ai yumda hal ai ima bu lakpa ngai khini ai ima lakpa ngai ri bane
इमा लाक्पा गाइरिने नंगी इमादी अमुखना नंगी नाक्ता हलक्लरोई हलक्खिने अगी इमादो सोइदना मचा अगी नाक्ता हलक्खिने अई इमा हलक्पा गाइखिदोइने अई इमा गाइखिदोइने अगी इमादो हलक्खिने अगी इमा हलक्खिने फरसे मतमसु थेंख्रे युमदा हलसी अई नंगबु युम फाबु थिलमगे अई सला अई सिदा दम लैदोइने अई इमा हलक्पा गाइदोइने खोमना लांगलेंगी मपुकनिंगबु थेमबिनबिदुना मयुमदा चलसी हाइना यामना कन्ना हाइरमी अदुबु लांगलेना याबा कौबा लैरमदे महाक्ति मफम अदुदा ममाबु हलक्पा गाइदुना लैखिने हाइदुना गाइरेगा लैरमी खोमु चैख्रे मतमना ममसिलक्ले लांगलेन मसादा कीबमता लैतबु मखै ममाबु सोइदना हलक्खिने हाइबगी वखलदा महाक गाइदुना लैरी असुमना नोंमनिनि हौजेंख्रे लांगलेंदी अदुमक मफम अदुदा लेंगदा लैरी ममा हलक्पा गाइरी खुंजा मियोय कयाना लांगलेंगी मतौबु लोइना उरी लांगलेंगी मतौबु लोइना खंगले मखोय मयाम संगदुना लांगलेनबु मयुमदा पुनबु होनै अदुबु लांगलेना याबकबु सुक्लै लैरमदे महाक अदुमक मफम अदु लैरमी अहिंगी मतम अमनी लांगलेन फुंगदी मथक अदुदा निंगाइदना तुमदु लैरी महाकी ममा तंफागी थवाइना मफम अदु लाक्लमी मसानुपीगी मतौ अदुबु उरगा महाक थंगोय सोकना कपसे इमागी लांगलेन आहक्ति Balem nama ibu sena bagi maisang. Angau ba amagum oiraboy. Isagi matose. Amao ibi egi mitsina. Karam na buying na lay bagam kan. Nong dam ba. Nangi nong dam ko la sibuk karino. Pasiro. Nangi taibang kumay. Aibu isagi manakta lay ba. Amok tani pagantiyo ba. Isagi manakta. Aibu amok tani lehan tiyo ba. तंफागी थवाइदु मसागी नाक्ता कुमथरे निंगमदना तुमलिबा मसानुपीगी सक्तमदुबु मुन्ना येंगदुना गसिदि इसा इमोपसे ममा पा लैतबा मसा हाइबदो महाक ओइरेको इमागी बेमा नंगी माबु आरोबरो इसाबु थादोक्तुना इमासु सनिंगमदा तिये इचागी नाक्ता इमासु लेंगदना दमक लैदिंग लांगलेन मिगप थौलै ममी पांथोलकपा मतमदा माकी मिटमांगदा ममाना लेपतुना लेरेंबदु उबदा महाक फुक हौगली मखोल थोकना महाकना हाय इमा नंग लाकपा आई गाइरि इमा नंग आइगी नाक्ता लाइरो इमा मसाकी मतौदुदा महाक कपी इमागी लाकलेन इमा इसागी नाक्ता लाकलिबने इसागी नाक्ता इमा लाकलिबने इमा एखोइनि युमदा चलसी इमा हलक गाइबदा आई कया वार इमा युमदा चलसीको इसाबु वारब्रने हायो इसाबु यामना वारब्रो वाय इमा अदो हौसिक्ति इमागी सक उबु फंगलबनिना आई कैसु वाच इमा का तुमिना खिदबसु कुइर इमा लाओ चलसी युमदा तुमुरसी तु लोइना ममिसी उद्रा आइगी जही इमा आइगी जही इमा युमदा चलसी लाओ इमा इमागी लाकलेन इमादी युमदा अमुक हना चटपा याररोई कहिगिनो इमा युमदा चसी हाइरगा नंग युमदा नुसिद्रबो इमा लाओबा युमदा चलसीबा इमा लाकलेन इमागी लाकलेन इमाबु करी हाइना हाइरसिगे इमा आइदी चतबा यारोई हाइसिनि आई थना लैबदो केहवाई खंगबा नंगदी आइगी नाक्ता सुलासु लाकपिदे बाबसु युमदा सुगन हलक्ते नखोय आइबु अमता नुसिद्रबो आई थना कयाम किजे खंगब्रै मा इसाबु करिगि नुसिदनी नुसि इसादी याम नुसि अदुदि लाओ युमदा चलसी अदुगा हयेंदिना बाबगी मनाक्ता मु चलुसि कोइमा तंफागी थवाइदु कपि लांगलेन हगुलै ममागी मनाक्ता चंसिलै इमा चलसी सिदा हि लेरि सिदा तोंगदुना अखोइनि चलसी अदु बुरेमा आइना हि होनबा गाइरेको आई होनगेबा आई हुजि होनगेबा नंग तोंगोबा इमा तोंगोबा तंफागी थवाइदु मसानुपीना चंसिलकपदुदा खरा चथोई मदुदा लांगलेना इमा कहिगिनो नंगा चथोइबदुबो इमादी असिबा थवाइ ओइरे इसागा समनबा अमुक हना याररो कहिनो हाइदुबो इमा नचाइबु नुसिद्रबो सि इमागी कुदु समदुना
ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯆꯠꯂꯁꯦꯕ ꯂꯥꯛꯑꯣꯕ ꯏꯃꯥ ꯑꯩ ꯋꯥꯔꯦꯕ ꯏꯃꯥ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯃꯥ 이마기 랑레 랑레나 숨상실리 땀파기 타와이나 아숨 짜토이 아숨나 떠우바시다 랑레나 마마기 마팜다 와롱다 하이 이마 아두 오이레 이마 나이브 눅시아이나 하이비바도 나 짜이브 눅시드라바 난트라 파리 뚜미크루 기낙나 아무카나 이마 낭 락라간 아이기 낙다 락라간 너 이마나 Nang jagtroy ma, ay ginagdalado. Isa mo karigin ng siroy. Imana isa mo iyam na ng sige. Taning de, imagi daw sinabuwahay daw, ay taning de. Pantong na sumiray, palim na sumiray, ay tanahig ng siya. Ay lura ba ipang sinasong tato na. Tawaya si Tagrag. Ay tawaya si Tagrag. Asi haiduna mamaidu lekthokri masagi waisida mama oibi magi thamoidi thoini hena pakhatjari imagi ema nang khallibo khaldo madu onari isasi ba yadi imagi lagle nang ima mo nuksi hai banai ne isasi ba yadi langlen mama na haribo wafam singdu magi na pa anina amada takhiche magi wakhalda isingu songthaduna siragi haina sab yungna khanchri tamphagi thawaidi masagi mataudu ubada magi thamoidu thoini hena wazari khamasiyada mahakapli ona thoina mahakapli tamphagi thawaina hingna tingthabagi khonjel adubu pat adu lariba laimyam singaduna loina tarari layam khudingmak thawai magi manakta loina laktuna tindu leirari makhoi singdugi marakta tamphabu hatpa larimbidu siyaurami layam singdu angangdugi mataudu ubada thamoi sokna nungairamni lainupa amana haire Angang asigi matausibu nakoibu yengma ngamlibro Angang asigi mama hatpa lairimido yam tuna aikoigi mangsida haujimak tholo layam puna letmina kibu wafam oibana mi haluba lairimidu tumin leiba yadre mahak haugatuna layam mamangda tholei aduga hai ainani mahak ba hatkiba kari maram ginakna taibung mi ama buhatbano mado maram chumna hayo ai haisagi nongma numit amada nongthi mangba nongthil amada Aina pat asida sabong do leiringai makhoi taibang mi matai manau asina uki makhoi na uki bududa aigi matik mayai pumpa maki batare haiduna makhoi anibo patki singa sing thaduna aina hatpani nangna lamket lam hairaga karisu mara leijajraba taibang makhoi ani tainaba pikliba ngang asina mama pa anima kainabagi maisa na yomduna mapam asida angawbi amagum leiribase nangmo yengma ngamlibra nangdi Laremi sing marakta yamna phatabi lairemini nangdi mihatpi lairemini nang mafam asida aikoi irakta tinduna pakhata naiba nangkhak yararoi masida layama tainasu mihatpi lairemi sibu makhoi marakta lehenba yare haina kan hairami lairemi duna laimyamgi mafamda haijai ai lanjani ai tasira lanjani ai ki khatau to wakal amana makhoi bo halure ai ki iran sibu layam singa amta gakpi Nang gumi phatabi amana aikoi meyam asibu loina senthalabani nang pikup asidagi mafamse thadok tu zakhi gadabani ai mafam ase thadok tu ngamsar ai ba umta gakpiyu ai tasiri la jakri lale haragi tayadro layam singna loina saunarami asawa maga loina na mihat pilaremi dubu mahaki leifam oirim pat adudagi mapunsigi oina tanthokirami layami mahaktu kamna satkirami lainupa amana hai Pat asida nangi khongkulna hek tarak pathokpada layam ekoina nangmu thodunung ama olo haiduna sap tawrubani ko asumna makoina akan masap ama tawrami larimbe du sakre mafam adu lairamba layam sing adusu magi makolda loina hanakre tamphagi thawaisu amam angan sinaraklabada mangtre ngasai makai langlendi wakhal tadana tumduna tadu lairubani numina taraklab matamni langlen mikap thulei Akoy bada hanna haifit yengi kanamta leiramje mahak amuk phammi mamana magi nakta halakani haiduna mahak khawrang na ngaiduna leiri kabuk leina tamphagi miyumda chali langlen bu kawi langlen nang bukai da leige imung na sangdu yengi adubu langlen di leiramje leite ne adubu katai sakrabza pada soidina mahak chatlamani
kabuk lay patam na thuna satli mana maraibak thiribi Langlin bu yamna nungsi hi honduna mafam du tamna mahak chali Langlin su phumdi mathak aduda phamdu leiri mahak changsinduna Langlin nang sida dom leirabro mahak pham thai Langlin karisu khumdi sada thaktam ne heman bana masada su phanyamna soksile kabuk leina sida sum leibu phate yum dalasi ai ima halak ngai khini nangi ima to amuk hanalak leroi halakini ai ima halakini si maramuk pani yum dalasi abo yum dasu ai thanda leigani sidasu ai thanda leigani chamana dabra kabuk lei khumpham khangde asumna oina mahak khumli karigi izana mathanda leigani isagi daba mabuk lari basidi mabuk ne ngasidagi nakoida leiradabani lao yumda chalasi lao kabuk lei magi thamoina asumna khantre Langlin bu them nauduna mayumda purakle magi lemhoriba punsi aduma pikliba Langlin gidamak kathokre mama pa ani thambira mayum aduda mahakna leiduna Langlin bu nawkondo leikhirami thaina matam amagi warini khul amada Sakhi kaubi chahi 35 muk surabi leisabi aribi ma leirami Sakhi sel yamna paiba nupi amasu oirami adu mahak nupa amata nadi pamlamde Sakhi gi mama amadi mapana mahakpu mayum pan makhang loredra haina yamna pakhatjarami Sakhi gi mapa tomaldu thongal dagi yam sauna changlaklami Sakhi gi mama gasu mangolda phamduna wari sanadu leirami tomalda hanu thangda oidaba ngangba nupa oiraga ngang wasu ngakpa ngamdaba asum hinggadabagi sarukpudi sijakhriban hena phai pisakna kaidawri hanuba asuk yamna sauranga sangbirei basibo kanana mu phure hai nupi nang chei sagera ha aina nangonda hanuba haina karokono haidana hanjin hanjin haiba natro mi na ngang lowda sardana nanamna tatnanaba dam dam yeitharakani ko nang jata amagi nupani ko hanuraktana budi lawsingsu choiraklabra kaino khangdeda ha aina haidi akhoi mapatana teko akhoi mapabu sawlikliba amaduda haibani adu kaidawbirageba asuk sawraga changmirei busibo aina nahan ngonda haidra mamangi sawbagi masanupa pukanga gomu leibudo madugi namau nupi oiro haiduna hainare chawbunasu hoi oizaraga hairaga aduga ngasina mana hairibu isanupana nasanupidu pamde masakti yam liri hai sini de is magumba leibak leitan kusubu ngamzaba mana adumnaga aigi sadi hekta haiba yabro ha mapa nang chawbagi hanuman mami masinto thugairamdabra adudi thugairamjene maisu mama songning mundana ngang hotnarigaida tawni nangdi adum hek tawniba mi makhatnabada mini hekta ngamalaga lakpasibu kaino khangdeda ai Sakhina yare baba ima chawbagi masanupa moibung manbado mabuktan kanglaga makhong amako kapikpa nupado aisu sukpami pamde si hairamlaga Sakhidu imungni changlaklammi aduga wakhal khali he laibak Sakhi gi laibak haisini aikhoi babuna hainarami haibaduda madu matang yarabadi khanduna ima ujringaida phanik masing thiraga thupaurabane aduga aibu liri pamde kainaga ha nangondagi henba nupa get lawa madane leigi yengobana chak yam chaba pukang haisini somda mapanda mamaga mapagasu waridu makhatana sana hauri mama isa nupina mabuk nangamba nupa masado pamda haribasisu pasiba sengmuro aisu pamudi pamana tira mabuk mana tai tai he kangladuna lawaidasu numit ama thoklabani nasa nupina sumbayum panba khangda lebasida wakhalse phagadra haidana khandana tawrubanine kadaidagi pamdabuno hanuba nangi adugi koktudani aina hanuba hekta hairibado ko nasanupisina nangna dogi warido madu tambada nokfe tawrdan leikibado nangbu udabraimi kaimte khangdemi migi ingi irangkase hanubuna furadiko ngasi nakyato areba makai lakthoklaga kaplaga napamni masengkhini khanguna kaleda ko isana pinin tawrisina ai laramlabadi mayemse nahan pan makhanglamladabani adudu natradana mapa tungda mamit manaton yeksin mapan masilawi aduna hausikti kari sare masu mamit manaton yeksin ba nungpakta
ꯐꯅꯦꯛ ꯁꯦꯠꯆꯤꯟꯕ ꯃꯥꯜꯂꯦꯗꯣ ꯐꯖꯔꯦꯍꯦ ꯅꯪꯗꯤ ꯍꯥ ꯐꯖꯔꯦ ꯍꯧꯗꯣꯡ ꯑꯅꯥꯕꯤ ꯃꯥꯜꯂꯤꯅꯦ ꯏꯕꯦꯝꯃ ꯍꯣ ꯍꯧꯗꯣꯡ ꯑꯅꯥꯕꯤ ꯃꯥꯟꯕꯤ ꯑꯩꯕꯨ ꯅꯠꯇ꯭ꯔꯣ ꯄꯥꯝꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤꯕꯗꯣ ꯍꯣ ꯀꯥꯎꯕꯤꯔꯕ꯭ꯔꯣ ꯅꯪꯗꯤ ꯑꯩꯅ ꯅꯪꯕꯨ ꯇꯥꯟꯅꯕꯗꯨꯗ ꯅꯪꯕꯨ ꯐꯖꯕꯒꯤ ꯇꯥꯟꯅꯔꯤꯕꯅꯤ ꯈꯟꯗꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯤꯡꯂꯝꯂꯤꯕꯖꯥꯠꯅꯤꯅꯦ ꯍꯩ ꯑꯗꯨꯝꯅꯒ ꯚꯥꯞ ꯐꯔꯒ ꯍꯔꯥꯎꯒꯅꯨꯀꯣ ꯅꯪꯕꯨ ꯄꯥꯝꯗꯨꯅꯒ ꯇꯥꯟꯅꯕ ꯅꯠꯇꯦꯅꯦ ꯅꯁꯛꯇꯣ ꯊꯤꯃꯟꯕꯗꯨꯗ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯨꯔꯦ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯩꯅ ꯂꯧꯕꯤꯔꯒ ꯃꯥꯅꯒꯁꯨ ꯍꯔꯥꯎꯗꯨꯅꯒꯁꯨ ꯇꯧꯖꯔꯤ ꯈꯪꯖꯔꯦ ꯍꯅꯨꯕ ꯅꯇꯥꯇꯣ ꯈꯤꯠ ꯇꯧꯕꯤꯔꯅꯨ ꯅꯨꯄꯤ ꯐꯪꯂꯨꯔꯦ ꯈꯟꯗꯅ ꯊꯣꯡꯒꯥꯜꯁꯤꯗ ꯑꯩ ꯂꯨꯝꯕ ꯅꯨꯄꯥ ꯑꯝꯇ ꯂꯥꯛꯄꯗ ꯅꯪꯅ ꯃꯀꯣꯛ ꯊꯨꯒꯥꯏꯕ ꯃꯈꯨꯠꯇꯨ ꯇꯦꯛꯄ ꯇꯧꯗꯅ ꯑꯩꯁꯦ ꯅꯪꯅ ꯅꯝꯗꯅ ꯂꯧꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯅꯪ ꯉꯁꯤ ꯑꯩꯅ ꯑꯄꯥꯏ ꯄꯣꯟꯅ ꯊꯣꯡꯂꯛꯄ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯈꯔ ꯂꯥꯞꯈ꯭ꯔꯣ ꯀꯣ ꯀꯔꯤꯕꯨ ꯊꯣꯛꯑꯦꯅ ꯇꯧꯔꯤ ꯁꯥꯏꯕꯨ ꯈꯪꯗꯦꯅꯦ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯍꯅꯨꯕꯅ ꯑꯩꯁꯤꯕꯨ ꯌꯥꯝ ꯍꯅꯨꯔꯕꯖꯥꯠꯅꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯅꯨꯔꯕꯁꯤꯗ ꯍꯅꯨꯕ ꯍꯥꯏꯕꯗꯨ ꯁꯥꯎꯅꯤꯡꯂꯤꯕ ꯃꯤꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ ꯑꯉꯛꯄ ꯑꯗꯨ ꯃꯄꯥ ꯅꯪꯕꯨ ꯆꯥꯎꯕꯒꯤꯗꯨꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯆꯥꯅꯨꯄꯤꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯃꯨꯛ ꯊꯤꯕ ꯍꯧꯔꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯁꯛꯁꯤꯗ ꯀꯅꯥꯝꯇ ꯂꯧꯕꯤꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯔꯟ ꯌꯥꯝꯅ ꯂꯩ ꯍꯥꯏꯔꯒ ꯑꯃꯨꯛ ꯊꯤꯕ ꯍꯥꯏꯗꯨ ꯇꯥꯔꯅꯤ ꯃꯃꯥ ꯅꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏꯁꯦ ꯄꯥꯛꯅ ꯂꯩꯗꯧ ꯃꯥꯟꯗ꯭ꯔꯦꯕꯣ ꯍꯣꯏ ꯃꯄꯥ ꯑꯗꯨꯝꯅ ꯇꯧꯕ ꯅꯠꯇ꯭ꯔꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯊꯤꯕꯁꯨ ꯍꯦꯟꯖꯤꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯁꯤꯜꯂꯛꯑꯦ ꯅꯨꯃꯤꯗꯥꯡꯗꯒ ꯐꯨꯡꯒꯥ ꯃꯄꯥꯟꯗꯒ ꯐꯝꯂꯒꯅꯦ ꯅꯣꯛꯂꯛꯄꯗꯤ ꯏꯃꯩ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯑꯩꯗꯤ ꯑꯩꯅ ꯅꯆꯥꯅꯨꯄꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯪꯕꯨ ꯁꯨꯝ ꯃꯥꯟꯁꯤꯜꯂꯦꯅ ꯈꯜꯂꯤꯕꯅꯤꯅꯦ ꯁꯣꯝꯗ ꯊꯣꯏꯕꯒꯤ ꯌꯨꯝꯗꯅ ꯃꯄꯥ ꯁꯥꯃꯨꯅ ꯏꯄꯥꯒꯤ ꯊꯣꯏꯕ ꯅꯪꯕꯨ ꯅꯅꯦ ꯊꯔꯣꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯝꯕꯅꯤꯅꯦ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ ꯕꯥꯕꯥ ꯂꯥꯛꯅꯤꯡꯕ ꯃꯈꯩ ꯂꯥꯛꯆꯔꯁꯅꯨ ꯑꯩ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯦꯜ ꯊꯧ ꯃꯌꯥꯝꯁꯦ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯌꯨꯝꯁꯤꯗꯒ ꯑꯝꯇ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯍꯥ ꯂꯨꯔꯦꯗ ꯇꯧꯒꯗꯕꯁꯦ ꯑꯩ ꯍꯥꯏꯔ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯩꯅꯕꯨ ꯏꯆꯥꯒꯤ ꯃꯇꯦꯡ ꯀꯌꯥꯃꯨꯛ ꯄꯥꯡꯕ ꯉꯝꯒꯅꯤ ꯅꯃꯥꯅꯦꯅ ꯑꯃꯈꯛ ꯂꯩꯔꯝꯕꯗꯨꯅ ꯃꯍꯥ ꯁꯤꯒꯟꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯉꯟꯇꯥꯅ ꯍꯦꯛ ꯁꯤꯈꯤꯅꯦ ꯕꯥꯕꯥ ꯁꯦꯜ ꯊꯧꯕ ꯃꯌꯥꯝꯁꯤꯅ ꯈꯥꯡꯂꯛꯄ ꯉꯝꯗ꯭ꯔꯦ ꯁꯨꯅ ꯁꯨꯝ ꯄꯨꯊꯔꯛꯄꯅ ꯍꯦꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯕꯥꯕꯥ ꯑꯩꯈꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯁꯤꯡꯗ ꯂꯩꯔꯤꯕ ꯎꯃꯪꯁꯤ ꯆꯪꯂꯒ ꯂꯩꯈ꯭ꯔꯁꯤꯔ ꯕꯥꯕꯥ ꯀꯔꯤ ꯎꯃꯪꯗ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯁꯤꯔ ꯍꯥꯏꯕ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯏꯆꯥ ꯑꯗꯨꯝ ꯆꯪꯂꯒ ꯂꯩꯈꯣꯗ ꯅꯪ ꯄꯥꯕꯗꯤ ꯌꯨꯝꯁꯤꯗ ꯋꯥꯔꯕꯁꯨ ꯋꯥꯅ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯈꯥꯡꯍꯧꯔꯒꯦ ꯅꯪꯅꯕꯨ ꯊꯉꯥꯏ ꯁꯦꯡꯅ ꯆꯪꯈ꯭ꯔꯒꯦ ꯈꯜꯂꯕꯗꯤ ꯏꯄꯥꯗ ꯇꯥꯛꯂꯝꯃꯨꯀꯣ ꯅꯪ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯒ ꯁꯣꯔꯥꯠꯀꯤ ꯄꯣꯌꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯂꯧꯍꯧꯅꯤꯗꯅ ꯕꯥꯕꯥ ꯀꯥꯟꯅꯗꯦ ꯄꯥꯕ ꯑꯣꯏꯅ ꯁꯤꯔꯒꯦꯔꯥ ꯑꯩ ꯄꯥꯕꯒꯤ ꯁꯣꯔꯥ ꯁꯣꯜꯂꯒ ꯄꯣꯌꯦꯡꯁꯤꯡꯗꯨꯗ ꯃꯤꯒꯤ ꯁꯦꯟꯗꯣꯟꯁꯤꯡꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯍꯦꯔꯩꯕꯣ ꯃꯁꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯑꯗꯨꯒꯨꯝꯕ ꯅꯄꯥ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯗꯅ ꯆꯩꯁꯨꯁꯤꯅ ꯂꯪꯍꯧꯔꯥ ꯍꯥ ꯅꯪ ꯆꯩꯁꯨꯁꯤꯅ ꯂꯪꯍꯧꯔꯣ ꯅꯌꯥ ꯈꯔꯧꯔꯤꯕꯗꯨ ꯅꯪ ꯇꯦꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤꯅꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯃꯥꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯑꯗꯨ ꯍꯥꯏꯔꯨꯕ ꯈꯛꯇꯅꯤ ꯑꯩꯁꯨ ꯈꯔ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯟꯗꯅ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯕꯁꯤꯕꯨ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯁꯨ ꯁꯦꯜ ꯊꯧꯕ ꯆꯪꯂꯛꯂꯝꯃꯤ ꯕꯥꯕꯥ ꯑꯁꯤꯒꯤ ꯃꯆꯤꯟ ꯀꯝꯕꯤ ꯅꯨꯄꯤꯁꯦ ꯑꯁꯤꯕꯨ ꯂꯥꯛꯑꯦ ꯁꯦꯜ ꯊꯧꯕ ꯂꯥꯛꯑꯦ ꯑꯣꯏꯔꯝꯒꯅꯤ ꯃꯩ ꯂꯩꯇꯦꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨꯀꯣ ꯕꯥꯕꯥ ꯍꯩ ꯉꯝꯗ꯭ꯔꯦꯀꯣ ꯅꯪꯒꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯃꯌꯥꯝꯁꯤꯅ ꯉꯥꯡꯕ ꯇꯥꯕꯗ ꯃꯪꯗ ꯐꯥꯎꯕ ꯀꯣꯏꯆꯦꯟ ꯀꯣꯏꯂꯣꯠꯇꯅ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯑꯗꯨꯝ ꯉꯥꯡꯅꯖꯧ ꯑꯩꯕꯨ ꯌꯥꯎꯍꯜꯂꯛꯀꯅꯨꯀꯣ ꯄꯥꯕꯒꯤ ꯍꯧꯅꯕꯤ ꯀꯣꯛ ꯂꯩꯈꯠꯄꯤꯗꯣ ꯇꯧꯔꯛꯀꯅꯨ ꯉꯥꯡꯅꯔꯤꯉꯩꯗ ꯌꯧꯁꯤꯜꯂꯛꯏ ꯑꯌꯨꯛꯇ ꯆꯦꯜꯍꯧꯈꯤꯒꯦ ꯊꯣꯏꯕꯅ ꯆꯦꯟꯕ ꯍꯦꯛ ꯍꯧꯕꯒ ꯅꯨꯄꯤꯗꯨ ꯂꯥꯎꯔꯛꯏ ꯍꯩ ꯊꯣꯏꯕ ꯍꯥꯏꯕ ꯃꯤꯒꯤ ꯁꯦꯜ ꯍꯥꯠꯄ ꯆꯦꯟꯗꯅꯒꯅꯦ ꯂꯣꯠꯇꯅ ꯈꯥꯡꯒꯅꯨ ꯀꯥꯟꯅꯔꯣꯏ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯅꯪ ꯆꯦꯟꯒꯦ ꯇꯧꯔꯤꯕꯗꯨꯕꯣ ꯍꯥ ꯁꯨꯝꯗꯧꯕ ꯏꯇꯩꯃ ꯑꯩꯁꯦ ꯈꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯍꯦꯛꯇ ꯍꯥꯝꯅꯤꯡꯉꯛꯄ ꯑꯗꯨꯗ ꯐꯤ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯆꯦꯟꯒꯦ ꯇꯧꯕ ꯍꯩ ꯅꯪꯒꯤ ꯑꯣꯏꯗ ꯄꯥꯗꯕꯗꯣ ꯉꯥꯡꯂꯛꯀꯅꯨ ꯀꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯅꯪ ꯉꯁꯤꯗꯤꯅꯦ ꯑꯩꯒꯤ ꯁꯦꯜꯁꯤꯡꯗꯣ ꯄꯤꯔꯛꯇꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯦꯜꯒ ꯂꯩꯇꯦꯗ ꯏꯇꯩꯃ ꯉꯥꯏꯕꯒꯤ ꯉꯥꯏꯕ ꯃꯇꯝ ꯈꯔꯗꯒ ꯉꯥꯏꯕꯤꯈꯤꯕ ꯇꯥꯔꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯛꯂꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯧꯈ꯭ꯔꯤꯕ ꯁꯦꯜꯁꯤꯡꯗꯣ ꯉꯥꯏꯈꯣ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯊꯣꯛꯇꯨ ꯂꯩꯔꯒ
ꯄꯤꯗꯕ ꯌꯥꯒꯅꯤꯗꯤ ꯈꯟꯒꯅꯨꯀꯣ ꯏꯇꯩꯃ ꯑꯩꯁꯨ ꯁꯦꯜꯗꯣ ꯂꯩꯔꯕꯗꯤ ꯏꯇꯩꯃꯗꯒꯤ ꯄꯨꯈ꯭ꯔꯤꯕꯗꯣ ꯀꯩꯁꯨ ꯄꯨꯔꯛꯂꯣꯏ ꯂꯩꯇꯗꯅ ꯄꯨꯔꯤꯕꯅꯤ ꯂꯩꯇꯕꯒꯤ ꯄꯨꯒꯦ ꯍꯥꯏꯔꯒ ꯄꯤꯔꯛꯂꯤꯕ ꯏꯇꯩꯃꯅ ꯍꯦꯟꯅ ꯉꯛꯆꯈ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯁꯤꯡꯉꯛꯇꯧꯔꯤꯒꯦ ꯈꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯍꯧꯖꯤꯛꯇꯤ ꯁꯦꯜꯗꯣ ꯁꯤꯖꯤꯟꯅꯕ ꯂꯣꯏꯈ꯭ꯔꯦ ꯁꯤꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯁꯤꯗ ꯏꯇꯩꯃꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕꯤꯒꯦ ꯍꯥꯏꯕꯅꯣ ꯍꯔꯤ ꯍꯔꯤ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯅꯁꯦ ꯀꯤꯕꯨ ꯀꯤꯅꯤ ꯑꯩꯗꯤ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯍꯤꯡꯃꯤꯟꯅꯔꯕꯗꯤ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯇꯧꯅꯩ ꯈꯟꯗꯨꯅ ꯅꯪꯒꯤ ꯅꯪꯅꯗꯕ ꯈꯔꯗꯨꯗ ꯃꯇꯦꯡ ꯄꯥꯡꯂꯨꯕꯅꯤꯅꯦ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗ ꯃꯤꯗꯨꯅ ꯁꯦꯜ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯕꯗꯤ ꯀꯣꯛꯍꯟꯕꯤꯔꯕꯗꯤ ꯃꯤꯗꯨꯅ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯀꯥꯟꯗꯁꯨ ꯄꯤꯊꯣꯔꯛꯑꯣ ꯍꯥꯏꯕꯗ ꯂꯩꯇꯦ ꯍꯥꯏꯕ ꯉꯝꯂꯤꯕ ꯅꯣꯏꯒꯤ ꯀꯣꯛꯇꯨꯁꯨ ꯉꯛꯇꯕ ꯉꯝꯗꯦꯅꯦ ꯑꯩꯗꯤ ꯏꯇꯩꯃ ꯂꯦꯡꯕꯤꯔꯣ ꯑꯩꯁꯦ ꯂꯩꯇꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯆꯠꯂꯣꯏ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯔꯤꯕ ꯑꯩꯗꯤ ꯉꯁꯤꯗꯤ ꯁꯦꯜꯍꯦꯛ ꯄꯤꯗ꯭ꯔꯤꯕ ꯃꯈꯩ ꯅꯈꯣꯏ ꯌꯨꯝꯁꯤꯗꯅꯦ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯤ ꯁꯥꯃꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯏꯆꯥꯅꯨꯄꯥ ꯄꯥꯈꯪꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤ ꯃꯧ ꯑꯣꯏꯅ ꯐꯪꯗꯧꯔꯕ ꯑꯣ ꯍꯦ ꯍꯅꯨꯕꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯑꯍꯜꯗ ꯈꯨꯠ ꯊꯥꯔꯛꯀꯅꯤꯀꯣ ꯁꯥꯎꯈꯤꯅꯨ ꯁꯥꯎꯈꯤꯅꯨ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯅꯦ ꯍꯥ ꯏꯄꯥ ꯏꯆꯥꯗ ꯂꯩꯖꯕ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯍꯜꯂꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯥ ꯄꯥꯈꯪꯁꯤꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯕ ꯇꯥꯕ ꯅꯠꯇꯕ꯭ꯔꯅꯦ ꯄꯨꯔꯥ ꯖꯥꯇꯥ ꯑꯃꯒꯤ ꯃꯄꯥ ꯃꯆꯥꯅꯤꯀꯣ ꯍꯦꯊꯣꯏꯕ ꯑꯩꯒꯤ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯑꯊꯨꯕꯤꯗ ꯁꯠ ꯁꯠ ꯁꯤꯡꯅꯕ ꯇꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯛꯇꯨꯅ ꯅꯌꯨꯝꯁꯦ ꯏꯪꯈꯣꯜ ꯀꯣꯟꯅꯅ ꯂꯧꯒꯗꯕꯅꯤ ꯈꯪꯉꯣ ꯍꯣꯏ ꯍꯣꯏ ꯂꯧꯕꯤꯈ꯭ꯔꯣ ꯌꯨꯝ ꯏꯪꯈꯣꯜ ꯂꯧꯕꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏ ꯕꯥꯕꯁꯤꯁꯨ ꯌꯥꯎꯅ ꯂꯧꯕꯤꯈ꯭ꯔꯣ ꯑꯩꯁꯨ ꯅꯨꯄꯤ ꯁꯦꯜ ꯄꯥꯏꯕꯤ ꯑꯃ ꯊꯤꯔꯒ ꯌꯥꯎꯅ ꯏꯟꯖꯈ꯭ꯔꯒꯦ ꯊꯕꯛꯅ ꯃꯅꯥꯝꯇ ꯁꯨꯅꯤꯡꯗꯦ ꯄꯨꯗꯨꯅ ꯆꯥꯔꯒ ꯂꯩꯔꯦ ꯍꯧꯖꯤꯛꯇ ꯁꯦꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯀꯥꯟꯁꯤꯗ ꯊꯕꯛ ꯈꯔ ꯇꯦꯛ ꯇꯦꯛ ꯁꯨꯕꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯕ ꯉꯝꯅꯤ ꯀꯩꯗꯧꯔꯒ ꯁꯦꯜꯁꯤ ꯁꯤꯡꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦꯅꯤꯅ ꯅꯨꯄꯤꯗꯨꯅ ꯉꯥꯡꯗꯨꯅ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯇꯣꯃꯥꯜꯒ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯇꯣꯃꯥꯜꯅ ꯍꯩꯃꯥ ꯏꯕꯦꯝꯃ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣꯅꯦ ꯅꯪꯕꯣ ꯉꯁꯤꯗꯤ ꯏꯃꯧꯁꯦ ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯤꯗ ꯀꯩꯗꯧꯔꯒꯦꯅꯦ ꯅꯄꯨꯔꯣꯏꯕꯒ ꯈꯟꯅꯔꯛꯄ꯭ꯔꯣ ꯅꯪꯕꯨ ꯑꯁꯨꯛ ꯁꯥꯎꯅꯤꯡꯉꯩꯁꯤꯗ ꯀꯗꯥꯏꯗꯒꯤ ꯍꯅꯨꯕ ꯑꯃꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯄꯦꯜꯂꯦ ꯑꯣꯏꯕ ꯍꯥ ꯀꯩꯗꯧꯕ ꯏꯕꯦꯝꯃ ꯃꯥꯃꯥ ꯑꯩꯁꯦ ꯃꯅꯤꯡꯒꯤ ꯈꯨꯔꯥ ꯁꯥꯃꯨ ꯍꯥꯏꯗꯅ ꯃꯤꯒꯤ ꯁꯦꯜ ꯍꯥꯠꯄ ꯍꯅꯨꯕ ꯑꯃ ꯂꯩꯕꯗꯣ ꯃꯄꯥ ꯃꯆꯥꯗꯣ ꯑꯗꯨꯗ ꯁꯦꯜ ꯊꯧꯕ ꯆꯠꯂꯨꯕꯅꯤ ꯁꯦꯜꯕꯨ ꯄꯤꯔꯛꯂꯕ꯭ꯔꯅꯦ ꯀꯗꯥꯏꯗꯒꯤ ꯄꯤꯔꯛꯄꯅꯣꯗ ꯃꯥꯃꯥ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯁꯥꯎꯅ ꯍꯜꯂꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯕꯨ ꯃꯤꯒꯤ ꯁꯦꯜ ꯌꯥꯝꯅ ꯇꯣꯜꯂꯕ꯭ꯔꯣ ꯃꯃꯧ ꯅꯨꯄꯤꯒꯗꯤ ꯂꯩꯇꯕ꯭ꯔꯅꯦ ꯃꯆꯥꯅꯨꯄꯥ ꯁꯛꯇꯥꯗꯨꯗ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯗ ꯃꯥꯃꯥ ꯅꯨꯄꯤꯒ ꯊꯤꯕ ꯈꯪꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦ ꯃꯥꯃꯥ ꯑꯩ ꯆꯠꯂꯦ ꯃꯈꯥ ꯇꯥꯕ ꯈꯪꯕꯤꯅꯤꯡꯂꯒꯅ ꯁꯥꯃꯨꯗꯣ ꯃꯥꯡꯒꯣꯜꯗ ꯈꯤꯜꯂꯒ ꯂꯩꯍꯧꯕꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯆꯪꯂꯒ ꯍꯦꯛ ꯍꯪꯕꯤꯔꯨꯔꯣ ꯍꯣꯏꯃ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯊꯛ ꯈꯥꯒ ꯀꯔꯤꯝꯇ ꯈꯪꯕꯖꯥ ꯅꯠꯇꯦꯅꯦ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨꯕꯨ ꯁꯦꯜ ꯌꯥꯝꯅ ꯇꯣꯟꯕ ꯄꯥꯈꯪ ꯍꯥꯏꯕ ꯀꯥꯟꯅꯗꯦ ꯑꯩ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦꯗ ꯁꯤ ꯈꯟꯗꯨꯅ ꯇꯣꯃꯥꯜꯗꯨ ꯁꯥꯃꯨꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯅ ꯕꯥꯕꯥ ꯊꯣꯡꯒꯥꯜꯗ ꯅꯨꯄꯥ ꯑꯃꯁꯨ ꯆꯪꯉꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯆꯦꯜꯂꯦ ꯕꯥꯕꯥ ꯍꯟꯗꯛꯇꯤ ꯄꯥꯕꯒ ꯑꯃꯨꯛ ꯑꯣꯛꯅꯍꯧꯔꯀꯣ ꯍꯩ ꯆꯦꯟꯈꯤꯅꯨ ꯉꯥꯏꯈꯣ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯃꯥꯏꯒꯁꯦ ꯉꯥꯛꯇꯪ ꯂꯩꯊꯣꯛꯄꯒ ꯅꯪꯕꯖꯥ ꯅꯠꯇꯦꯅꯦ ꯌꯥꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯅ ꯃꯃꯥ ꯆꯞ ꯆꯥꯅ ꯂꯧꯕ ꯏꯆꯥꯅꯨꯄꯥꯅꯤ ꯃꯥ ꯇꯣꯃꯥꯜꯅ ꯇꯥꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ ꯍꯩꯁ ꯈꯣꯟꯗꯥꯁꯤꯗꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯅꯕꯨ ꯑꯁꯨꯝꯅ ꯀꯧꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯥꯅꯨꯄꯥꯅ ꯅꯧꯅ ꯁꯦꯜ ꯄꯨꯔꯨꯗ ꯉꯥꯏꯕꯒꯤ ꯑꯍꯥꯟꯕ ꯊꯧꯕ ꯂꯥꯛꯄꯒꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯇꯥꯕꯗꯨ ꯐꯅ ꯅꯨꯡꯉꯥꯏꯅꯤ ꯃꯤꯅ ꯁꯨꯝꯅ ꯀꯧꯔꯛꯄꯁꯤ ꯇꯥꯗꯕ ꯀꯨꯏꯔꯦ ꯈꯨꯝꯃꯣꯏ ꯉꯥꯏꯍꯥꯛꯇꯨꯝ ꯀꯧꯍꯟꯈꯤꯒꯦꯗ ꯀꯔꯤ ꯑꯍꯜꯅꯣꯅꯦ ꯃꯅꯥ ꯑꯁꯤꯕꯨ ꯄꯪꯕꯖꯥꯠꯅ ꯈꯪꯗꯦꯅꯦ ꯑꯣ ꯇꯥꯗꯕꯨ ꯇꯥꯕꯤꯗ꯭ꯔꯕꯣ ꯍꯥ ꯀꯧꯕ꯭ꯔꯣ ꯀꯔꯤ ꯂꯩꯔꯤꯅꯣ ꯏꯆꯥꯅꯨꯄꯥ ꯊꯤꯕ ꯂꯥꯛꯄ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯆꯥꯅꯨꯄꯥꯗꯤ ꯆꯠꯊꯣꯛꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯂꯩꯇꯦ ꯅꯆꯗꯦ ꯇꯥꯗ ꯑꯩꯁꯦ ꯇꯥꯗꯒ ꯁꯨꯝ ꯋꯥꯔꯤ ꯃꯁꯥꯁꯦ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ ꯇꯥꯗ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯥꯏꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯏꯅꯥꯎꯗꯒꯤ ꯁꯦꯜ ꯄꯨꯈꯤꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ
Inau, karam tausheba. Mana puram le haidana sel thawba lakliba mi mayamse. Imai peba, amuk toiba, ko ka ngauri. Mana nungai na sirabani do haidana. Sigum mayamse, kaimta khangba nate do. Karino ni. Mogi si kok umadi tong tong malida. Do irabasu aigidi isana pido. Mayum panma khanguraga lorida. Tadabu, aidi adugum tanasadi. Tada, ay khangbidrabo tadabu. Khangdini aidi, chahi yamnida. Thonggalanduna thokpa ngamdaba khongse chatpa yadaduna. Ado inaubu kari khuldagi none. Tada, ay mamang laikai tomal haibaduni. Ado tada hoigi sel yamna tole haribasibu matau karamdano nanauda aung taibiba yagadro. Haima, nang oire. Sel paiba tomal haidana yamna ngangnaribado. Yamadi khanglukrene warabu yadeko. Ha, sel dubudi aigi nupina leriba matamda. Ainasu sel thokpa tabak amatasu suba ngamdrabanina. Masa nupasi yoknaba hotnabada. Manasu suba khara tanbadagi mingondagi puduna aikoiba thaklakpani. Maduda madi siganbi oina tawduna kok hek sidokre. Hojikna mana param sinphamdo isa nupana amuk paribani. Mingondagi sel puduna solaba mapaibu thakli. Nong phadokadi thabak chalibani haidana adumak machatni. Laikai sida sel puba phanglaktra matamda. O yamna nusibu warini ne dudi. Aidi tabada kabu kapningi. Ado tada hi yamna kanagadaba paamta tamjaramgedana. Kari paunduna inauna tamningliba pa. Asukuni hinakpasi kuireda nungaiba pauga haibado taakidaba. Sumdawuni tada. Aigi isanupi masak matok fajakrabi ama leiri. Maduda mase nupa mayamsina pami haimandana. Mana saudana aigi lairaba nupada yum paingani lairaba nupa piyo. Sini pabagi lantu mayamse yum paimada puraga aigi ipuriba oigadabado nungaina thamgani haidana. Sida tatuna laikrabanidana. Aduda aina tadagi isa nupado iya oira sira haidana hangatjage laklibani tada. Hai, asengmurane inauna haribaduba. Madui waduna aseng oirabadi adudi aikoidi sanagi khawjauda kudi thibaga chap manaranidana. Tadansu tabiramlani. Tomal aigi leiriba irelei thumba yamdo. Tada, isa nupaga warise ningthina sanabiyo. Lanthum pumbagi mapu haibado oihaninglabadi. Isa nupidusu naitom puksabini. Aduga tada hoina pabirabadi tadagi isa nupabu aigi yumna thabiraktuna. Isa nupi lawba lakhanbada aikoigidi kariso kaiba leitre. Tada, adudi nanawmu yokjakrageko. Samudu tomalgi waduda kari khungani khangdre. Tomal hairamli waduda ngaudun lehuri. Numit kharanigi matungni baba masadu khanaba yaba khanaraba matung thoibadu tomalgi yumda laklammi. Sakhisu paudu mapana tambadagi khanglabani numit khudingi kekeduna nupadu lakpa yai haibagi asada ngairambani. Thoibana mi lebro yumsibu kana lege. Bisakna ibunga kana yumsibu pabung tomalgi babunga amtuna jage haidana laksabane ise. Mani ai kakthorake ngahakta ngairamko. Hanuba ihe mapa mapanda nupa masam lahawi. Nahangi aikoi naina mo nupado madu malimi mapanang mo. Ha, lakhawra haiba mama. Horen migi mamangda nangi karanturan ang nangangudo tarukanuko. Sidani ay nahanuba na amuk haining ka doise. Iyam na gyan tapag sadana. Aibu kaidawrage ha aibu kaidawge ba. Nupi nang ay na hanuba haibado. Hai gano haiba nadro ha sum haibda yadadi nang. Si haraga mana pamlama panduna pisak tamna langlay. Pisaksu paikay sentokre. Pisak na imungdagi hotan sentorakpuda ubada thoibadu ipapakhatna yenglaga lay. Ibungo sumdawba imase ahal oisilakpasida haksangse sajel khara watle haidana lamjense lamlibanine. Hotnabiyo ima hotnabiyo kashu kaidada. Ibungo kana hangbano ne ha nangbu kanagi masano. Pabong ay
ꯃꯈꯜ ꯂꯩꯀꯥꯏꯒꯤ ꯁꯥꯃꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯄꯥꯕꯨꯡꯒꯤꯗ ꯆꯠꯂꯨꯁꯨ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯄꯤꯁꯛꯇꯨ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯃꯄꯥ ꯃꯈꯣꯏ ꯃꯄꯥ ꯌꯥ ꯆꯪꯉꯛꯄꯒꯤ ꯃꯝꯁꯨꯞ ꯃꯝꯁꯨꯞ ꯇꯧꯔꯛꯏ ꯌꯥꯔꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯝꯂꯤꯕꯁꯤꯗ ꯑꯣꯏꯅ ꯄꯨꯍꯟꯈ꯭ꯔꯁꯤꯔꯕ ꯑꯗꯨꯅꯤ ꯑꯩꯅꯁꯨ ꯈꯜꯂꯤꯕꯁꯦ ꯃꯃꯥ ꯅꯪ ꯏꯃꯨꯡꯗ ꯆꯪꯉꯣ ꯅꯆꯥꯅꯨꯄꯤꯗꯣ ꯂꯣꯏꯁꯤꯜꯍꯜꯂꯨꯔꯣ ꯅꯆꯥꯅꯨꯄꯤꯗꯤ ꯅꯍꯥꯟ ꯅꯪꯅ ꯏꯁꯤꯒꯤ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯄꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯣꯛꯐꯦ ꯇꯧꯔꯒ ꯑꯗꯨꯝ ꯀꯦꯔꯒ ꯂꯩꯔꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯟꯗꯛ ꯇꯣꯏꯅ ꯈꯪꯂꯤꯕꯗꯣ ꯏꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯅꯣꯛꯂꯛꯄꯗ ꯊꯣꯏꯕꯗꯤ ꯍꯥꯟꯅ ꯁꯥꯈꯤꯕꯨ ꯃꯁꯛ ꯈꯪꯗꯨ ꯂꯩꯔꯝꯃꯤ ꯇꯣꯃꯥꯜ ꯑꯃꯗꯤ ꯄꯤꯁꯛꯁꯨ ꯊꯣꯏꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯂꯝꯕꯗꯨ ꯂꯧꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯊꯣꯏꯕꯅ ꯁꯥꯈꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯒꯤ ꯌꯨꯝꯗꯅꯤ ꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯉꯁꯤꯗꯒꯤ ꯅꯪꯒꯤꯁꯨ ꯑꯣꯏꯔꯕꯅꯤꯀꯣ ꯁꯥꯈꯤꯗꯨ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ ꯁꯤꯕꯨ ꯑꯩꯒꯤ ꯌꯨꯝꯅꯤ ꯎꯆꯦꯛ ꯃꯈꯣꯡ ꯄꯨꯊꯗꯧꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯍꯥꯏꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯗꯤ ꯑꯗꯨꯕꯨꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯅꯤ ꯌꯥꯔꯦꯗ ꯁꯤꯅ ꯑꯗꯨꯝ ꯄꯦꯟꯊꯣꯛꯆꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯅ ꯑꯩꯕꯨ ꯑꯔꯤꯕꯤ ꯍꯥꯏꯗꯅ ꯅꯣꯛꯅꯕꯗꯣ ꯈꯪꯂꯤꯗꯅ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯄꯨꯗꯨꯅ ꯆꯠꯀꯦꯕ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯕꯗꯤ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯎꯕꯗ ꯍꯩꯅꯗꯕ ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯗꯨꯗꯤ ꯆꯪꯉꯁꯤꯔꯣ ꯊꯣꯏꯕ ꯑꯃꯗꯤ ꯁꯥꯈꯤ ꯁꯥꯃꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯁꯥꯃꯨꯅ ꯏꯃꯧ ꯂꯥꯛꯂꯤꯗꯅ ꯅꯨꯡꯉꯥꯏꯔꯦ ꯏꯄꯥ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯏꯃꯧꯒꯤ ꯃꯁꯛꯁꯤꯗꯤ ꯅꯪ ꯄꯥꯕꯅ ꯅꯍꯥꯟ ꯍꯥꯏꯔꯝꯕꯗꯨꯒꯗꯤ ꯍꯩ ꯊꯣꯏꯕ ꯏꯃꯧꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯨꯝꯕꯅꯤꯀꯣ ꯃꯁꯛꯇꯤ ꯍꯥꯏꯗꯨꯅ ꯅꯪ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯄꯥꯕ ꯁꯥꯈꯤ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯏꯁ ꯁꯛꯇꯥꯁꯤꯡꯁꯤꯒ ꯃꯈꯣꯏꯅ ꯀꯌꯥꯝ ꯐꯖꯗꯅ ꯑꯩꯕꯨ ꯊꯤ ꯀꯥꯏꯅꯒ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ ꯏꯃꯧ ꯏꯕꯦꯝꯃ ꯕꯥꯕꯥ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ ꯕꯥꯕꯥꯒ ꯃꯥꯒꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯅ ꯁꯨꯝ ꯈꯜꯂꯝꯂꯤꯕ ꯅꯪ ꯄꯥꯕꯕꯨꯗꯤ ꯐꯖꯕꯅꯤꯗ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥꯁꯤꯗꯕꯨ ꯃꯃꯥ ꯂꯧꯗꯅ ꯔꯁꯤꯗꯤ ꯃꯆꯦꯠ ꯑꯝꯇ ꯅꯞꯇ꯭ꯔꯕꯅꯤ ꯑꯗꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯆꯍꯤꯕꯨ ꯀꯌꯥ ꯁꯨꯔꯒꯦꯅꯦ ꯆꯍꯤꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄꯁꯤꯗꯅꯤ ꯑꯩꯅ ꯑꯃꯨꯛ ꯍꯨꯃꯥꯡ ꯀꯥꯡꯂꯤꯕꯁꯦ 10 ꯍꯥꯏꯖꯤꯜꯂꯁꯤꯔꯅꯦ ꯑꯗꯨꯁꯨ ꯏꯁꯛꯁꯤꯗ ꯑꯃꯨꯛ ꯃꯥꯜꯂꯔꯣꯏꯅꯦ ꯑꯁꯦꯡꯕꯁꯦ ꯑꯗꯨꯝ ꯍꯥꯏꯔꯒꯦꯗ ꯕꯥꯕꯥ ꯑꯩ ꯆꯍꯤ 35 ꯁꯨꯕꯗ ꯉꯥꯏꯔꯤꯗ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇ꯭ꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯈꯪꯖꯅꯤꯡꯕꯁꯤꯅ ꯂꯤꯔꯦ ꯍꯥꯏꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯆꯍꯤ 18 ꯏꯃꯧꯅ ꯏꯆꯥꯅꯨꯄꯥꯗꯒꯤ ꯆꯍꯤ 9 ꯈꯛꯇꯅꯤꯗ ꯍꯟꯕ ꯌꯥꯝꯗ꯭ꯔꯤ ꯌꯥꯝꯅ ꯅꯧꯔꯤꯗ ꯊꯣꯏꯕꯅ ꯕꯥꯕꯥ ꯅꯨꯄꯤꯅ ꯍꯟꯕꯗꯤ ꯁꯦꯜ ꯄꯥꯏ ꯍꯥꯏꯅꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ ꯑꯗꯨꯒ ꯄꯣꯊꯥꯅꯅꯕ ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯃꯗꯤ ꯁꯥꯈꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯊꯣꯏꯕ ꯍꯧꯖꯤꯛꯇꯤ ꯁꯥꯈꯤ ꯂꯧꯕꯗꯒꯤ ꯃꯤꯒꯤ ꯇꯣꯜꯂꯝꯕ ꯁꯦꯜ ꯄꯨꯝꯕꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯕ ꯑꯃꯗꯤ ꯁꯥꯈꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯇꯣꯃꯥꯜꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯕꯁꯨ ꯃꯆꯥꯅꯨꯄꯤꯗ ꯂꯣꯏꯅ ꯄꯤꯔꯝꯃꯤ ꯊꯣꯏꯕ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯍꯥꯟꯗꯒꯤ ꯅꯠꯇ꯭ꯔꯣ ꯐꯤꯔꯣꯜꯁꯤꯡꯁꯦ ꯀꯔꯝꯇ ꯁꯨꯗꯣꯛꯅ ꯍꯥꯏꯔꯤꯕꯗꯣ ꯅꯅꯥ ꯌꯥꯝ ꯀꯜꯂꯦꯅꯦ ꯅꯪ ꯀꯩꯅꯣ ꯅꯨꯄꯥ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕꯁꯦ ꯀꯦꯕꯒ ꯅꯥꯟꯕꯒꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤꯕꯁꯤꯕꯣ ꯑꯩꯅ ꯁꯣꯝꯗ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯅꯞꯆꯣꯕ ꯑꯉꯥꯡꯁꯦ ꯃꯁꯤ ꯍꯦꯛ ꯁꯦꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗ ꯄꯥꯈꯪ ꯁꯥꯗꯨꯅ ꯀꯣꯏꯕꯒ ꯂꯥꯡꯕꯒ ꯆꯠꯄꯒ ꯅꯨꯄꯤ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯒꯅꯨꯀꯣ ꯊꯤꯔꯤꯕ ꯅꯁꯛꯇꯣ ꯍꯦꯟꯅ ꯊꯤꯖꯤꯜꯂꯤ ꯀꯤꯕ ꯑꯃ ꯌꯥꯎꯔꯛꯇꯣꯔꯤ ꯑꯩ ꯅꯪ ꯀꯤꯅꯤꯕ ꯅꯪ ꯑꯩꯅ ꯁꯨꯝ ꯁꯥꯎꯔꯛꯇꯅꯅꯦ ꯏꯄꯥꯝꯗ ꯀꯣꯛ ꯆꯠꯈꯤꯅꯤ ꯑꯗꯒꯤꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯅꯦꯕ ꯀꯔꯤ ꯊꯣꯛꯑꯦꯅ ꯏꯁꯧꯒ ꯂꯥꯡꯖ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯄꯨꯔꯣꯏꯕꯉꯣꯟꯗꯕꯨ ꯑꯉꯥꯡ ꯀꯥꯏꯅꯒ ꯍꯥꯏꯅꯦ ꯃꯁꯤ ꯃꯆꯤꯟꯕꯥꯟꯁꯤꯗ ꯄꯥꯛ ꯂꯥꯎꯅ ꯊꯥꯖꯤꯟꯕꯨ ꯃꯆꯥꯒ ꯃꯃꯧꯒꯅ ꯏꯃꯨꯡꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯁꯥꯃꯨꯅ ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯂꯝꯃꯤ ꯍꯩ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤ ꯃꯌꯥꯝꯗꯨꯕꯣ ꯊꯣꯏꯕ ꯅꯊꯛꯀꯤ ꯑꯍꯜꯗ ꯑꯗꯨꯝꯅ ꯉꯥꯡꯕ ꯍꯧꯅꯗꯦꯅꯦ ꯑꯍꯜ ꯂꯃꯟꯅ
ꯀꯔꯤꯃꯇ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯃꯄꯥꯟ ꯊꯣꯛꯑꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯅꯪ ꯇꯧꯔꯛꯀꯅꯨꯀꯣ ꯅꯪ ꯍꯧꯔꯅꯤ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤ ꯄꯥꯕꯅ ꯉꯝꯁꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤꯅꯦ ꯌꯥꯔꯦ ꯄꯥꯕ ꯏꯇꯩ ꯅꯪꯇ ꯈꯠꯅꯒꯦ ꯄꯥꯕ ꯌꯥꯎꯕꯤꯔꯛꯈꯤꯅꯣ ꯄꯥꯕꯅ ꯈꯠꯅꯕ ꯄꯥꯝꯂꯒꯅ ꯀꯣꯟꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅꯤ ꯈꯠꯅꯁꯤ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤꯁꯤꯕꯨ ꯇꯟꯖꯥ ꯌꯥꯝꯅ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯈꯤꯕ ꯈꯠꯅ ꯂꯥꯎꯅꯕꯗꯨꯕꯨ ꯏꯆꯥ ꯏꯃꯧꯅ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯅꯔꯤꯕ ꯖꯥꯠꯂꯅꯦ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯅꯕꯁꯤꯁꯨ ꯈꯠꯅ ꯆꯩꯅꯕꯁꯦ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯅꯕꯗ ꯃꯗꯨꯅ ꯃꯋꯥ ꯑꯃ ꯍꯥꯠꯂꯦ ꯀꯥꯏꯅꯒ ꯍꯥꯏꯅꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯁꯥꯈꯤꯅ ꯉꯥꯏꯈꯣ ꯅꯨꯄꯥ ꯅꯍꯥꯟꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯅꯦ ꯂꯇꯥꯒꯤ ꯁꯦꯟꯗꯣꯏ ꯄꯤꯔꯛꯇꯦ ꯍꯥꯏꯖꯤꯜꯂꯒ ꯅꯪꯅ ꯀꯥꯏꯗ ꯊꯝꯈ꯭ꯔꯦ ꯍꯥ ꯀꯥꯏꯗ ꯊꯝꯈ꯭ꯔꯒꯦꯕ ꯃꯗꯨꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯟꯅ ꯄꯤꯁꯤꯜꯂꯛꯄꯅꯤ ꯅꯆꯤꯟ ꯊꯤꯅꯨ ꯏꯅꯦ ꯂꯇꯥꯅ ꯂꯣꯏꯅ ꯍꯥꯏꯔꯛꯂꯕꯅꯤ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯒꯦ ꯍꯥꯏꯕꯅꯤ ꯁꯦꯜꯗꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯒ ꯊꯣꯏꯕꯁꯨ ꯊꯣꯛꯈꯤꯔꯝꯃꯤ ꯁꯥꯈꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯄꯤꯛꯂꯤ ꯃꯆꯥꯗꯨꯕꯨꯁꯨ ꯁꯦꯟꯅꯔꯝꯃꯤ ꯊꯣꯏꯕꯅ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯑꯩꯗꯤ ꯅꯪꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯣ ꯅꯣꯡꯃꯇꯪ ꯅꯪ ꯍꯦꯛ ꯎꯍꯧꯗꯕꯗ ꯂꯩꯕ ꯉꯝꯗꯦ ꯈꯪꯖꯔꯦ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯆꯦꯜꯂꯁꯤꯗꯤ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ ꯑꯩꯁꯦ ꯈꯤꯇꯪ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯕꯅꯤ ꯍꯟꯗꯛꯇꯤ ꯃꯇꯥꯡ ꯍꯦꯛ ꯆꯥꯕꯒ ꯁꯣꯏꯗꯅꯅꯦ ꯆꯦꯜꯂꯗꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯇꯥ ꯊꯣꯏꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯦꯝꯂꯤꯕꯁꯦ ꯑꯗꯨꯒ ꯆꯍꯤ 30 ꯁꯨꯔꯕ ꯃꯥꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯀꯥꯏꯅ ꯍꯩ ꯀꯅꯥꯅ ꯍꯥꯏꯕ ꯅꯉꯣꯟꯗ ꯑꯩꯕꯨ ꯆꯍꯤ 30 ꯁꯨꯔꯦ ꯍꯥꯏꯅ ꯍꯥ ꯀꯅꯥ ꯍꯥꯏꯒꯦꯕ ꯃꯤ ꯆꯍꯤ 10ꯗ ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯑꯩꯉꯣꯟꯗ ꯅꯃꯥꯏꯗꯨꯗ ꯈꯪꯉꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯀꯌꯥꯝ ꯍꯅꯨꯔꯕꯅꯣ ꯍꯥꯏꯕꯁꯦ ꯍꯅꯨꯕ ꯅꯪꯅ ꯑꯉꯥꯡꯒ ꯁꯥꯔꯗꯅ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯒ ꯊꯣꯏꯕꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡ ꯊꯣꯏꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥꯟꯅꯕꯗꯨꯅ ꯏꯇꯥꯎ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯏꯇꯥꯎꯅ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯆꯦꯠꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩ ꯏꯆꯥ ꯂꯥꯡꯂꯦꯟꯗꯁꯨ ꯑꯁꯦꯡ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯂꯤꯕꯤꯗꯨꯅ ꯂꯥꯞꯊꯣꯛꯍꯧꯕꯅ ꯐꯗꯧ ꯃꯥꯜꯂꯤ ꯀꯔꯤ ꯋꯥꯅꯣꯗꯤ ꯏꯇꯥꯎ ꯅꯪꯁꯨꯕ ꯑꯩꯗꯤ ꯂꯥꯡꯂꯦꯟꯁꯦ ꯂꯧꯒꯦꯅ ꯈꯟꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯅꯣꯡꯃꯇꯪ ꯃꯥꯕꯨ ꯎꯍꯧꯗꯕꯁꯦ ꯋꯥꯈꯜꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯏꯇꯩꯃ ꯁꯥꯈꯤꯒ ꯑꯉꯥꯡꯒꯅ ꯀꯝꯗꯧꯕ ꯏꯇꯥꯎ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯨꯅꯦ ꯁꯥꯈꯤꯒꯤ ꯃꯁꯛꯇꯨꯗ ꯀꯅꯥꯅ ꯃꯥꯕꯨ ꯄꯥꯝꯗꯣꯏꯅꯣꯕ ꯌꯨꯝꯗ ꯌꯥꯝ ꯋꯥꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯃꯥꯒꯤ ꯃꯁꯛꯇꯣ ꯌꯦꯡꯂꯒ ꯄꯣꯊꯥꯕ ꯑꯝꯇ ꯈꯪꯗꯦ ꯆꯍꯤꯅ ꯃꯔꯣꯜ ꯑꯃ ꯌꯥꯝꯂꯤꯕ ꯏꯇꯥꯎ ꯁꯥꯈꯤꯗꯣ ꯍꯅꯨꯔꯦ ꯋꯥꯅꯤ ꯍꯅꯨꯔꯦꯕ ꯅꯪꯕꯨ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯑꯩꯅ ꯃꯈꯣꯏꯕꯨ ꯀꯩꯁꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯗꯦꯗ ꯇꯧꯒꯦꯅꯁꯨ ꯈꯟꯗꯦ ꯑꯗꯣ ꯏꯇꯥꯎ ꯃꯨꯟꯅꯗꯤ ꯑꯃꯨꯛꯇ ꯈꯜꯂꯨꯀꯣ ꯅꯪ ꯈꯨꯗꯤꯡꯃꯛ ꯈꯪꯂ ꯃꯇꯨꯡꯗ ꯅꯨꯄꯤꯗꯣ ꯅꯁꯥꯅ ꯌꯥꯅ ꯂꯧꯈꯤꯕꯅꯤ ꯃꯥ ꯂꯧꯕꯗꯒꯤ ꯃꯥꯒꯤ ꯃꯄꯥꯟꯅ ꯅꯪꯒꯤ ꯑꯋꯥ ꯄꯨꯝꯕꯁꯨ ꯀꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯗꯨꯝꯅ ꯈꯟꯕꯗꯨꯗꯤ ꯅꯪ ꯌꯥꯝ ꯂꯥꯟꯒꯅꯤ ꯏꯇꯥꯎ ꯑꯩ ꯑꯗꯨ ꯑꯗꯥ ꯀꯩꯁꯨ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯂꯦ ꯌꯥꯔꯦ ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯗꯨꯅ ꯋꯥꯅ ꯂꯩꯔꯝꯕꯗꯣ ꯑꯩꯅ ꯂꯧꯕꯤꯔꯦꯗꯅ ꯑꯁ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤꯗ ꯂꯥꯡꯂꯦꯟꯒ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯇꯥꯎ ꯊꯣꯏꯕꯗꯨ ꯇꯣꯏꯅ ꯂꯥꯡꯂꯦꯟ ꯏꯪꯈꯣꯜꯗ ꯂꯥꯡꯂꯦꯟ ꯎꯅꯕ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯕꯁꯨ ꯁꯥꯈꯤꯗꯗꯤ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕ ꯉꯝꯂꯝꯗꯦ ꯊꯣꯏꯕꯅ ꯂꯥꯡꯂꯦꯟꯒ ꯇꯣꯏꯅ ꯎꯅꯕꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯅ ꯊꯦꯡꯅꯕ ꯌꯥꯎꯕꯗꯒꯤ ꯁꯥꯈꯤꯗ ꯄꯥꯎ ꯇꯝꯂꯛꯂꯝꯃꯤ ꯃꯆꯥ ꯂꯩꯔꯤꯕ ꯃꯥꯅ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯂꯤꯆꯠꯀ ꯆꯠꯇꯅ ꯈꯪꯅꯤꯡꯉꯁꯤꯗꯤ ꯍꯟꯅ ꯍꯜꯂꯛꯈꯤꯁꯅꯨ ꯃꯥ ꯑꯩꯁꯦ ꯁꯥꯈꯤꯅꯦ ꯍꯥꯏꯕꯁꯦ ꯃꯥ ꯀꯥꯎꯔ ꯃꯥꯜꯂꯦ ꯃꯥꯡꯒꯣꯜꯗ ꯁꯥꯈꯤ ꯁꯥꯎꯅ ꯉꯥꯡꯂꯒ ꯂꯩꯕꯗꯨ ꯇꯥꯕꯗ ꯁꯥꯃꯨꯅ ꯀꯩꯗꯧꯔꯤꯃꯣ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯅ ꯄꯥꯕꯨꯗꯤ ꯆꯥꯛꯄꯨ ꯂꯥꯝꯕꯅ ꯕꯥꯕꯥ ꯄꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯕ ꯃꯗꯨꯗ ꯅꯃꯧꯁꯦ ꯍꯔꯥꯎꯖꯔꯤꯕꯅꯤ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯍꯔꯥꯎꯕꯒꯤ ꯁꯛꯐꯝꯁꯤꯕꯨ ꯑꯩꯗꯤ ꯁꯥꯎꯟ ꯂꯩꯕ ꯃꯥꯜꯂꯨꯔꯦꯗꯅ ꯑꯗꯨꯕꯨ ꯀꯔꯤ ꯄꯥꯎ ꯂꯩꯕꯒꯦ ꯀꯔꯤꯒꯤ ꯍꯔꯥꯎꯔꯤꯕꯅꯣꯅꯦ ꯐꯣꯟ ꯅꯆꯥꯅꯨꯄꯥ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯑꯃ ꯂꯩꯕꯗꯣ ꯑꯥ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯀꯣꯏꯅꯩ ꯍꯥꯏ ꯀꯨꯏꯔꯣꯏ ꯄꯥꯕ ꯅꯃꯧ ꯅꯨꯄꯤ 2 ꯁꯨꯒꯗꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦꯗ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯧꯅ ꯏꯃꯧꯁꯦ ꯃꯁꯛ ꯊꯤꯔꯕꯁꯨ ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯈꯟꯗꯨꯅ
ꯏꯃꯧ ꯃꯤꯔꯩꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯎꯗꯕ ꯏꯆꯥꯁꯤꯗꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯁꯨ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯉꯪꯗꯨꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯅ ꯃꯣꯟꯗꯥꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯪꯕꯤꯔꯛꯂꯦꯗꯀꯣ ꯅꯨꯄꯥ ꯅꯪꯗꯤ ꯕꯥꯕꯥ ꯁꯦ ꯅꯁꯨꯁꯦ ꯉꯥꯛꯇ ꯄꯥꯏꯕꯤꯌꯨ ꯅꯃꯧ ꯅꯆꯥꯅꯨꯄꯥꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯒꯦ ꯊꯣꯏꯕꯅ ꯀꯩꯅꯣ ꯅꯨꯄꯤ ꯑꯩꯅ ꯏꯁꯩ ꯍꯥꯏꯐꯦꯠ ꯉꯪꯕꯁꯤꯕꯨ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯡꯁꯤꯟꯈ꯭ꯔꯦꯗꯀꯣ ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯣ ꯍꯥ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯊꯣꯏꯕ ꯃꯁꯤꯅ ꯇꯞꯅ ꯁꯣꯜꯂꯤ ꯂꯥꯡꯂꯦꯟ ꯏꯕꯥꯅꯤ ꯎꯅꯕꯒ ꯎꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯁ ꯎꯔꯝꯂꯕꯗꯤ ꯏꯔꯥꯡ ꯐꯖꯕꯕꯗꯤ ꯏꯃꯨꯡꯁꯤꯗ ꯁꯣꯏꯅ ꯇꯧꯔꯅꯤꯁꯦ ꯅꯨꯄꯥ ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯏ ꯏꯇꯥꯎ ꯍꯣꯏꯗ ꯀꯅꯥꯒꯤ ꯏꯇꯥꯎ ꯅꯨꯄꯥ ꯑꯣꯏꯗꯕꯗꯤ ꯉꯥꯡꯅꯒꯨꯝꯁꯤ ꯑꯁꯦꯡꯕꯗ ꯍꯥꯏꯔꯛꯑꯣ 이봉아, 나타기 할리네. 너원덕이 눈이 타 우바 할리보니. 아시행보다 하이크로니 낭보. 바바. 엄마우리. 그 이빠바 시디바. ngasiне sung phagi sorokani ko. Hey, adum naga saujinaraga wa thedok yarui. Langlen haisi kanano nupa. Langlen haribisibu kanano. Koino. Kanano langlen abo. Nang langlen khangde. Tasengna khangje. Khangdebo. Nupa, nang ngasidagi yumsigi mapan thokpa yarui haribisini. Nupi yangang lairaba nangna aduk wakal khantadaba. Migi masala isabi dubusu nupi yangang thiraba nangi langda. Tuana bu hotnaba. Madugi lisatuna apabadi kaisu puroiko. Taning digo nupi. Swaida yam chaka ngangano. Ai thabu yam lei handose. Ai sangi. Mangsida lipse lalerano. Kari thabak ha. Kari thabak noba. No ngamdagi satpa makai saluraga. Haujikta yumsida hanjilaklaga. Thaba amu lei haisibu nade. Yumsida ai khanglabanina nupi do amuk lawirage haribro. Pudu puro. Migi nupa mo nupi do. Masamdo kudang yelak haidake. Minai gumna ichala hono thamgi khangmina. Taning de nupi chalo natau doruso. Swaida irang sagata legado. Nangna aigonda gi halibase. Chahi kiyano ha. Nasana khangjo. Aise isagi lenga sanam thizari bani. Haujikpu adugi matamna nupa. Adumna tawgata boirabadi hana ngamloi haina haibiba yadabra. Hanadi aise kok yam sarami. Aduna wakal thoktaba. Haujikti koksu ingle. Aduna wakal mayam khandarakpada. Sina pharani khalaba. Adunani. Nangsu adum layo. Yumsida nang adum layo. Nangonda ai kaishu hairui. Masu adum layo sat. Yaroi. Sukyai yaroi. Nangna mabu yumsi pudu lakpada. Aidi mabu hatkani. Nang sibadi kawgano. Hey, saktibi. Na saktiri mati nabusu pate nangama. Aiki nupana atopa nupi magamari leidene tabada. Mamuk phagataba nupi se kanano. Ha. Masak khwaidagi phajaba nupi masu. Adumak phalaktaba tabani. Asumna matam khra masu haukhirami langlensu. Nongoma khoige khulgi pukri asawbada ising sokpa thoraklami nupi mana. Langlen ising sokki haribro. Hoi inama ising sokpa thokleibani. Inamasu phi suramiro. Hoi suramlibani. Ngaikhoni langlen nangbu inamaga warimta sakisi. Kay hagi nama. Nangbu atang na bukuldagi thoiba kaubu nupa masamaga kanglay haribasibu asungbaraba. Langlendu ikairap tawna. Hui nama. Yengoy langlen nangse isa nupi magum nungsibagi haigadoribani ko. Inamagi wase. Aina wasi haidana inamabudi lana khanganu ko. Hoi hekta haibiyu inama. Ai inaw nupi ma nanga khangnay haiba nupado. Moy khulda leiri. Inaw nupi duna nanga thoibaga nahat chatminabado uba mali. Adudagi hairakmani thoibado nupi thire haigum tawine. Nang munamtadi thidok hauko. Ha ta thoiba bo. Bima inama sumaw haibado oirabanina khangido. Aigi nupana ai leina. Atupa nupi maga mari leinare tabada. Nungairam loidaba. Mangona phauramgadabado. Adugane nupi ma oiraga kaidonungda migi makad yege khanba yadeko nupina nupigi waba khangadabani nupi haibasidi yamna lubani nangbusu soyaningdabadagi inamuna wasingse hairibani langlendu nupidugi wadu tabada kaisu khumlamde inama ai chalage hoi chalo
ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ. ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯉꯁꯤꯁꯨ ꯎꯅꯔꯝꯃꯤ. ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯦ? ꯇꯨꯃꯤꯟꯅ ꯁꯨꯝ ꯎꯪꯂꯒ ꯂꯩꯔꯕꯗꯤ? ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯅꯨꯄꯤꯁꯤ ꯉꯁꯤꯗꯤ. ꯇꯥ ꯊꯣꯏꯕ, ꯅꯪ ꯑꯩꯕꯨ ꯉꯁꯤꯃꯛ ꯅꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ? ꯑꯩꯕꯨ ꯉꯁꯤꯃꯛ ꯄꯨꯔꯒ ꯆꯠꯂꯣ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯂꯥꯡꯂꯦꯟ, ꯁꯤ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ. ꯑꯩꯕꯨ ꯄꯨꯕ ꯉꯝꯒꯅꯤ ꯉꯝꯃꯣꯏ ꯍꯥꯏꯕꯗꯣ ꯃꯗꯨꯃ ꯈꯛꯇꯪ ꯍꯥꯏꯕꯤꯌꯨ. ꯂꯥꯡꯂꯦꯟ, ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯤ. ꯅꯣꯡꯃ ꯑꯣꯏꯅ ꯄꯨꯒꯦ. ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕ꯭ꯔꯣ? ꯁꯣꯏꯗꯅ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯒꯦ. ꯇꯥ ꯊꯣꯏꯕ, ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯣ? ꯁꯤ ꯅꯪ ꯀꯩꯗꯧꯔꯒꯦꯕ? ꯁꯤ ꯑꯁꯦꯡꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯔꯣꯁꯤ. ꯅꯪ ꯅꯨꯄꯤ ꯊꯤꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯄꯪꯕꯤ ꯑꯩꯕꯨ ꯅꯪꯅ ꯁꯥꯟꯅꯕꯤꯔꯤꯕ? ꯑꯩꯕꯨ ꯃꯥꯡꯍꯟꯒꯦ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯥꯏ, ꯅꯪꯒꯤ ꯅꯆꯟꯅꯆꯦꯗ ꯃꯤꯅ ꯁꯨꯝꯅ ꯁꯥꯟꯅꯕꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ? ꯍꯥꯏꯌꯣ, ꯈꯨꯝꯃꯨ ꯇꯥ ꯊꯣꯏꯕ. ꯊꯣꯏꯕ ꯂꯥꯡꯂꯦꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯀꯅꯥꯅ ꯍꯥꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯊꯣꯏꯕ ꯃꯇꯥ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯔꯤꯅꯣ ꯂꯥꯡꯂꯦꯟ? ꯀꯅꯥꯅ ꯅꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯣ? ꯅꯪ ꯁꯤꯁꯨꯕ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇ. ꯁꯤ ꯑꯗꯨꯝꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯒꯅꯨ. ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ. ꯀꯜꯂꯛꯄ ꯃꯤꯁꯤꯡꯅ ꯌꯩꯈꯥꯏꯅꯕ ꯃꯥꯡꯍꯟꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯛꯀꯅꯤ. ꯑꯗꯨꯗ ꯅꯪꯅ ꯁꯨꯝꯅ ꯊꯥꯖꯔꯗꯤ ꯑꯩꯈꯣꯏꯅꯤ ꯀꯔꯝꯅ ꯅꯨꯡꯁꯤꯕ ꯊꯨꯡꯂꯧꯗꯣꯏꯕ? ꯇꯥ ꯊꯣꯏꯕ, ꯑꯁꯦꯡꯕ ꯍꯥꯏꯌꯣ. ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯆꯤꯡꯅꯕꯁꯦ ꯑꯝꯇ ꯀꯣꯛꯍꯜꯂꯨ. ꯅꯪ ꯅꯨꯄꯤ ꯊꯤꯔꯕ꯭ꯔꯣ? ꯑꯉꯥꯎꯕꯤ, ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯅꯕꯨ ꯅꯨꯄꯤ ꯀꯣꯏꯅꯕ꯭ꯔꯣ? ꯍꯥ, ꯑꯩ ꯄꯥꯈꯪꯅꯤ. ꯄꯥꯈꯪ ꯑꯣꯏꯕꯗꯨꯅꯕꯨ ꯑꯗꯨꯅꯕꯨ ꯅꯠꯇ꯭ꯔꯣ ꯅꯪ ꯎꯅꯕ ꯂꯥꯛꯄꯗ ꯏꯃꯥꯟꯅꯕ ꯄꯨꯗꯨꯅ ꯍꯦꯛ ꯂꯥꯛꯂꯤꯕꯁꯦ? ꯑꯩꯅ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯍꯨꯔꯥꯜꯂꯒ ꯑꯩ ꯊꯅ ꯂꯥꯛꯑꯣꯏꯗ꯭ꯔꯣ? ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯂꯥꯡꯂꯦꯟꯗ ꯃꯍꯥꯛꯄꯨ ꯊꯥꯖꯅꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯊꯦꯝꯂꯒ ꯊꯝꯂꯝꯃꯤ. ꯑꯗꯨꯒ ꯊꯣꯏꯕꯁꯨ ꯃꯃꯥꯟꯅꯕ ꯑꯃꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯁꯥꯈꯤꯅ, ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯌꯨꯝꯗꯗꯤ ꯍꯟꯖꯤꯟꯕꯤꯔꯛꯂꯤꯗꯅ. ꯉꯁꯥꯏꯗꯩ ꯀꯣꯏꯕꯗ ꯋꯥꯔꯝꯃꯅꯤ. ꯀꯔꯤꯅ ꯊꯧꯒꯜ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯅꯨꯄꯤ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯉꯥꯛꯇꯪ ꯄꯣꯊꯥꯐꯝ ꯈꯪꯗꯦꯗꯀꯣ. ꯀꯔꯤ ꯄꯣꯊꯥꯕ? ꯍꯥ, ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯄꯣꯊꯥꯕ ꯀꯥꯏꯗꯤ ꯀꯩꯅꯣ? ꯌꯥꯔꯣꯏ. ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯆꯞ ꯆꯥꯅ ꯍꯥꯏꯅꯁꯤ. ꯅꯪ ꯅꯨꯄꯤ ꯑꯃꯗꯣ ꯌꯨꯝꯁꯤꯗ ꯇꯁꯦꯡꯅ ꯄꯨꯁꯤꯜꯂꯛꯀꯦ ꯈꯜꯂꯕ꯭ꯔꯣ? ꯈꯜꯂꯤꯕꯅꯤ. ꯑꯗꯨꯗ ꯑꯩ ꯅꯪꯒꯤ ꯃꯤꯍꯨꯜꯗꯣ ꯀꯤꯗꯅ ꯄꯨꯁꯤꯜꯂꯛꯄ ꯉꯝꯗ ꯂꯩꯔꯤꯅꯤ. ꯅꯨꯄꯥ, ꯑꯩ ꯃꯤ ꯌꯥꯝ ꯍꯥꯠꯅꯤꯡꯂꯕꯅꯤꯀꯣ. ꯑꯩꯅ ꯅꯪ ꯍꯥꯏꯈ꯭ꯔꯒ ꯑꯩꯁꯨ ꯀꯩꯁꯨꯝꯁꯟꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯈꯟꯕꯒꯤ ꯑꯩ ꯏꯁꯥꯁꯤ ꯈꯜꯂꯒꯅꯦ ꯈꯥꯡꯂꯤꯕꯅꯤ ꯑꯩꯁꯦ. ꯀꯩꯅꯣ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯕꯗꯒꯤ ꯑꯩ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯏꯁꯤꯅ? ꯅꯪꯕꯨ ꯍꯤꯡꯆꯥꯕꯤ ꯀꯌꯥꯗꯣ ꯆꯪꯂꯕ꯭ꯔꯅꯦ ꯅꯪꯕꯨ? ꯍꯟꯗꯛꯁꯦ ꯍꯥꯠꯄꯗꯨꯕꯨꯒꯤ ꯋꯥꯔꯤ ꯉꯥꯛꯇꯣꯏ ꯇꯧꯔꯤꯁꯤꯕꯣ. ꯀꯤꯕꯨ ꯀꯤꯔꯦ ꯌꯨꯝꯁꯤꯗꯒ ꯑꯍꯤꯡꯒ ꯇꯨꯝꯒꯗꯕ. ꯀꯤꯔꯛꯂꯅꯤ. ꯍꯣ, ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄꯤꯈ꯭ꯔꯣ, ꯂꯩꯕꯤꯈ꯭ꯔꯣ. ꯌꯥꯝꯅ ꯀꯤꯕꯤꯔꯒꯅ ꯏꯃꯥ ꯏꯆꯥꯗ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯋꯥꯏꯁꯅ ꯂꯩꯖꯍꯧꯔꯒꯦ. ꯅꯪꯒꯤ ꯅꯁꯛꯇꯣ ꯍꯦꯛ ꯎꯕꯒ ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒ ꯁꯨꯛꯐꯪ ꯐꯪꯗꯦ. ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ, ꯈꯪꯂꯕ꯭ꯔꯣ? ꯅꯪ ꯃꯉꯥꯏꯔꯦ ꯆꯥꯎꯔꯤꯁꯦ. ꯍꯥ, ꯑꯩꯒ ꯁꯤ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯕ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯑꯕꯅꯦꯕ. ꯑꯩꯅ ꯁꯨꯝ ꯏꯊꯛꯀꯤ ꯑꯍꯟꯗ ꯈꯨꯠ ꯊꯥꯕ ꯇꯧꯍꯩꯗꯦ ꯈꯟꯗꯅ ꯂꯨꯅ ꯇꯧꯕꯤꯕꯁꯤꯗ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯤꯅꯦꯅ. ꯍꯥꯏꯌꯣ. ꯅꯪꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤ ꯍꯥꯏꯕ? ꯍꯥ, ꯅꯃꯥꯏꯗꯨꯗ ꯅꯣꯛꯇꯨꯝ ꯅꯣꯛꯁꯤꯟꯒꯦ. ꯀꯔꯤ ꯊꯣꯛꯑꯦ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯏꯅꯣꯅꯦ? ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯥꯅ ꯃꯇꯨ ꯃꯆꯥ ꯅꯨꯡꯁꯤꯕꯁꯨ ꯈꯪꯕ ꯉꯝꯗꯕ ꯅꯪꯕꯨ ꯃꯤꯔꯣ? ꯍꯥ, ꯎꯃꯪꯗ ꯂꯩꯕ ꯁꯥ ꯐꯥꯎꯕ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯉꯤ, ꯈꯪꯂꯕ꯭ꯔꯣ? ꯁꯥꯈꯤ ꯑꯃꯗꯤ ꯊꯣꯏꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯈꯠꯅꯔꯝꯃꯤ. ꯁꯥꯈꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯐꯥꯖꯤꯟꯕꯒꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯅꯣꯡꯃ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯂꯥꯡꯂꯦꯟꯕꯨ ꯀꯧꯊꯣꯛꯇꯨꯅ ꯁꯥꯈꯤꯅ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ. ꯂꯥꯡꯂꯦꯟ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯂꯛꯄꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯍꯥꯛ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯏꯀꯥꯏꯕ ꯍꯦꯃꯟꯕꯗꯒꯤ ꯃꯈꯣꯏ ꯈꯨꯜꯗ ꯂꯩꯕ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯥꯅꯗꯤ ꯀꯌꯥ ꯄꯥꯝꯕꯤꯗꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ. ꯊꯣꯏꯕꯗꯨ ꯂꯥꯡꯂꯦꯟꯒꯤ ꯄꯥꯎꯗꯨ ꯃꯃꯥꯟꯅꯕ ꯑꯃꯗ ꯇꯝꯗꯨꯅ ꯀꯟꯅ ꯀꯞꯂꯤ. ꯏꯇꯥꯎ, ꯂꯥꯡꯂꯦꯟꯅ ꯁꯨꯝꯅ ꯇꯧꯈꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯥ? ꯀꯩꯅꯣ ꯏꯇꯥꯎ, ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯞꯇꯤꯟ ꯑꯣꯔꯣꯔꯣ ꯇꯥꯈꯩ ꯀꯞꯄꯤꯁꯤꯕꯣ? ꯑꯗꯨꯗꯅꯦ ꯑꯩꯁꯨ ꯍꯪꯂꯤꯕꯁꯦ. ꯉꯁꯥꯏꯗꯒꯤ ꯇꯥꯔꯛꯂꯤꯕꯁꯤ ꯅꯞꯀ ꯇꯤꯡꯒ ꯈꯛ ꯃꯥꯟꯕ, ꯄꯤꯗꯤ ꯏꯎ ꯎꯗꯕ. ꯑꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤꯗ.
ꯃꯤꯁꯨ ꯇꯥꯏ ꯏꯇꯥꯎ ꯏꯇꯥꯎꯅ ꯎꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯔꯥꯡ ꯈꯔ ꯀꯥꯏꯗꯕꯁꯤꯗ ꯑꯗꯨ ꯏꯇꯥꯎ ꯂꯥꯡꯂꯦꯟꯗꯣ ꯃꯥ ꯐꯠꯇꯤ ꯐꯠꯃꯟꯗꯦꯕ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯒ ꯍꯣꯏ ꯐꯠꯃꯟꯗꯦ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯑꯗꯨ ꯏꯇꯥꯎ ꯅꯪꯗꯤ ꯂꯥꯡꯂꯦꯟꯒ ꯂꯨꯍꯣꯡꯕꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤꯅꯕ ꯈꯛꯇꯅꯤ ꯑꯗꯨꯗ ꯏꯇꯥꯎꯅ ꯑꯗꯨꯝ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯑꯗꯨꯒ ꯁꯈꯤꯗꯤ ꯌꯨꯝꯗꯒꯤ ꯃꯥꯕꯨ ꯄꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯂꯩꯔꯤꯕꯅꯤ ꯑꯗꯨꯗ ꯅꯪꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯗꯣ ꯃꯥꯒꯤ ꯊꯃꯣꯏꯕꯨꯁꯨ ꯏꯇꯥꯎꯅ ꯉꯁꯤ ꯐꯥꯎꯔꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯇꯥꯗꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ ꯏꯇꯥꯎ ꯊꯣꯏꯕꯗꯨ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯀꯞꯂꯝꯕꯗꯨ ꯇꯣꯛꯂꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯀꯩꯗꯧꯔꯦ ꯅꯨꯄꯥ ꯑꯩ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯗꯣꯏꯗꯣ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ ꯅꯨꯄꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯉꯥꯏꯍꯥꯛꯀꯤ ꯃꯤꯠꯀꯤ ꯐꯖꯕꯗ ꯉꯥꯎꯔꯨꯕꯅ ꯆꯠꯂꯩꯗꯕ ꯂꯤꯆꯠ ꯀꯌꯥ ꯆꯠꯂꯨꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯅꯨꯄꯤ ꯅꯨꯄꯥ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯑꯩꯅ ꯋꯥꯅ ꯉꯥꯏꯖꯔꯛꯂꯤꯕ ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯐꯝꯗꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯔꯧꯕ ꯉꯝꯒꯅꯤ ꯁꯛ ꯊꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯊꯃꯣꯏꯗꯤ ꯐꯖꯕꯁꯤꯡꯗ ꯄꯥꯟꯕꯒꯨꯝ ꯄꯥꯟ ꯃꯤꯅꯨꯡꯁꯤ ꯄꯣꯛꯏ ꯑꯋꯥꯕ ꯈꯪꯉꯤ ꯉꯁꯤꯒꯤ ꯁꯝ ꯑꯁꯤꯗ ꯁꯛ ꯊꯤꯅ ꯄꯣꯛꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜꯁꯤꯕꯨ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯒ ꯅꯪꯒꯤ ꯊꯃꯣꯏꯕꯨꯗꯤ ꯑꯩꯅ ꯃꯁꯛ ꯎꯕ ꯉꯝꯂꯨꯗ꯭ꯔꯦ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝ ꯇꯝ ꯎꯔꯨꯔꯦ ꯑꯩ ꯅꯪꯒꯤ ꯄꯥꯞꯅ ꯏꯁꯥ ꯄꯨꯝꯕ ꯌꯣꯝꯂꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯨꯄꯥ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯋꯥꯈꯜ ꯇꯥꯔꯦ ꯉꯁꯤꯗꯒꯤꯗꯤ ꯄꯥꯕꯅꯦ ꯅꯪꯅꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯍꯥꯟꯅꯒꯨꯝ ꯂꯩꯃꯤꯟꯅꯔꯁꯤꯀꯣ ꯅꯨꯄꯥ ꯑꯁꯨꯝꯅ ꯊꯣꯏꯕꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯀꯦꯊꯕꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯕꯤ ꯆꯍꯤ 16-17ꯀꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅꯤ ꯃꯌꯨꯝ ꯃꯀꯩ ꯐꯅ ꯋꯥꯖꯔꯕꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤ ꯑꯃꯒꯨꯝꯅꯗꯤ ꯑꯗꯨꯝ ꯁꯥꯖꯩ ꯀꯦꯊꯕꯤꯒꯤ ꯃꯕꯨꯡ ꯑꯃ ꯂꯩ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕ ꯄꯥꯈꯪ ꯑꯃꯅꯤ ꯃꯃꯥꯗꯤ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩ ꯕꯖꯥꯔꯒꯤ ꯀꯩꯊꯦꯜꯗꯁꯨ ꯍꯣꯇꯦꯜ ꯐꯝꯃꯤ ꯃꯄꯥꯅ ꯃꯤꯒꯤ ꯑꯣꯇꯣꯗ ꯃꯔꯛ ꯃꯔꯛꯇ ꯊꯧꯏ ꯑꯅꯝꯕ ꯃꯇꯝꯗꯗꯤ ꯖ꯭ꯋꯥꯔ ꯈꯔ ꯁꯥꯟꯅꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯊꯛꯇꯨꯅꯗ ꯂꯩꯔꯝꯃꯤ ꯀꯦꯊꯕꯤꯌꯥ ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯂꯦꯀꯣ ꯍꯣꯔꯦꯟ ꯍꯧꯒꯠꯂꯒ ꯆꯥꯛꯇꯣ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯍꯧꯔꯣ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯑꯣꯇꯣꯕꯨ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯩꯅ ꯊꯣꯛꯂꯤꯕꯁꯤꯕꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯣꯛꯏꯁꯦ ꯃꯝꯃꯤ ꯍꯥꯏꯕ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯨꯡꯇꯤꯒꯤ ꯑꯁꯨꯛ ꯉꯟꯅ ꯕꯖꯥꯔꯗ ꯍꯣꯇꯦꯜ ꯐꯝ ꯊꯣꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯀꯩꯊꯦꯜꯕꯨ ꯍꯥꯡꯂꯝꯃꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯍꯜꯂꯛꯄꯁꯨ ꯍꯣꯔꯦꯟ ꯃꯝꯃꯀꯥꯟꯗ ꯅꯃꯥꯁꯦ ꯏꯔꯥꯡ ꯑꯃ ꯇꯧꯏꯀꯣ ꯕꯦꯝꯃ ꯑꯩꯅ ꯁꯥꯎꯕ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯅꯃꯥꯁꯦ ꯁꯣꯏꯗꯅ ꯃꯄꯥꯝ ꯌꯧꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯥꯕꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯤꯔꯣꯗꯅ ꯅꯄꯥꯁꯦ ꯊꯕꯛ ꯂꯩꯕꯒꯤꯅꯤꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ ꯌꯥꯏꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯁꯦ ꯌꯨꯝꯗ ꯂꯩꯍꯜꯂꯣ ꯄꯥꯕꯅ ꯏꯃꯨꯡꯁꯤꯃꯨꯛ ꯄꯨꯔꯣꯗꯅ ꯏꯄꯥꯁꯨ ꯏꯃꯨꯡꯁꯦ ꯄꯨꯕ ꯌꯥꯕ ꯄꯨꯔꯝꯂꯕꯅꯤꯀꯣ ꯍꯧꯖꯤꯛꯇꯕꯨ ꯑꯩꯅ ꯁꯣꯝꯗ ꯁꯦꯟꯖꯥꯎ ꯑꯃ ꯇꯥꯟꯅꯕꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤ ꯁꯦꯟꯖꯥꯎꯁꯦ ꯍꯦꯛ ꯐꯪꯕꯒ ꯅꯃꯥꯁꯦ ꯌꯨꯝꯗ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯍꯟꯗꯕꯤꯗ ꯅꯨꯡꯉꯥꯏꯅ ꯊꯝꯅꯗꯧꯕꯅꯤ ꯑꯁꯦꯡꯕꯔ ꯄꯥꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯥꯕꯒꯤ ꯁꯦꯜꯗꯨ ꯐꯪꯕꯒ ꯑꯩꯒꯤ ꯐꯣꯟ ꯑꯃ ꯂꯩꯕꯤꯌꯨꯀꯣ ꯏꯆꯥꯒꯤꯕꯣ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦ ꯃꯆꯥꯅꯨꯄꯥ ꯅꯥꯎꯇꯣꯟꯅ ꯄꯣꯡꯒ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯆꯟꯒꯁꯦ ꯋꯥꯔꯤ ꯁꯥꯟꯅꯒꯦꯒ ꯃꯄꯥꯟ ꯊꯣꯛ ꯁꯥꯟꯅꯧꯔꯣ ꯅꯣꯡꯁꯤ ꯉꯥꯟꯗ꯭ꯔꯤꯕꯅꯤ ꯁꯨꯅꯤꯡꯗꯕꯁꯦ ꯇꯨꯝꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯃꯄꯥꯟ ꯊꯣꯛꯂꯒ ꯇꯨꯝꯂꯨꯔꯗꯅ ꯀꯦꯊꯕꯤꯅ ꯅꯥꯎꯇꯣꯟꯅ ꯁꯨꯅꯤꯡꯕ ꯏꯄꯥꯅꯤꯅ ꯅꯆꯤꯟꯗꯨ ꯈꯨꯝꯃꯛꯀꯅꯨꯅꯦꯍꯦ ꯈꯨꯝꯃꯛꯇꯅꯕ ꯄꯥꯕꯁꯨ ꯍꯥꯏꯔꯛꯀꯅꯨ ꯑꯗꯨꯗꯤ ꯁꯦꯟꯖꯥꯎ ꯑꯃ ꯇꯥꯟꯅꯔꯤ ꯀꯥꯏꯅ ꯃꯁꯤꯗ ꯑꯃꯁꯤꯅ ꯊꯥꯖꯗꯅ ꯄꯥꯕ ꯑꯩꯒꯤꯁꯨ ꯐꯣꯟ ꯑꯃ ꯂꯩꯕꯤꯌꯨꯀꯣ ꯍꯤ ꯀꯥꯏꯅ ꯅꯪ ꯀꯜꯂꯛꯄ꯭ꯔꯣ ꯅꯪꯅ ꯑꯩꯒꯤ ꯁꯦꯟ ꯐꯪꯅꯤ ꯍꯥꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯕꯤꯔꯤꯕꯗꯣ ꯅꯪꯗꯤ ꯅꯔꯤꯟ ꯇꯟꯕ ꯁꯨꯅꯤꯡꯗꯕꯅꯤꯅ ꯁꯦꯟ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯀꯔꯤꯅꯣ ꯀ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯣꯏꯅꯦ ꯁꯨꯅꯤꯡꯕ ꯏꯄꯥꯅꯤꯅ ꯏꯃꯥꯅ ꯊꯥꯛꯂꯒ ꯐꯝꯂꯒ ꯆꯥꯅꯤꯅ ꯈꯜꯂꯤꯕ ꯏꯄꯥ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯃꯥꯏꯗꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯖ꯭ꯋꯥꯔ ꯈꯔ ꯁꯥꯟꯅ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯅꯞꯄꯒ ꯌꯨ ꯈꯔ ꯊꯛꯇꯧꯔ ꯂꯩꯔꯤꯗꯣ ꯑꯩꯗꯤ ꯏꯄꯥꯅꯦ ꯀꯥꯏꯅ ꯍꯥꯏꯕ ꯏꯀꯥꯏꯔꯦ ꯅꯪꯗꯤ ꯁꯨꯗꯅ
ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯔꯤꯕꯗꯣ ꯅꯃꯥꯏꯕꯨ ꯏꯀꯥꯏꯗꯦꯅꯦ ꯆꯍꯤ 10 ꯍꯦꯜꯂꯕ ꯐꯥꯎꯕ ꯅꯃꯥꯅ ꯄꯨꯁꯤꯜꯂꯛꯂꯒ ꯆꯥꯅꯤ ꯂꯩꯔꯤꯕꯗꯣ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯕ ꯑꯩꯒꯤꯗꯤ ꯏꯃꯥꯅꯤ ꯄꯥꯕꯅ ꯌꯨꯝꯁꯤꯒꯤ ꯑꯍꯜꯅꯤ ꯄꯥꯕꯅꯤ ꯏꯀꯥꯏꯒꯗꯕꯅꯤ ꯑꯩꯗꯤ ꯀꯔꯤꯒꯤ ꯏꯀꯥꯏꯒꯗꯣꯏꯕ ꯅꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤꯅꯦ ꯀꯦꯊꯕꯤꯅ ꯑꯩ ꯍꯧꯒꯠꯂꯒꯦꯗ ꯀꯅꯥꯅ ꯃꯆꯥꯅꯣ ꯀꯅꯥꯅ ꯃꯄꯥꯅꯣꯒ ꯑꯝꯇ ꯈꯪꯗ꯭ꯔꯤ ꯅꯥꯎꯇꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯁꯥꯕꯤꯔꯤ ꯅꯪꯁꯨ ꯍꯩ ꯅꯪꯒꯤ ꯃꯔꯝꯗ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯅꯤꯀꯣ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯕꯤꯗ ꯐꯨꯖꯔꯛꯁꯅꯤꯀꯣ ꯑꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯝꯇ ꯀꯦꯊꯕꯤꯒꯤ ꯃꯃꯥꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯒꯠꯂꯛꯇ꯭ꯔꯤꯕꯁꯤꯅ ꯑꯩ ꯊꯅꯝꯂꯒ ꯆꯠꯂꯝꯃꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯏꯁꯧ ꯂꯥꯡꯗꯧꯕꯗꯣ ꯑꯦ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯃꯤ ꯁꯤꯟꯕ ꯃꯥꯜꯂꯤꯗ ꯉꯁꯤꯗꯤ ꯃꯦꯖꯤꯛ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯂꯩꯗꯤ ꯂꯩꯔꯝꯃꯤꯍꯦ ꯃꯁꯤꯅ ꯃꯃꯥꯡꯁꯤꯒ ꯍꯦꯛ ꯍꯥꯡꯂꯝꯗ꯭ꯔꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯣ ꯍꯥꯡꯗꯤ ꯍꯥꯡꯕ ꯃꯥꯜꯂꯤꯍꯦ ꯀꯩꯒꯤꯅꯣ ꯉꯁꯤ ꯊꯦꯡꯒꯤꯅꯦ ꯂꯂꯣꯟꯕꯤ ꯃꯌꯥꯝꯒꯤ ꯄꯣꯠ ꯆꯩ ꯍꯥꯞꯄꯤꯉꯩꯗ ꯊꯦꯡꯒꯤꯅꯤ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯀꯨꯏꯔꯦꯗ ꯑꯩꯗꯤ ꯅꯪ ꯒꯥꯔꯤꯁꯦ ꯆꯠꯈ꯭ꯔꯖꯥꯠꯂꯅ ꯈꯜꯂꯨꯔꯕꯅꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯍꯣꯔꯦꯟ ꯅꯪꯅ ꯂꯥꯡꯒꯗꯧꯕ ꯏꯁꯧꯗꯣ ꯑꯗꯣ ꯅꯪꯒꯤ ꯐꯣꯟꯗꯣ ꯌꯥꯗ꯭ꯔꯤꯕꯣ ꯁꯦꯝꯂꯝꯕꯅꯤ ꯁꯦꯝꯕ ꯂꯣꯏꯔꯦꯕꯨꯗꯤ ꯍꯥꯏꯕꯅꯤ ꯁꯦꯜ ꯂꯩꯇꯕꯒꯤ ꯂꯧꯗ꯭ꯔꯤꯅꯤ ꯀꯌꯥꯕꯨ ꯆꯪꯅꯤ ꯍꯥꯏꯒꯦ 700ꯃꯨꯛ ꯆꯪꯅꯤꯗꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯁꯦꯜ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅ ꯂꯧꯔꯒꯦꯅ ꯇꯧꯔꯤꯕ ꯑꯩ ꯄꯤꯔꯒꯦ ꯁꯦꯟꯗꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯧꯔꯝꯃꯣ ꯅꯠꯇ꯭ꯔꯗꯤ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕ ꯑꯝꯇ ꯌꯥꯗ꯭ꯔꯦꯕ ꯑꯁꯦꯡꯕꯒꯤꯔꯣ ꯑꯩꯁꯨ ꯐꯣꯟ ꯄꯥꯏꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯅꯨꯕꯤꯁꯤꯡꯅ ꯈꯥꯝꯃꯣ ꯑꯩꯈꯣꯏ ꯌꯥꯎꯔꯤꯌꯦ ꯑꯗꯣ ꯐꯣꯟ ꯂꯧꯕꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯧꯔꯛꯎꯀꯣ ꯇꯧꯔꯛꯇꯗꯤ ꯀꯩꯅꯣꯍꯦ ꯍꯅꯨꯕꯤ ꯑꯃꯅ ꯗ꯭ꯔꯥꯏꯚꯔ ꯌꯥꯎꯔꯤ ꯈꯥꯝꯃꯨꯗꯤ ꯈꯥꯝꯃꯨꯗꯅ ꯀꯌꯥꯝ ꯁꯥꯡꯅꯅꯣ ꯅꯪꯅ ꯍꯦꯟꯗꯣꯔꯛꯏꯁꯦ ꯍꯥ ꯑꯕꯣꯛ ꯑꯣꯏꯁꯨ ꯌꯥꯎꯔꯤꯅꯦ ꯈꯔ ꯍꯥꯏꯕꯤꯔꯗꯤ ꯍꯦꯛ ꯐꯒꯗꯧꯅꯤ ꯉꯁꯥꯏꯗꯒꯤ ꯂꯥꯎꯔꯤꯗꯨ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯅ ꯍꯥ ꯃꯅꯤꯡꯅ ꯊꯨꯅ ꯍꯜꯂꯨ ꯑꯁꯨꯛ ꯁꯥꯡꯅ ꯍꯦꯟꯗꯣꯔꯛꯂꯒ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯊꯥꯡꯂꯒ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯍꯥ ꯍꯅꯨꯕꯤ ꯑꯃꯅ ꯃꯁꯤꯒꯤ ꯒꯥꯔꯤꯁꯦ ꯍꯌꯦꯡꯈꯩ ꯇꯣꯡꯕ ꯌꯥꯕ ꯅꯠꯇꯦꯗ ꯄꯣꯠꯁꯤꯒ ꯐꯠꯇꯧ ꯃꯥꯟꯗꯦ ꯃꯁꯤꯅ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯍꯅꯨꯕꯤꯁꯤꯡꯁꯦ ꯁꯤꯗ ꯊꯅꯝꯃꯨ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯑꯕꯣꯛ ꯍꯣꯏ ꯁꯤꯗ ꯁꯨꯝ ꯀꯨꯝꯕꯤꯍꯧꯔꯣ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯤꯗ ꯑꯗꯨꯝ ꯊꯥꯗꯔꯝꯂꯒꯦ ꯑꯩ ꯊꯦꯡꯉꯤ ꯀꯔꯤ ꯑꯁꯨꯛ ꯌꯥꯝꯕ ꯄꯥꯟ ꯃꯔꯦꯟ ꯊꯥꯡꯖꯤꯡꯁꯤꯡꯁꯤ ꯑꯁꯨꯛ ꯂꯥꯞꯅ ꯊꯥꯡꯂꯒ ꯍꯦꯛꯇ ꯆꯠꯀꯗ꯭ꯔꯣ ꯍꯥ ꯍꯅꯨꯕꯤ ꯑꯃꯅꯁꯨ ꯃꯅꯤꯡꯗ ꯊꯨꯅ ꯍꯜꯂꯨꯅꯦ ꯗ꯭ꯔꯥꯏꯚꯔ ꯑꯆꯣꯞꯄ ꯑꯕꯣꯛꯀꯤ ꯋꯥꯇꯥꯁꯤꯗꯤ ꯃꯁꯤꯅ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯍꯅꯨꯕꯤꯗꯨꯅ ꯕꯦꯝꯃ ꯐꯖꯕꯤ ꯅꯪ ꯊꯦꯡꯈ꯭ꯔꯗꯤ ꯒꯥꯔꯤ ꯑꯃ ꯐꯥꯔꯒ ꯆꯠꯈ꯭ꯔꯣꯅꯦ ꯑꯕꯣꯛ ꯍꯣꯏ ꯑꯣꯏꯅ ꯂꯩꯕꯤꯍꯧꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯊꯦꯡꯖꯔꯔꯣꯏ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯁꯤꯁꯦ ꯑꯕꯣꯏꯒꯤ ꯄꯣꯠ ꯆꯩꯁꯦ ꯁꯤꯗ ꯊꯥꯗꯔꯕꯅꯤ ꯚꯔꯥꯗꯣ ꯈꯔ ꯊꯨꯅ ꯄꯤꯕꯤꯔꯣ ꯊꯦꯡꯉꯤ ꯍꯅꯨꯕꯤꯁꯤꯡꯗꯨꯅ ꯂꯣꯏꯅ ꯊꯥꯗꯔꯛꯂꯦꯅꯦ ꯑꯁꯨꯛ ꯂꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯊꯥꯡꯗꯣꯏꯕ ꯃꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔꯁꯦ ꯚꯔꯥꯒ ꯄꯤꯔꯣꯏꯗ ꯗ꯭ꯔꯥꯏꯚꯔꯅ ꯚꯔꯥꯒ ꯄꯤꯔꯝꯗꯅ ꯆꯠꯈ꯭ꯔꯦꯅꯤ ꯅꯨꯄꯥ ꯃꯆꯥ ꯁꯥꯟꯅꯕ ꯈꯔ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯝꯃꯤ ꯅꯍꯥ ꯑꯃꯅ ꯑꯩꯈꯣꯏ ꯊꯦꯡꯉꯤꯅꯦ ꯏꯌꯥꯝꯕ ꯉꯥꯏꯈꯣꯅꯦꯍꯦ ꯅꯣꯏꯁꯨ ꯑꯍꯜꯁꯤꯡꯁꯤꯗꯒꯤ ꯚꯔꯥ ꯂꯧꯈꯤꯒꯦꯅꯦ ꯀꯩꯅꯣ ꯏꯌꯥꯝꯕ ꯉꯥꯏꯈꯣꯕꯣ ꯑꯕꯣꯛꯁꯤꯡꯁꯤꯅ ꯌꯥꯎꯔꯤ ꯈꯪꯃꯣꯅ ꯉꯁꯥꯏꯗꯤ ꯍꯥꯏꯕꯗꯤ ꯇꯥꯗꯦ ꯅꯨꯄꯤꯒ ꯅꯌꯥ ꯈꯤꯒꯠꯇꯅ ꯋꯥꯔꯤ ꯇꯧꯗ ꯂꯩꯔꯒ ꯉꯥꯏꯈꯣꯕ ꯀꯩꯅꯣ ꯃꯁꯤꯅ ꯂꯥꯛꯑꯣꯍꯦ ꯌꯥꯃꯨ ꯂꯥꯡꯅꯔꯛꯑꯅꯤ ꯃꯣꯏꯁꯤꯗꯤ ꯕꯦꯔꯥꯒꯤ ꯍꯅꯨꯕꯤ ꯉꯥꯛꯇꯅꯤꯅꯦ ꯚꯔꯥꯒ ꯑꯝꯇ ꯄꯤꯔꯝꯗꯦꯃꯤ ꯗ꯭ꯔꯥꯏꯚꯔꯗꯨ ꯏꯁꯧ ꯂꯥꯡꯅ ꯂꯥꯡꯅ ꯒꯥꯔꯤꯗꯨ ꯊꯧꯔꯝꯃꯤ ꯃꯁꯤ ꯕꯖꯥꯔ ꯌꯧꯕꯒ ꯍꯣꯇꯦꯜ ꯍꯥꯡꯗꯨꯅ ꯅꯨꯄꯥ ꯅꯍꯥꯁꯤꯡꯒ ꯈꯤꯒꯠꯄ ꯌꯥꯕ ꯈꯤꯒꯠꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯁꯤꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯏꯃꯨꯡ ꯋꯥꯏꯔꯝ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯑꯣꯏꯕꯅꯤꯅ ꯏꯁꯧ ꯂꯥꯡꯂꯝꯗꯦ ꯃꯄꯥꯒ ꯃꯆꯥꯅꯨꯄꯥꯒꯗꯤ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯃꯆꯥꯅꯨꯄꯤꯗꯤ ꯐꯣꯟ ꯑꯇꯥꯡꯕ ꯑꯃ ꯄꯥꯏꯔꯒ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯣꯏꯅ ꯀꯦꯊꯕꯤ ꯏꯃꯥ ꯂꯥ ꯃꯥꯜꯂꯦ ꯇꯥꯃꯣ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯔꯛꯀꯦꯀꯣ ꯍꯣꯏ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯀꯥꯎꯅꯤꯀꯣ ꯐꯣꯟꯗꯣ ꯑꯩꯅ ꯋꯥꯆꯞꯀ ꯂꯣꯏꯅ ꯍꯥꯞꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯋꯥꯆꯞꯇ ꯑꯣꯏꯅ ꯊꯥꯔꯛꯑꯣ ꯀꯣ ꯍꯣꯏ ꯊꯥꯔꯛꯀꯦ ꯍꯥꯏꯕ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯐꯣꯟꯗꯣ ꯄꯥꯏꯔꯤꯅꯣ ꯍꯥ ꯀꯅꯥ ꯄꯤꯔꯛꯏꯕ ꯃꯤꯅ ꯄꯤꯔꯛꯄꯅꯦꯕ ꯃꯤꯗꯤ ꯀꯅꯥ ꯀꯔꯥꯏꯅꯣ ꯐꯣꯟꯗꯣ ꯌꯦꯡꯒꯦ
ꯀꯔꯥꯏꯅꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯊꯨꯒꯥꯏꯒꯅꯨꯀꯣ ꯃꯤ ꯐꯣꯟ ꯑꯇꯥꯡꯕꯅꯦ ꯍꯥꯏꯕ ꯁꯤꯗꯤ ꯑꯇꯥꯡꯕ ꯐꯣꯟꯅꯤꯅꯦ ꯁꯥꯝꯁꯨꯡꯅꯤꯅꯦ ꯀꯌꯥꯒ ꯄꯤꯕꯖꯥꯠꯅꯣ ꯁꯤꯕꯣ ꯌꯥꯝ ꯐꯖꯩꯅꯦ 19,000 ꯄꯤ ꯍꯥꯏ ꯏꯃꯥ ꯀꯦꯃꯦꯔꯥꯒꯗꯤ ꯈꯨꯠꯁꯦꯡ ꯑꯃꯅꯤ ꯏꯃꯥ ꯑꯗꯣ ꯐꯣꯟꯁꯤꯕꯨ ꯀꯅꯥ ꯂꯩꯔꯛꯏꯅꯣ ꯏꯃꯤ ꯑꯩꯅ ꯅꯣꯡꯃ ꯏꯃꯥꯗ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯍꯦ ꯀꯥꯔ ꯇꯣꯡꯕ ꯅꯨꯄꯥ ꯑꯃ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩ ꯑꯩꯈꯣꯏ ꯊꯣꯡꯒꯜꯂ ꯐꯥꯎꯕ ꯊꯧꯖꯤꯜꯂꯛꯑꯦꯅ ꯍꯥꯏꯕꯗꯣ ꯅꯪꯅ ꯑꯍꯜꯅꯦ ꯍꯥꯏꯕꯗꯨꯔꯣ ꯑꯍꯜꯗꯤ ꯑꯍꯜꯅꯤ ꯑꯗꯨꯗ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯅ ꯐꯣꯟꯁꯤ ꯂꯩꯔꯒ ꯄꯤꯔꯝꯕꯒꯤ ꯋꯥꯅꯤꯗ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯊꯣꯛꯈ꯭ꯔꯦ ꯀꯣꯏꯕꯁꯨ ꯆꯠꯂꯦ ꯑꯆꯥꯄꯣꯠꯁꯨ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯃꯥꯅ ꯑꯆꯥꯄꯣꯠꯇꯤ ꯀꯔꯥꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯥꯊꯣꯛꯈ꯭ꯔꯦꯗ ꯆꯥꯅꯤ ꯅꯪꯗꯤ ꯑꯗꯣ ꯅꯨꯄꯥꯗꯨꯕꯨ ꯀꯥꯏꯗꯒꯤꯅꯣ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯔꯣ ꯏꯃꯥ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯜꯂꯦ ꯍꯥꯏꯌꯦ ꯀꯥꯔꯁꯨ 2 ꯂꯩ ꯍꯥꯏꯌꯦ ꯕꯨꯂꯦꯠꯁꯨ ꯂꯩ ꯍꯥꯏꯌꯦ ꯍꯣꯏꯗ ꯑꯍꯜ ꯑꯣꯏꯔꯁꯨ ꯀꯩꯗꯧꯋꯦꯒꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤ ꯌꯥꯔꯦ ꯑꯗꯣ ꯏꯕꯦꯝꯃ ꯋꯥꯕꯅ ꯂꯣꯏꯔꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯁꯤ ꯐꯣꯟꯗꯨꯗꯤ ꯏꯃꯥꯗ ꯄꯤꯔꯝꯃꯨ ꯏꯃꯥ ꯉꯥꯏꯍꯥꯛꯇ ꯃꯦꯠꯂꯝꯒꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯅꯪꯒꯤ ꯐꯣꯟ ꯂꯩꯖꯩꯗꯨꯕꯨ ꯑꯩꯒꯤ ꯐꯣꯟꯁꯤꯗꯤ ꯀꯦꯃꯦꯔꯥ ꯌꯥꯎꯗꯦꯅꯦꯍꯦ ꯀꯗꯥꯏ ꯄꯤꯔꯣꯗꯤ ꯀꯣꯛ ꯄꯤꯔꯧꯗꯅ ꯅꯠꯇ꯭ꯔꯗꯤ ꯊꯨꯒꯥꯏꯁꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯀꯦꯊꯕꯤ ꯌꯥꯝꯅ ꯈꯠꯄꯤ ꯅꯨꯄꯥ ꯅꯍꯥꯒ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯟꯕꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯐꯣꯟꯗ ꯐꯥꯎꯕ ꯚꯥꯏꯔꯦꯜ ꯆꯠꯄ ꯍꯧꯔꯛꯄꯗꯒꯤ ꯈꯨꯜ ꯂꯩꯀꯥꯏꯅ ꯋꯥꯔꯛ ꯋꯥꯇꯦꯡꯂꯝꯃꯤ ꯑꯗꯨꯁꯨ ꯊꯥ ꯈꯔ ꯂꯩꯔꯒ ꯀꯦꯊꯕꯤ ꯃꯥꯒꯤ ꯍꯩꯅꯕꯤꯗꯨ ꯑꯗꯨꯃꯛ ꯇꯧꯔꯛꯏ ꯅꯣꯡꯃꯗꯤ ꯀꯦꯊꯕꯤꯒꯤ ꯐꯣꯟ ꯂꯩꯕꯤꯕ ꯑꯍꯜ ꯅꯨꯄꯥꯗꯨꯒ ꯀꯦꯊꯕꯤꯒꯤ ꯎꯅꯔꯝꯃꯤ ꯀꯦꯊꯕꯤꯅ ꯀꯥꯏꯗꯅꯣ ꯉꯁꯤ ꯑꯩꯈꯣꯏꯅꯤꯅ ꯀꯣꯏꯕ ꯆꯠꯂꯤꯁꯤꯕꯣ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯐꯝꯗꯅꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯁꯦ ꯃꯃꯤꯡ ꯍꯥꯏꯔꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯊꯥꯈꯤꯒꯦ ꯃꯃꯤꯡ ꯊꯣꯟꯗ꯭ꯔꯤ ꯃꯐꯝꯅꯤ ꯌꯥꯝꯅꯗꯤ ꯐꯖꯕ ꯏꯁ ꯑꯩꯕꯨ ꯑꯉꯥꯡꯅꯦꯅ ꯁꯥꯟꯅꯩꯔꯣ ꯃꯃꯤꯡ ꯊꯣꯟꯗꯕ ꯃꯐꯝꯕꯨ ꯂꯩꯕꯩ ꯇꯥꯏꯞꯇ ꯑꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯗꯧꯕ ꯑꯗꯨꯝ ꯊꯧꯔꯒ ꯂꯩꯔꯤꯗꯨꯕꯣ ꯀꯦꯊꯕꯤ ꯑꯩꯅ ꯂꯩꯕꯤꯌꯨ ꯐꯣꯟꯗꯣ ꯃꯜꯂꯕꯣ ꯑꯃꯃꯨꯛ ꯂꯩꯕꯤꯌꯨꯔꯣ ꯑꯅꯧ ꯑꯅꯧꯕ ꯐꯣꯟ ꯐꯖꯕ ꯌꯥꯝ ꯊꯣꯛꯏ ꯂꯩꯕꯤꯌꯨ ꯑꯩꯒꯤꯁꯤꯅ ꯏꯃꯥꯗ ꯄꯥꯏꯍꯟꯈ꯭ꯔꯒꯦ ꯑꯗꯣ ꯀꯥꯏꯗꯅꯣ ꯍꯥꯏꯕꯅꯤ ꯏꯕꯥꯅꯤ ꯆꯠꯂꯤꯁꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯑꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯃꯝꯗꯧꯔꯦꯕ ꯀꯩꯒꯤ ꯄꯥꯈꯠꯂꯤꯅꯣ ꯏꯕꯥꯅꯤꯗꯤ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯃꯝꯂ ꯐꯥꯎꯕ ꯑꯗꯨꯝ ꯆꯠꯂꯤꯗꯨꯗꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯍꯥꯏꯕ ꯑꯁ ꯇꯥꯟꯖꯥꯁꯤꯗ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯁꯨ ꯐꯣꯟ ꯄꯪꯇꯧ ꯇꯧꯔꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯁꯥꯏꯂꯦꯟ ꯊꯝꯃꯒ ꯀꯥꯎꯔ ꯃꯥꯜꯂꯦ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯏꯃꯥꯅꯤ ꯑꯩ ꯁꯣꯏꯗꯅ ꯐꯨꯔꯅꯤ ꯉꯁꯤꯗꯤ ꯍꯜꯂꯁꯤ ꯇꯥꯃꯣ ꯅꯣꯏ ꯏꯃꯥ ꯑꯣꯏꯔꯗꯤ ꯑꯩ ꯊꯦꯝꯒꯦ ꯌꯥꯅꯤ ꯑꯗꯣ ꯅꯪ ꯄ꯭ꯔꯦꯝꯖꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯐꯣꯟꯒ ꯇꯧꯔꯛꯑꯒ ꯌꯥꯝꯅ ꯃꯨꯛꯂꯝꯃꯤꯅꯦ ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔꯒ ꯄꯤꯕ꯭ꯔꯣ ꯄꯤꯗꯦꯍꯦ ꯀꯩꯒꯤ ꯃꯉꯣꯟꯗ ꯄꯤꯗꯣꯏꯅꯣ ꯃꯥꯒꯩꯒꯗꯤ ꯂꯣꯏ ꯍꯥꯏꯗꯣꯛꯈꯤꯗꯣꯔꯦ ꯑꯁ ꯑꯩꯗꯤ ꯈꯪꯗꯦꯍꯦ ꯄ꯭ꯔꯦꯝꯖꯤꯠ ꯍꯥꯏꯁꯤꯕꯨ ꯀꯅꯥꯅꯣ ꯅꯨꯄꯥꯗꯣ ꯀꯦꯊꯕꯤꯒ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯇꯥꯡꯗ ꯈꯠꯅꯔꯝꯃꯤ ꯈꯠꯅꯅ ꯀꯦꯊꯕꯤ ꯑꯍꯜꯗꯨꯗ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯦꯊꯕꯤꯅ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂ ꯃꯇꯨꯡꯗꯗꯤ ꯃꯃꯥꯗ ꯀꯞꯇꯨꯅ ꯑꯍꯜ ꯑꯗꯨ ꯂꯩꯕ ꯉꯝꯂꯣꯏ ꯃꯥꯅ ꯐꯥꯕꯤꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯛꯇꯅ ꯏꯖꯗꯕꯤ ꯇꯥꯟꯗꯨꯅ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯃꯥꯅ ꯁꯤꯟꯗꯨꯅ ꯀꯦꯊꯕꯤ ꯄ꯭ꯔꯦꯝꯖꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗ ꯆꯦꯜꯍꯟꯈꯤꯔꯝꯃꯤ ꯂꯨꯍꯣꯡꯕꯁꯨ ꯈꯧꯌꯩ ꯇꯧꯗꯨꯅ ꯌꯥꯝ ꯊꯨꯅ ꯍꯣꯡꯂꯝꯃꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯥ ꯃꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯤꯜꯗꯨꯅ ꯍꯦꯟꯅ ꯃꯁꯛ ꯐꯖꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦ ꯃꯄꯥꯒ ꯃꯕꯨꯡꯒꯁꯨ ꯐꯣꯟ ꯑꯃꯃꯝ ꯄꯥꯏꯍꯧꯗꯨꯅ ꯅꯨꯡꯉꯥꯏꯅꯔꯝꯃꯤ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯃꯥꯅ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕꯁꯦ ꯃꯁꯤꯒꯤ ꯃꯧ ꯀꯦꯊꯕꯤꯁꯦ ꯍꯦꯛ ꯂꯧꯔꯨꯗꯅ ꯃꯥꯡꯉꯤꯗꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯤ ꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯠꯇꯦ ꯅꯨꯄꯤ ꯑꯃꯇ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯃꯄꯥꯅ ꯅꯆꯥꯅꯨꯄꯥꯒ ꯃꯧꯒꯗꯤ ꯎꯗꯦ ꯀꯥꯏ ꯆꯠꯈꯤꯒꯦ ꯑꯁ ꯍꯣ ꯈꯪꯗꯦ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯃꯣꯏꯅꯤꯅꯦ ꯀꯦꯊꯔꯒ ꯆꯠꯈꯤꯕꯅꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯂꯤꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯃꯣꯏ ꯃꯄꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯥꯒꯤ ꯀꯦꯊꯕꯤꯁꯤꯗ ꯄꯨꯡꯀꯦ ꯀꯦꯊꯈ꯭ꯔꯦꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯄ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯃꯤ ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯀꯗꯥꯏꯗꯒꯤ ꯆꯦꯜꯂꯅꯣ ꯃꯐꯤ ꯃꯔꯣꯜꯁꯤꯅ ꯁꯤꯟꯈꯤꯕꯁꯤꯅ ꯍꯣ ꯑꯩꯁꯨ ꯈꯪꯖꯗꯦꯗ ꯃꯣꯏ ꯃꯄꯥ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯅꯃꯧ ꯅꯨꯄꯤ ꯑꯁꯦ ꯂꯩꯁꯥꯕꯤ ꯐꯥꯏꯅ ꯂꯛꯅꯕꯗ ꯑꯁ ꯑꯩ ꯃꯄꯥꯟꯒ ꯊꯣꯛꯇꯧꯕ ꯌꯥꯝ ꯇꯜꯂ ꯄꯣꯠꯅꯤ ꯃꯁꯝꯁꯤꯅ ꯃꯉꯛꯁꯝꯁꯤꯗ ꯇꯨꯕꯨꯠ ꯂꯥꯎꯅ ꯀꯛ ꯂꯩꯔꯒ ꯃꯁꯝ ꯑꯃꯨꯕꯁꯤꯗ ꯀꯔꯤ ꯃꯆꯨꯅꯣ ꯁꯪꯖꯜ ꯂꯩꯔꯒ ꯏꯆꯥ ꯅꯨꯄꯥꯒ ꯒꯥꯔꯤ ꯃꯆꯥꯁꯤꯗ
ꯃꯌꯥ ꯈꯤꯒꯠꯇꯅ ꯊꯧꯈꯤꯕꯗꯣ ꯎꯔꯒꯩꯗꯤ ꯃꯃꯥ ꯋꯥ ꯑꯃꯈꯛ ꯇꯥꯅꯤꯡꯗ꯭ꯔꯦꯍꯦ ꯑꯗꯨꯅꯅꯦ ꯅꯆꯥꯒ ꯅꯃꯧꯒꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯈꯔ ꯍꯥꯏꯌꯨꯀꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯃꯣꯏ ꯃꯄꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯊꯟꯇꯅꯦꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯥꯝ ꯁꯦꯟꯅꯖꯔꯛꯄꯅꯤꯀꯣ ꯁꯦꯟꯅꯃꯟꯕꯗꯨꯅ ꯄꯪꯃꯟꯗꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯉꯥꯏꯈꯣꯍꯦ ꯅꯆꯥꯅꯨꯄꯥ ꯍꯜꯂꯦ ꯃꯧꯗꯤ ꯌꯧꯔꯛꯇꯦ ꯀꯔꯥꯏꯗ ꯑꯃꯨꯛ ꯊꯅꯝꯃꯕꯖꯥꯠꯅꯣ 이봉아 ꯃꯧꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ 이쑥 ꯇꯣꯛꯂꯒ ꯂꯥꯛꯂꯤꯕꯗꯨꯕꯣ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯑꯣꯌꯦ ꯏꯃꯥ ꯃꯣꯏꯒꯤ ꯃꯃꯥꯗꯣ ꯀꯌꯥ ꯖꯨꯒꯣꯠ ꯆꯥꯗ ꯃꯥꯜꯂꯦꯗ ꯑꯩꯈꯣꯏ ꯀꯦꯊꯕꯤꯒ ꯈꯪꯅꯔꯝꯕ ꯅꯨꯄꯥ ꯑꯃꯒ ꯃꯃꯥꯗꯨꯒ ꯃꯦꯁꯦꯖ ꯊꯥꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅꯒ ꯇꯧ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯀꯦꯊꯕꯤꯒꯤ ꯃꯃꯥꯒ ꯌꯥꯝꯅ ꯈꯠꯅꯍꯧꯕꯅꯤ ꯍꯧꯖꯤꯛꯁꯨ ꯀꯟꯅ ꯈꯠꯅꯍꯧꯏ ꯃꯃꯥꯝꯆꯥ ꯑꯩꯁꯨ ꯇꯟꯗꯅ ꯑꯗꯨꯝ ꯂꯥꯛꯑꯕ ꯍꯥ ꯑꯗꯨꯒꯤ ꯅꯪ ꯍꯜꯂꯛꯑꯕ ꯃꯄꯥꯅ ꯃꯣꯏꯒꯤ ꯃꯄꯥꯒ ꯃꯕꯨꯡꯒꯗꯨꯗꯤ ꯂꯩꯍꯧꯗ꯭ꯔꯣ ꯂꯩꯍꯧꯗꯦ ꯏꯅꯦꯝꯕꯣꯛꯇꯣ ꯄꯨꯔꯥ ꯂꯩꯁꯥꯕꯤꯒꯤ ꯃꯑꯣꯡꯅꯤ ꯂꯩꯍꯧꯔꯤꯁꯦ ꯃꯃꯥꯏꯒꯗꯣ ꯉꯧꯁꯣꯛ ꯉꯧꯔꯒ ꯃꯁꯝꯒꯗꯣ ꯈꯨꯇꯦꯟ ꯑꯃ ꯗ꯭ꯔꯦꯁꯀꯗꯤ ꯂꯣꯏꯔꯦ ꯄꯥꯕ ꯅꯪ ꯐꯥꯎꯕ ꯎꯕꯗ ꯉꯥꯎꯅꯤ ꯍꯥ ꯃꯃꯥ ꯑꯩ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯇ ꯊꯛꯎꯈꯤꯒꯦ ꯅꯪ ꯅꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤ ꯌꯧꯔꯗꯤ ꯃꯁꯤ ꯑꯅꯤꯗꯨ ꯀꯧꯔꯒ ꯑꯣꯏꯅ ꯋꯥꯔ ꯁꯥꯟꯅꯍꯜꯂꯒꯦ ꯄ꯭ꯔꯦꯝꯖꯤꯠꯅ ꯀꯩꯗꯧꯔꯦ ꯃꯥ ꯀꯣꯛ ꯈꯔ ꯆꯤꯛꯏ ꯃꯥ ꯉꯥꯏꯍꯥꯛꯇ ꯍꯤꯞꯄꯨꯒꯦꯀꯣ ꯍꯣꯏ ꯃꯥ ꯑꯉꯛꯄ ꯏꯅꯦꯝꯕꯣꯛꯅꯤꯅꯦ ꯃꯆꯥꯅꯨꯄꯤꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯗꯨꯕꯨ ꯃꯥꯒ ꯑꯃꯨꯛ ꯈꯪꯅꯔꯝꯃꯦ ꯍꯥꯏꯁꯤꯕꯨ ꯁꯣꯝꯗꯅ ꯀꯦꯊꯕꯤꯒꯤ ꯃꯃꯥ ꯃꯁꯤꯗꯨ ꯀꯦꯊꯕꯤꯅ ꯆꯦꯜꯂꯨꯕ ꯑꯔꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯈꯪꯅꯔꯛꯄꯗꯒꯤ ꯀꯦꯊꯕꯤꯒ ꯈꯠꯅꯕꯗ ꯂꯣꯏꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯀꯦꯊꯕꯤꯁꯨ ꯄ꯭ꯔꯦꯝꯖꯤꯠꯅ ꯊꯕꯛ ꯆꯠꯈꯤꯕ ꯀꯥꯟꯗ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯃꯥꯁꯨ ꯕꯖꯥꯔꯒꯤ ꯍꯣꯇꯦꯜꯗ ꯅꯨꯄꯥ ꯑꯔꯤꯕꯗꯨꯒ ꯁꯥ ꯁꯥꯔꯤ ꯑꯃꯨꯅ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯍꯜꯂꯛꯂꯝꯗ꯭ꯔꯤꯅ ꯅꯥꯎꯇꯣꯟ ꯆꯣꯜꯂꯛꯇ꯭ꯔꯤꯕ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯅꯥꯁꯨ ꯌꯥꯝ ꯅꯥꯏ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯤꯁꯤꯅ ꯏꯆꯥ ꯅꯨꯄꯥꯒꯤ ꯅꯝꯕꯔ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯅꯦ ꯍꯜꯂꯣ 이봉아 ꯅꯪ ꯅꯨꯄꯥ ꯑꯃꯅ ꯁꯣꯝꯗꯒꯤ ꯁꯣꯝ ꯅꯥꯎꯇꯣꯟꯒꯤ ꯃꯄꯥ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤꯅꯦ ꯁꯣꯝꯅ ꯀꯅꯥꯅꯣ ꯏꯆꯥ ꯅꯨꯄꯥꯒꯤ ꯐꯣꯟ ꯇꯥꯍꯧꯔꯤꯔꯥ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯜꯂꯁꯨ ꯀꯥꯏꯗꯦ ꯄꯥꯕꯨꯡ ꯑꯗꯣ ꯄꯥꯕꯨꯡ ꯑꯩ ꯑꯦꯗ꯭ꯔꯦꯁ ꯑꯝꯇ ꯊꯥꯖꯔꯛꯀꯦ ꯁꯤꯗ ꯈꯤꯇꯪ ꯊꯨꯅ ꯂꯥꯛꯄꯤꯌꯨꯕ ꯍꯣꯏ ꯐꯣꯟꯗꯣ ꯇꯥꯡꯕꯅꯤꯅꯦ ꯑꯩ ꯑꯃꯨꯛꯇ ꯂꯧꯁꯤꯜꯍꯧꯈꯤꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯅꯨꯄꯥ ꯑꯃꯅ ꯏꯌꯥꯝꯕ ꯃꯄꯥ ꯂꯥꯛꯑꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯐꯨꯔꯨꯔꯅꯨꯀꯣ ꯑꯃꯨꯛ ꯁꯤꯈꯤꯅꯤ ꯁꯤꯕꯕꯨꯗꯤ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯔꯝ ꯆꯠꯁꯦ ꯍꯣꯡꯗꯣꯛꯅꯅꯕ ꯇꯟꯖꯥ ꯑꯃ ꯄꯤꯕꯤꯈꯤꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯇꯧꯔꯕꯗꯤ ꯑꯃꯗꯨꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛꯇ ꯁꯤꯟꯅꯈ꯭ꯔꯁꯤ ꯀꯥꯏ ꯌꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯅ ꯑꯃꯗꯨꯅ ꯑꯃꯨꯛ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯏꯃꯨꯡꯁꯤ ꯀꯌꯥ ꯖꯨꯒꯣꯠ ꯆꯥꯗꯕ ꯏꯃꯨꯡ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯃꯥꯗꯨꯁꯨ ꯕꯖꯥꯔꯗ ꯍꯣꯇꯦꯜ ꯐꯝꯕꯤ ꯂꯩꯁꯥꯕꯤ ꯁꯥꯕꯤ ꯑꯐꯥꯎꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯄꯥꯗꯨꯅ ꯁꯨꯅꯤꯡꯗꯕꯗ ꯃꯃꯤꯡ ꯆꯠꯂꯦ ꯍꯥꯏ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯃꯄꯥꯗꯣ ꯐꯖꯅ ꯐꯨꯈꯤ ꯍꯥꯏꯅꯦ ꯃꯆꯥꯅꯨꯄꯤ ꯀꯦꯊꯕꯤꯅ ꯑꯃ ꯂꯩ ꯃꯥꯜꯂꯦ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯀꯦꯊꯕꯤꯒꯤ ꯃꯤꯡꯁꯤ ꯑꯩ ꯍꯥꯟꯅ ꯇꯥꯈ꯭ꯔꯒꯨꯝ ꯇꯧꯏꯗ ꯅꯨꯄꯥꯗꯨꯒ ꯐꯣꯟ ꯂꯩꯍꯟꯕꯤ ꯗ꯭ꯔꯦꯁ ꯂꯩꯍꯟꯕꯤ ꯆꯦꯜꯂꯨꯔꯒ ꯃꯁꯥꯅ ꯌꯥꯗꯦ ꯀꯥꯏꯅ ꯅꯨꯄꯥꯗꯨꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄꯤꯗꯣ ꯃꯥꯟꯈ꯭ꯔꯦꯗ ꯃꯥꯅꯦ ꯏꯌꯥꯝꯕꯁꯦ ꯌꯥꯝꯅ ꯈꯪꯂꯝꯂꯤꯕꯁꯤꯕꯨ ꯏꯌꯥꯝꯕꯁꯨ ꯀꯦꯊꯕꯤꯒ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯁꯤꯅ ꯃꯔꯣꯜ ꯁꯨꯝ ꯈꯪꯕꯩ ꯋꯥꯅꯤ ꯑꯃꯨꯅ ꯃꯣꯏꯅ ꯊꯥꯔꯛꯂꯤꯕ ꯑꯦꯗ꯭ꯔꯦꯁꯁꯤꯗꯤ ꯁꯤꯗ ꯑꯣꯏꯗꯣꯏꯅꯤꯅꯦ ꯑꯥꯗꯒꯤ ꯀ꯭ꯂꯕ ꯑꯃ ꯂꯩꯔꯤꯁꯦ ꯑꯣꯏꯗꯣꯏꯔꯅꯦ ꯀꯔꯤꯒꯤꯅꯣ ꯃꯤꯁꯨ ꯌꯥꯝꯅ ꯂꯩ ꯐꯣꯟ ꯈꯨꯟꯕꯒꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯄꯨꯟꯒꯗ꯭ꯔꯅꯦ ꯃꯩꯔꯥ ꯄꯥꯏꯕꯁꯨ ꯌꯥꯎꯏ ꯇꯧꯕꯩꯕꯨꯗꯤ ꯐꯣꯟꯗꯣ ꯇꯥꯡꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯅꯥꯎꯇꯣꯟꯒꯤ ꯃꯄꯥ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤꯅꯦ ꯃꯄꯥꯅꯤꯅꯦ ꯑꯗꯨꯗꯤ ꯁꯣꯝꯅ ꯆꯪꯕꯤꯔꯣ ꯕꯥꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯂꯥꯛꯁꯤ ꯑꯁꯨꯛ ꯀꯟꯅ ꯅꯤꯡꯂꯛꯏꯕꯁꯤꯅ ꯁꯤꯗꯤ ꯐꯣꯟ ꯈꯨꯟꯕꯒꯤ ꯀꯧꯕ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯑꯌꯨꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯝꯗꯧ ꯃꯥꯟꯈ꯭ꯔꯦꯗ ꯉꯁꯥꯏꯒꯤꯗꯨꯗꯤ ꯑꯩꯅ ꯆꯨꯝꯃꯤꯗ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯑꯩꯒꯤ ꯐꯣꯟꯁꯦ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯧ ꯈꯔ ꯄꯨꯈ꯭ꯔꯤ ꯂꯩꯕꯗꯨꯗ ꯏꯔꯨꯖꯕꯗꯣ ꯃꯗꯨꯗ ꯇꯨꯃꯤꯟꯅ ꯚꯤꯗꯤꯑꯣ ꯅꯝꯂꯨꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯐꯣꯟꯁꯦ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯌꯥꯝꯅ ꯅꯥꯏ ꯃꯣꯏ ꯉꯁꯥꯏꯒꯤꯗꯣ
ꯄꯥꯕꯨꯡ ꯃꯁꯤꯒꯤ ꯃꯤꯁꯤ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯀꯅꯥꯅꯣ? ꯈꯪꯗꯦꯕꯨ ꯏꯕꯨꯡꯉꯣ ꯁꯥ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨꯗ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩ ꯈꯪꯗꯦꯅꯦ ꯅꯥꯎꯇꯣꯟ ꯄꯥꯕꯥ ꯑꯩꯅꯦ ꯅꯆꯥꯅꯨꯄꯥ ꯅꯥꯎꯇꯣꯟꯅꯤ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯄꯥꯕꯥ ꯍꯥ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯥꯎꯇꯣꯟꯅꯤ ꯍꯥꯏꯕ ꯍꯩ ꯉꯥꯏꯈꯣ ꯀꯔꯤꯅꯣ ꯅꯪꯗꯤ ꯀꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯃꯤ ꯃꯥꯜꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯅꯠꯇꯦ ꯀꯨꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩꯅꯤ ꯄꯥꯕꯥ ꯑꯗꯨꯕꯣꯕ ꯅꯪꯕꯨ ꯀꯩꯗꯧꯔꯨꯕꯒꯤꯅꯣ ꯍꯥꯏ ꯋꯥꯅꯤ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕꯁꯤꯕꯣ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯕ ꯄꯥꯕꯥ ꯈꯣꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯨ ꯋꯥꯏ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯁꯤꯒꯤ ꯈꯨꯜꯁꯤꯒꯤ ꯌꯨꯝ ꯑꯃꯗꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯁꯣꯂꯣꯟ ꯃꯉꯛꯇꯣ ꯂꯩꯈꯥꯏꯔꯒ ꯁꯨꯝ ꯏꯟꯊꯣꯛꯂꯨꯕ ꯈꯛꯇꯅꯤ ꯃꯧ ꯑꯃꯅ ꯑꯗꯨ ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯂꯣꯏꯗ꯭ꯔꯤ ꯇꯦꯕ ꯈꯨꯠꯇꯣ ꯌꯥꯎꯕꯤꯔꯛꯀꯅꯨ ꯅꯨꯄꯥ ꯑꯃꯅ ꯈꯨꯠ ꯌꯥꯎꯕꯤꯔꯛꯀꯅꯨ ꯀꯥꯏꯅ ꯃꯁꯤ ꯅꯥꯎꯇꯣꯟꯅ ꯑꯌꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯑꯩ ꯁꯤꯔꯦ ꯅꯨꯄꯤꯁꯤꯡꯗꯨꯅ ꯄꯨꯂꯤꯁꯇ ꯄꯤꯈꯤꯁꯤ ꯅꯨꯄꯤ ꯑꯃꯅ ꯄꯨꯂꯤꯁꯇ ꯄꯤꯗꯣꯏ ꯑꯣꯏꯔꯗꯤ ꯈꯔ ꯐꯥꯎꯈꯤꯁꯤ ꯑꯃꯨꯅ ꯑꯩꯁꯤ ꯈꯪꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯔꯝꯒꯗꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯔꯗꯤ ꯑꯩ ꯀꯧꯔꯛꯄꯒꯤ ꯃꯍꯨꯠꯇ ꯅꯃꯥꯗꯣ ꯑꯣꯏꯅ ꯀꯧꯕ ꯌꯥꯗ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯃꯥ ꯑꯣꯏꯔꯗꯤ ꯅꯨꯄꯥꯁꯤꯡꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯄꯪꯊꯍꯟꯈ꯭ꯔꯗꯕꯅꯤ ꯍꯣꯏ ꯅꯨꯄꯤꯁꯤꯡꯁꯤꯕꯨꯗꯤ ꯈꯪꯗꯦꯀꯣ ꯍꯅꯨꯕꯤ ꯑꯃꯅ ꯒꯥꯔꯤ ꯍꯨꯔꯥꯟꯕꯇ ꯅꯠꯇꯅ ꯍꯣꯇꯦꯜꯗ ꯕꯣꯔꯥ ꯆꯥꯕ ꯁꯥꯔꯒ ꯑꯩꯁꯦ ꯍꯅꯨꯕꯤꯅꯤ ꯈꯪꯂꯔꯣꯏꯅ ꯑꯩꯒꯤ ꯁꯦꯟ ꯍꯥꯏꯕ ꯄꯥꯛꯁꯤꯗꯒꯤ ꯁꯦꯟ ꯂꯧꯊꯣꯛꯂꯝꯂꯤꯕꯅꯤ ꯑꯃꯨꯅ ꯆꯨꯝꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯨꯉꯣ ꯒꯥꯔꯤꯗꯣ ꯊꯥꯎ ꯌꯥꯎꯔꯝꯗꯕꯗꯨꯗ ꯊꯥꯎ ꯍꯧꯒꯦꯅ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯑꯕꯣꯛꯀꯤ ꯄꯥꯛꯁꯤꯗꯣ ꯍꯨꯝꯂꯨꯕ ꯈꯛꯇꯅꯤ ꯄꯥꯕꯥ 이붕어, 낭부, 미로가 다로. 가리도 굴시세기 후랄라버디 시기 굴대기 나트라버디 보라다 아토빠 아라밤 펌버데기 싸바 야트라바 하 땅기 보라 사펌시보 헤이 부두 낭부 아유 바바 나이 미싱나 헤이 mapana masanupagi mangakse mirkrani ongtising thoni sida sirabadi wa thoknaba tarine nupi mana police lai sina kanana mu pau piru toisina amuna police amuk laklabra ngasai gi chaina phom kokchi ai lori da shiudi ai nupi ko nu pharani nupi mayamna kanada no mana phone tawge toise bunga phone lawshit 누빠무나 바보 폰시다 비로 이붕어 폰 tawba yadrasu message amata nupa mayamna masigi helsi wayam gangine pak noi thajilakani mapa masadu police na pharga pukre mama masisu numitudagi yumda halaktre matu masa lareba atopa nupa amda senkre amuga masa nupa gana gyan taduna yumda halakpa matamdadi masi halaktre nupa amda senkre ba pau tarami somdana hanagi ahal oiraba nupa amadudi masanupisu panghauda mamasu panghauda makok pairaga leirami moigi mama masada aina thadakriba selda pandi yambani he moigi mama masada aina thadagiba sel mayamduna aigi nupi athibida fajanaba adu puraga semlamlabadi aigi nupida pharani fajarangani hojik itu su kaina isa gaina su nusibida Kita mama masasu panggauda. Oh, malem sida. Bangba. Sel pai minu paleram nareko. Mama nabana. Kana de maru. Sel putoro. Sasausi. Yutausi. Nupa manam. Aduna fanibo. Aina. Kita laksaki bagi. Mama do lauraga. Laman kungi kalubado. Mama masano oina. Aibu na sila pinemaru. Maru na. Mama masara thadagiba selduna bot leplamlabadi yamna sawdrasu pradhan masamadi karamni adu laone maru sugumbagi wari sanabasidi bendardan hena nugaine noinadi ai yawabasi udaba chabi thakpidu natana hoi adu lao ngasidi noina thakning masaning musingdo ai tawragi mama nabasinguna adu irdi nupa maledana nupina Mataubu nuksibidrebasu ikoinadi mataubu nuksirisidi amanamu nupina hundokpiramlabasu ikoidi matause
matam pumbada thadoklaroi adu oiradi ngasise nang sil puthoro aduga ina urasi ha ataiduna nangsu wayamna ngangi phagi dagi thakpa phangoi somdana premjit tu khara sum singlakpadagi kethabina toriba singdu sum khanglaklami aduna toina khatnaba haibdu oirakli aigi phone to thiba phangdrisina kraidam leikrage as handaksu amuk da premjitna message mayam to paraga leiramdana ba oima khangi kaino sida suktolaga lepa leiramisibo nang namagi mlanga sakro yam thun sakro kaidawrage kanana mo kari hajilaino nana kari hajilage kaina yam thuna namagi mlanga sakro aina sakro hairinga sida yam thun sakogo ado kaidawrage haibani ai bhab tare toigi nase haipa sabiya niduna handaksu soidna kai kaino amu hajila mani ne moi ani debu yumsi la amaba imungse kaino madam tawradabani aduda nang ai phone paisimura pasiladi amta pirawa sese nangi phone sida lei ayo as nai as yam pakti dasi ai nai haraga sum phurei sibu kaino makoi ka leine adu urdi mamana moi bapa namau nupiga nasa nupaga se khatnaba malini he handakti khut yauna basumali isa nupa se nupa tho edana mama aigi lukumda ngari ba lisei do nasa nupa da amta piruso as moi bapa sina marola ma piruso ne mama aduga mapanda thonglo silam khamdok posu ayar masigi nupi se angang yaudringa sida khara thuna kainaradi phadoni mi dani karingo ayumda khamdo hige asi naga yaurubadi amungda satana ni he khamdo poda mama nang napa me rikha adu isuru law thongal thoknaga kwa matab hawa amum sarushi law ni mama kwa saraga lakpada nasana pa oina siraga leiramadi nupi na puraga sidi oiradi sijarshanu masu kethabina hoi ma ai mukta kanbiyo ayo ayo ima mapana kana lege ai mukta kanbiyo ima papa nasana ya tawribi ayo ima kethabina fana kana larabasu legai gi miptana khamdokpu sanglaklamdi kethabisu mabimaral yomduna mapamda sakri aduna premjiki mapaga mamaga su harauri kethabisu leisabi saduna mapamda muk leikri nakdona kethabi sakranga luhe ai thabuk chatoini mapa amuna ibungo nangna yum sabu salibudo aisu yawbu yabra haiduna noigi boroda amuta hainarga yengudana ipasu thabuk subu satlagene hani kai bakang dringai dadi panglei leibase nungairamani hojikti madu yadrine ai nainarabani yawbu yanina hairudubo asengurani buko aduradi aisu ngasidagi laagi hai kethabi changal napasu thabuk chatoini hello message oina tharo message oina baba ai sangam di koksi pahaban tung thong adu baba insang di kra hawaluko amuna mama man krida isangam de haraga isang hawlu harisibo nakton karigini sangam dabuno numitsu pama phone me laga leraga isangam de kaina hai yam thuna phangdugi hawlo natradi nate kya saroi ko phone sina kadai digino ani ga pasindana amuna nabung haribse gyan taw namana nama oikrasu nangdi ngali ngai gyan taroko yamna nabani aina kaidorke baba isangam de haibasibu yam kairabra nawtona musi machinji thajinbu amuna hai yare to chak to ipa thomdurage kari insang di lewi bunga baba hawai lebini hawai oina adum thongjilo hoi ibema hawgalo tumgesu nasina yado singdolaga mutum nasindo namthiramani horen baboi chakhrakand oina ai senglage ai puk yam naiba o koktagi puk amuk chikla abako ibema yam nabani ko napana haringi sida gyan tazahu ko nama dongna tawdanaba
ko yari papa kitang tawbaga imana imado imusi thakna honabada wamanna sakri pabuga tamugana hanagi gyan tadana imung puramadi imado kashi chatlamoi amuna namado yumsi pubuda wadana chatki boirabadi nangdi imung pubusu nate chabuga keba khaktani adoirabadi nangdi gyan taba yadron he ha masi shendan chegai basina mamwai se kangi mase baba sumhai bane ima kaina badagi ekoi baba se makok saba kainop tawri mapaga mabungana chaksa duna thabuk sakhibaga kethabi leisabi satuna phone laisa bahuri khara leiragadi thongalda phawba nupa una bahuri aduna nongmadi khulei gi mina mapaga mabungada pawasi yoraklami pawsi ektabada nautona masnubi kethabi phurami kethabi mabungda yamna sauduna maga khangnabu nupasingda call tawduna mabu lawbula au hairami hello tabro ai lawbula ai ngasisu khoi tamona yam thina phui ai yumda leir nang khara tuna la obai lawba kaina phone ka krishina ya switch oga thamkri khani dana na ha ma khakta gi type da now da call tawki hello kethabi hello now ba ai lawbula ai yumda leningtri ai yamna wariba ai lawba khara tuna law ai kasidagi nangi nak leiraga puthabu oizaragi nupa duna naubudi kanano kethabi kaino nang naubu natabro aima sidi onaredana sidi dadau jani naubai si kanano haibani aina hausi phagi dawda manbra dadau ja phone ka kre kamai tong ngeide sisu ab thamsing kheba naubugi number dubu sida lei sidang tawsingi hello kethabi kaigino message electricity ai nangwanda wa mangi tawramini kai wanu da nawba wakhal nungai taba wade hanglakanu ko ai ngasidi thawayam nungai te no imaro masi harise aduga nangsu cheluraga thadoknabani haidaine ai nangwanda semwa do hairage na call tawramini adubu nang nana khanglaba male ai matek ama nupa amada luhogure ai nupa do khara okte aduna ibani toina khatnaba aduga ikubuki yengna yeng chumdabaga aduga ina hello danawa hello as phone kakri ino passing sina phone pakakta kaklisiba rigino sidani aina nupa haibasa se amata thazaba yaba nate na hairsi aroibu oina mani da call tawge madi aigi maramda handagi loina khanglabani adu phawba aibu pami nusi hairibani koina parakrisina angko tawsinge pairi hello dhamani kethabini tai hairo dhamani ai lobula ai dhamani gi manakta asidigi leirage nang atai dai khrabo hairi kanamta ya kaino dhamani atai haibu kaino aina haibadi nangi hanagi nupa premjito aduduni nangna hairi kanamta yaraktena haige toino kaino kanano aidi ima pabo hoi aikoi tamo haidarana khaluri ado premji ka igadi amu hanjina roida maga igadi maboksima gi loinari aduna boina damani bu nungshiri kaino ado ai lugu la odamani ado aidi nangbu lobu ngamoi namasu jugot chade nangsu jugot chade ni aduga na han kai ibani wari sanari pesingdudi madam lenmani aduga ibani unari mayam dudi ba damani sisu phone mu kakre amuga tawsiki as wofu mu thamsing kreba doi mayam na ilo bichadi aidi kana da mu iwa nai doino doi mayam na lo bini na aidi thaprim jit asu malo sina sina ai kraga hausi ai kai dok doino ima nasagi punsi se ai se doi mayam gi sana pot oiram labako kanano phone mu tawri sina nupa oiram da dipani da hello sidi balance loibagi company oirami ima kethabi hausik magi nupa premji kasu walo shinari khare leiraga premji ti ababu nupi amaga amuk luhongdut halake ko
Kethabi hꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯥ ꯄ꯭ꯔꯦꯝꯖꯤꯠꯀꯁꯨ ꯋꯥ ꯂꯣꯏꯁꯤꯟꯅꯔꯦ ꯈꯔ ꯂꯩꯔꯒ ꯄ꯭ꯔꯦꯝꯖꯤꯠꯇꯤ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯀꯦꯊꯕꯤꯗꯤ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥ ꯃꯐꯤ ꯃꯔꯣꯜ ꯏꯃꯣꯠ ꯃꯣꯠꯈꯩ ꯂꯩꯔꯤ ꯃꯃꯥ ꯃꯁꯤꯗꯤ ꯃꯋꯥ ꯃꯄꯥꯎꯒ ꯇꯥꯈꯤꯗ꯭ꯔꯦ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯇꯥꯇꯥ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯆꯤꯡꯗ ꯍꯣꯇꯦꯜ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯑꯗꯥ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯝꯃꯤ ꯑꯃꯨꯗ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯒ ꯁꯦꯜ ꯀꯟꯅ ꯇꯥꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯅꯁꯨ ꯃꯄꯥ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯈꯔ ꯍꯧꯔꯛꯂꯤ ꯀꯦꯊꯕꯤꯅ ꯐꯣꯟ ꯕꯦꯂꯦꯟꯁ ꯌꯥꯎꯗꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯕꯥꯕꯥ ꯑꯩꯒꯤ ꯐꯣꯟ ꯕꯦꯂꯦꯟꯁ ꯍꯥꯞꯄꯤꯌꯨ ꯍꯩ ꯏꯄꯥ ꯁꯦꯜ ꯂꯩꯇꯦ ꯀꯥꯏꯅ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯗꯨꯕꯣ ꯅꯄꯥꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯤꯗꯤ ꯅꯪꯒꯤ ꯏꯔꯥꯡ ꯇꯧꯕ ꯌꯥꯅꯕ ꯇꯥꯟꯕ ꯁꯦꯜ ꯅꯠꯇꯦꯅꯦ ꯅꯕꯨꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯇꯥꯟꯕꯤꯕ ꯁꯦꯜꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯍꯥꯏꯔꯛꯀꯅꯨ ꯕꯥꯕꯥ ꯌꯥꯝꯗ꯭ꯔꯁꯨ ꯑꯃꯗꯤ ꯍꯥꯞꯄꯤꯌꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯆꯥꯛ ꯊꯣꯡꯅꯤ ꯏꯁꯤꯡ ꯍꯣꯟꯅꯤ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯅꯤꯗꯤ ꯈꯪꯗꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯐꯣꯟ ꯃꯦꯠꯇꯅ ꯅꯪꯁꯨ ꯅꯃꯥꯗꯣ ꯀꯗꯥꯏ ꯂꯩ ꯍꯥꯏꯒꯦꯅ ꯊꯤꯔꯒ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯈ꯭ꯔꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯁꯛꯇꯣ ꯅꯪ ꯂꯩꯕꯗꯒꯤ ꯅꯕꯨꯡꯁꯦ ꯅꯨꯄꯤ ꯊꯤꯕ ꯈꯪꯂꯣꯏꯗꯧꯔꯤ ꯏꯁ ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯍꯜꯂꯣꯏꯗꯧꯔꯤ ꯀꯥꯏꯅ ꯃꯥꯅ ꯅꯨꯄꯤꯗꯤ ꯀꯣꯏꯖꯗ꯭ꯔꯒ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯅꯍꯥꯟꯅꯅꯦ ꯅꯨꯄꯤ ꯗꯃꯥꯗꯝ ꯊꯤꯔꯅꯤ ꯀꯩꯅꯣ ꯕꯥꯕꯥ ꯐꯥꯜꯂꯉꯩꯗꯨꯕꯣ 이몽도 돈을 짱그러잖아. ꯆꯠꯂꯣ ꯅꯪ ꯎꯕꯗ ꯊꯕꯛ ꯆꯠꯄꯁꯦ ꯗꯥꯎꯒ ꯌꯥꯠꯇꯧ ꯃꯥꯟꯗꯦ. ꯅꯥꯎꯇꯣꯟꯅ ꯕꯥꯕꯥ ꯆꯥꯛ ꯂꯣꯏꯔꯦ. ꯍꯣꯏ ꯆꯥꯔꯒ ꯊꯕꯛ ꯆꯠꯂꯁꯤ. ꯅꯄꯥꯒꯤ ꯁꯥꯏꯀꯜꯁꯤꯁꯨ ꯅꯨꯡꯁꯤꯠ ꯌꯥꯎꯔꯝꯃꯔꯣꯏ. ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯑꯣꯏꯅ ꯍꯜꯂꯒꯦ. ꯀꯦꯊꯕꯤ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ. ꯑꯩꯅ ꯅꯪꯒꯤ ꯀꯣꯜ ꯑꯃ ꯂꯩꯕꯤꯔꯅꯤ. ꯑꯗꯨꯒ ꯐꯤ ꯁꯥꯅꯕ ꯇꯧꯁꯤ. ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗ ꯑꯣꯏꯅ ꯁꯥꯍꯜꯂꯣ ꯐꯤꯗꯣ. ꯑꯃꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯆꯥꯛꯀ ꯄꯤꯖꯔꯨꯗꯣ ꯃꯁꯛꯁꯦ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯦꯅꯦ ꯑꯩꯗꯤ. ꯀꯦꯊꯕꯤꯅ ꯅꯣꯏꯒꯤ ꯆꯥꯛꯇꯣ ꯑꯩꯅ ꯆꯥꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯁꯨꯛꯆꯥ ꯆꯥꯕꯤꯔꯣꯏ. ꯃꯁꯤ ꯅꯥꯎꯇꯣꯟ ꯑꯁ ꯕꯥꯕꯥ ꯂꯥꯎꯁꯦ ꯊꯕꯛ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ. ꯑꯩꯒꯤ ꯐꯣꯟ ꯕꯦꯂꯦꯟꯁꯁꯦ ꯀꯅꯥꯗ ꯍꯥꯞꯍꯟꯒꯅꯤ? ꯑꯩꯕꯨ ꯄꯥꯕꯒ ꯇꯝꯃꯒ ꯊꯕꯛ ꯆꯠꯈꯤꯕꯒ ꯂꯩꯀꯥꯏꯗ ꯍꯥꯏꯐꯦꯠ ꯀꯣꯏꯊꯣꯛꯎꯕꯅ ꯐꯗꯣꯏ ꯖꯥꯠꯂꯥ? ꯅꯥꯎꯇꯣꯟꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨꯀꯣ. ꯄꯥꯕꯒ ꯑꯩꯒꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯄꯥꯎꯒ ꯖꯥꯠ ꯍꯦꯛ ꯇꯥꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦꯉꯣ. ꯑꯃꯨꯅ ꯃꯈꯣꯡ ꯑꯃ ꯈꯨꯠ ꯑꯃ ꯊꯨꯗꯦꯛꯂꯒ ꯊꯝꯃꯕꯅ ꯐꯔꯅꯤꯗ. ꯅꯥꯎꯇꯣꯟꯅ ꯆꯥꯛ ꯆꯥꯔꯒ ꯀꯣꯜꯂꯤꯛꯇꯣ ꯂꯣꯏꯅ ꯐꯦꯡꯗꯣꯛꯑꯝꯃꯣ. 이몽 ꯋꯥꯏꯔꯝ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯃꯁꯥ ꯅꯥꯟꯊꯅꯝꯒꯗꯕꯅꯤ. ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯗꯤ ꯐꯣꯟ ꯕꯦꯂꯦꯟꯁ ꯀꯥꯞꯄꯤꯔꯣ. ꯍꯣꯏ ꯀꯥꯞꯄꯛꯀꯦ. ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ. ꯃꯁꯤꯒ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯃꯌꯥꯝꯅ ꯐꯥꯔꯒ ꯋꯥꯔꯛꯄꯗꯒꯤ ꯃꯣꯕꯥꯏꯜꯗ ꯚꯥꯏꯔꯦꯜ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ. ꯚꯤꯗꯤꯑꯣꯗꯨꯗ ꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯃꯁꯤꯒ ꯅꯨꯄꯥꯗꯨꯒ ꯃꯔꯨ ꯀꯣꯛꯄꯒꯤꯁꯨ ꯌꯥꯎꯔꯤ. ꯚꯤꯗꯤꯑꯣꯗꯨ ꯀꯦꯊꯕꯤꯁꯨ ꯌꯦꯡꯂꯝꯃꯤ. ꯏꯃꯥ ꯅꯪꯗꯤ ꯂꯣꯏꯔꯦꯗꯅ. ꯁꯤ ꯑꯣꯏꯔꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯍꯧꯕꯅ ꯐꯔꯅꯤ. ꯇꯥꯃꯣ ꯑꯩꯒꯤ ꯀꯣꯜ ꯂꯩꯕꯤꯅꯤꯗꯥꯏꯅꯦ? ꯂꯩꯕꯤꯔꯣ. ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯤꯗ ꯐꯤ ꯁꯥꯔꯒꯦ. ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯟꯁꯦ ꯇꯥꯃꯣꯅ ꯁꯤꯝ ꯑꯃ ꯂꯩꯔꯒ ꯍꯥꯞꯂꯒ ꯄꯥꯏꯖꯔꯣ. ꯑꯁꯦꯡꯕꯔꯅꯦ? ꯑꯗꯨꯗꯤ ꯅꯪꯒꯤ ꯀꯣꯟꯗꯣ ꯉꯁꯤꯃꯨꯛ ꯄꯨꯔꯛꯀꯦꯅꯦ. ꯀꯔꯤ ꯍꯥꯏꯕ ꯏꯕꯦꯝꯃ? ꯑꯁꯦꯡꯕꯔꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯍꯣꯏ ꯄꯥꯕ. ꯑꯗꯨ ꯄꯥꯕ 이마ꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯐꯣꯟꯗ ꯚꯥꯏꯔꯦꯜ ꯆꯠꯂꯤꯗꯣ ꯎꯔꯕ꯭ꯔꯣ? ꯑꯩ ꯎꯖꯅꯤꯡꯗꯦ. ꯅꯃꯥꯒꯤ ꯃꯤꯡꯒ ꯏꯃꯨꯡꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨꯀꯣ. ꯑꯗꯨꯅ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ. ꯅꯕꯨꯡꯁꯦ ꯅꯨꯄꯤ ꯑꯐꯕ ꯑꯝꯇ ꯊꯤꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯁꯤꯅꯦ. ꯇꯥꯃꯣ ꯅꯪꯁꯨ ꯎꯗ꯭ꯔꯤꯕꯣ? ꯃꯔꯨꯒ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯦꯀꯣ. ꯌꯥꯔꯦ 이마ꯒꯤ ꯋꯥ ꯄꯜꯂꯛꯀꯅꯨ. ꯑꯩꯒꯤ 이마 ꯁꯤꯈ꯭ꯔꯦ. ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯗꯣ 이몽ꯁꯤꯗ ꯄꯜꯂꯛꯄ ꯌꯥꯔꯣꯏ. ꯑꯁꯨꯝꯅ ꯀꯦꯊꯕꯤꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ. ꯐꯣꯟꯁꯨ ꯄꯥꯏꯈꯤꯗ꯭ꯔꯦ. ꯑꯗꯨꯅ ꯀꯦꯊꯕꯤ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯥꯒꯤ ꯃꯕꯨꯡꯒ ꯃꯄꯥꯒꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯌꯨꯝꯗꯨ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯂꯒ ꯂꯩꯔꯝꯃꯤ. ꯅꯥꯎꯇꯣꯟꯅꯁꯨ ꯀꯦꯊꯕꯤꯒꯤ ꯐꯤ ꯁꯥꯅꯕ ꯀꯣꯜ ꯂꯩꯕꯤꯗꯨꯅ ꯐꯤꯁꯨ ꯁꯥꯔꯝꯃꯤ. ꯃꯁꯤꯗꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ. ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯀꯦꯊꯕꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯔꯤ. ꯒ꯭ꯌꯥꯟ ꯇꯥꯔꯕꯁꯨ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯃꯥꯒꯤ ꯊꯤꯔꯕ ꯃꯤꯁꯛꯇꯨꯗꯤ ꯀꯣꯛꯄ ꯉꯝꯗ꯭ꯔꯤ. ꯑꯗꯨꯒ ꯃꯄꯥꯒ ꯃꯕꯨꯡꯒꯅꯗꯤ ꯀꯦꯊꯕꯤꯅ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯛꯄꯗꯣ ꯍꯔꯥꯎꯗꯨꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯃꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ.